Hello everyone, मैं पुटमको वेलकम तौजरी ngasi live stream da मैं कई मथल चानरागे. Hello agubi leribo chakthabo chenu thank you so much chenu leribo kahinang chake amar blog thank you papa ojera mama ojera welcome तौजरी. मसाला मैग्नेट हेलो मसाला मैग्नेट हेलो आप कैसी हो मसाला मैग्नेट हेलो होस्ट ये कहीं लेके मसाला मैग्नेट आप कैसी हो लंच हो गया आपका क्या क्या खाया आपने ओ पापा नहीं है ओ थैंक यू सो मच पापा पापा ऑफिस की हनबीराबो मसीदी करी मथेल ने चारगे आप कैसे हैं मैं बिल्कुल बढ़िया हूँ मसाला जी आपका नाम बताएंगे आपका क्या नाम है आपका इसी नाम से आपका चैनल है क्या हो गया दाल चावल अच्छा आज तो हमने पनीर खाया है आगुबी चटख्रबो मसाला जी प्लीज लाइक कर दो आप कहाँ से हो मसाला नाम भी कैसे रख दिया है ना यूट्यूब ने मसाला बना दिया नाम भी आगू ने चिचे है ने कौरे नुसीना आगुबी कहीं चारागे नंबू का चलुनो पापा ना हवाई चुंथोंगी है पापा हावनी हवाई चुंथोंदो मसा जांगनी चाबदा अखोइदी हवाई का चादरे नुसा साबे अꯉꯥꯡꯁꯤꯡꯅ चाबा खरा होने चासले संदला asiga inbige agubina che aidi soya jengsi che aidi chak phau chadri school halakpada iru luba loida ngaidi chak chad noi vacation pi diribani hajipo thiengene hoine school chalabudi school halakpa timing hoidoini du jadabani chaton du jadabani पेन से सम कंगा चागे है ओ होय अꯉꯥꯡ ꯑꯣꯏꯔꯤꯉꯩꯗ स्कूल हलागा इरुजबदा कोगलुबदसु मनुंगायनी नत्रा नुंगाई अस वेकेशन से याम वादी है वेकेशन ओ पापा दी हक्चांग नुंगाइतबदो फरबो ngरang la nahana hक्चांग खता नुंगाइते हाइबदो मैंगो मैंगो तो चानिंगद्रबा चानिंगिए मरम मोकन चानिंगिए 22 जून दगी ओ करेंट चिंगनी मैंगो करेंट ना मरी चिंगनी अच्छा अदवाई दीदी चिची होगी वेकेशन लो सिलानी है मसाला जी आप हो क्या चले गए क्या पापा ना होय खरदी खरे है ओ पापा करी ओने करन तौरिनो ने खर सीरियस ओइब्रो खरा निनी हुनी चंगी से रिकवर ओइबदा पापा ना का मगु है चेनो ना के बा चार टिको छिको चांदी का सिक्का आइबा
आगुबी ने चे भात खाइसेनी है बाप रे आगुबी लोरेदना पेलेदा को इदी अइंगोंद्रो चे नुद्रो आगुबी चिची दी चारे चा तो मम्मी चा कनान तो ने फूगे मम्मा ताना रे फूगे नुंसा मैनी ओइमा नुंसा हायर काना देबो सिगसुनिबो सिगसुनी नुंसादी ꯅꯪ ꯅꯨꯡꯁꯥꯗ ꯃꯤ ꯀꯪꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯀꯪꯉꯦ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯪꯉꯦ ꯑꯩꯈꯣꯏ ꯃꯈꯣꯡ ꯃꯈꯨꯠꯀꯁꯦ ꯑꯦꯛꯗꯝ ꯗ꯭ꯔꯥꯏꯅꯤ ꯅꯪ ꯍꯤꯟꯖꯥꯡ ꯍꯟꯖꯤꯛ ꯍꯟꯖꯤꯛ ꯊꯣꯡꯕꯗꯣ ꯐꯦꯟ ꯃꯈꯥꯗ ꯊꯝꯕꯗ ꯍꯤꯟꯖꯥꯡꯗꯣ ꯉꯥꯔꯦꯟ ꯐꯝꯕꯩ ꯇꯥꯏꯞꯇ ꯂꯩꯀꯛ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯇꯣꯂꯛꯄꯗ ꯍꯤꯟꯖꯥꯡꯗꯣ ꯀꯤꯂꯣꯗꯣ ꯈꯥꯏꯗꯣꯛꯑ ꯊꯝꯃꯗꯤ ꯐꯗꯤꯒꯣꯝꯁꯦ ꯂꯩꯔꯦꯅ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯊꯝꯃꯗꯤ सिगा फ्रिजतो इन यूज तौद्रबना फ्लोर में थम्बजे पौदार वाले कुरुम 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 लाउना छादमी कंबे यानी है चार तिको सिका डांस ट्रेंडिंग फजखरे हाय वाव 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 थैंक यू थैंक यू थैंक यू चेरे थागत पिगदबनी को कहीं जंग जाके चेनु Walang basi kolang ni upai leite ko chaningai janga leite bane walang basi da ai di cha de chara he li angang singi paneer pamba mi wa paneer cha khalakre moi gi paneer ghar thong ai di cha de papa na nate da nuai ta night duty tawre aduna ni hai o papa adum hone thabaga se tawradi नुंगाइते हारगसु मीनसु सुटी पिबिदबको असिगी सिचुएशन जे जामना लुबनी यागरे सुम खर रेस्ट तौथोपु नुसासे दमादा हागलपचे तवी दु दौनाइ चातो नुसा साइलांगनु हाय चातोंदी सुंचा चादेबो नहानवाइ चादेना डॉक्टर खर पुरबदो खर चारे विटामिन दु लोहरे मु चादे नंगे थार से थौसुरा कारनी का थार नि आगोबिना किता हिंजांग चेसु आगो चिचे दो पनीर थोंगे हाबा पनीर थोंगे ngसाइसु angawbusu layebako ado angawbudo चादरे चानिंगदना पनीरसु खितंग चारे चादरे ना चिचे चरा हे लागी नोइगिदी के हिंजांग आगुना हजिक चप्पद सौग्रीगा थोंगमदी हावनी दको चेनुना थरोई इरोंबा nga फ्राई थबी चमथोंग कारोन ngौबा नंगसिदे एंगोंदा जाम चानबा मालिको मरुने थरोइगा चमथोंगदो अतैबुदी फंगी जाम चानबा माले नंगसिदे अदुगा अरामबम सनाथोई लाए सनाथोई स्कूल जलुब्रो सनाथोई दी हाय चे गुड आफ्टरनून है गुड आफ्टरनून आफ्टरनून ओरेसु नुंसा सिदीबो अदुम सारागा लैरे इवनिंग जवराबनी दुबावद दुम लैरे कबिवाइनो करी सिबिवरा कबिवाइनो चा पप्पा ना होय होय सुस्मिता हाय दुगा सनाथोई ने 4 लाइक देन चिचे हाय थैंक यू सनाथोई
ꯑꯩꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯃ꯭ꯌꯨꯠ ꯂꯩꯔꯝꯃꯤꯔꯣ ꯀꯔꯝꯕ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯩꯅ ꯄꯥꯏꯕꯗ ꯍꯦꯛꯇ ꯃ꯭ꯌꯨꯠ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯅꯥꯊꯣꯏ ꯆꯤꯆꯦ ꯄꯄꯥꯅ ꯍꯥꯏ ꯑꯒꯨ ꯊꯥꯔꯣ ꯃꯥꯅꯤꯀꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯏ ꯊꯔꯣꯏ ꯆꯥꯅꯤꯡꯗꯕꯅ ꯆꯝꯊꯣꯡ ꯆꯥꯔꯦ ꯉꯥ ꯐ꯭ꯔꯥꯏꯗꯤ ꯉꯥꯔꯧꯅꯤ ꯍꯥꯏ ꯉꯥ ꯐ꯭ꯔꯥꯏꯗꯤ ꯉꯥꯔꯧꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯃ꯭ꯌꯨꯠ ꯂꯩꯈꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯗꯧꯔꯦ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯃ꯭ꯌꯨꯠ ꯂꯩꯔꯝꯃꯤꯕ ꯃ꯭ꯌꯨꯠꯇꯣ ꯂꯩꯔꯝꯃꯤꯕ ꯑꯒꯨꯕꯤꯅ ꯕꯣꯕꯣꯛ ꯍꯥꯏꯌꯦ ꯕꯣꯕꯣꯛ ꯍꯥꯏꯔꯅꯨꯈ꯭ꯔꯦ ꯑꯒꯨꯁꯦ ꯕꯦꯡꯒꯣꯂꯤꯁꯦ ꯌꯥꯝ ꯂꯣꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯂꯣꯟꯕꯁꯤꯒꯒꯤ ꯕꯦꯡꯒꯣꯂꯤ ꯄꯤꯌꯣꯔ ꯕꯦꯡꯒꯣꯂꯤꯗꯣ ꯑꯗꯨꯗꯣ ꯂꯣꯟꯕ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯔꯣꯟꯗꯣ ꯑꯗꯣ ꯃꯥꯁꯨ ꯈꯔ ꯈꯔ ꯕꯦꯡꯒꯣꯂꯤꯁꯦ ꯂꯣꯟꯕ ꯍꯩꯔꯦ ꯈꯔ ꯈꯔ ꯃꯤꯛꯁ ꯇꯧꯗꯅ ꯑꯒꯨꯗꯨꯒꯩꯗꯨꯒ ꯂꯩꯕ꯭ꯔꯣ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨ ꯂꯩꯕ꯭ꯔꯣ ꯑꯗꯨꯒꯩꯗꯨꯒ ꯑꯗꯨ ꯄꯄꯥꯅ ꯑꯒꯨ ꯇꯨꯃꯤ ꯆꯣꯂꯦ ꯒꯦꯂꯦ ꯍꯥꯏꯌꯦ ꯑꯗꯣ ꯄꯄꯥꯅ ꯇꯥꯛꯄꯤꯗꯣꯔꯦ ꯑꯒꯨꯗ ꯈꯨꯝꯃꯛꯑꯣ ꯑꯒꯨ ꯑꯉꯥꯡꯁꯦ ꯆꯥꯛꯀ ꯐꯨꯜꯂꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯁ꯭ꯔꯗꯥꯁꯨ ꯂꯥꯛꯑꯦ ꯑꯩꯒꯤ ꯁ꯭ꯔꯗꯥ ꯅꯨꯡꯁꯤꯕꯤꯁꯦ ꯂꯥꯛꯑꯦ ꯁ꯭ꯔꯗꯥ ꯁ꯭ꯔꯗꯥ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯣ ꯆꯦꯅꯨꯅ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯦ ꯋꯥꯈ꯭ꯔꯦꯗ ꯍꯥꯏ ꯅꯪꯗꯤ ꯑꯗꯨꯒ ꯋꯥꯅ ꯂꯦꯟꯕ ꯉꯝꯃꯤꯀꯣ ꯁꯤꯒꯗꯤ ꯂꯦꯟꯐꯝꯒ ꯈꯪꯗꯦꯗ ꯑꯗꯨꯏ ꯃꯊꯛꯇ ꯈꯪꯗꯦ ꯄꯣꯂꯨꯁꯟꯁꯤꯅ ꯇꯧꯋꯤꯔ ꯀꯔꯤꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤꯠꯁꯨ ꯊꯨꯞꯄꯦ ꯃꯄꯥꯟ ꯆꯠꯄ ꯉꯝꯗꯦ ꯃꯤꯠ ꯌꯥꯝ ꯊꯨꯞꯄꯦ ꯑꯗꯨꯒ ꯁ꯭ꯔꯗꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯒꯨꯕꯤꯅ ꯄꯄꯥ ꯈꯪꯗꯦꯌꯦ ꯍꯥꯏ ꯂꯣꯟꯒꯣꯗꯅ ꯈꯪꯗꯦꯗ ꯆꯣꯡꯊꯔꯦ ꯂꯣꯟꯒꯣ ꯑꯗꯨꯒ ꯁꯔꯗꯥꯅ ꯐꯥꯏꯚ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯔꯗꯥꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯔꯗꯥ ꯅꯨꯡꯁꯥꯁꯦ ꯁꯥꯏꯀꯣ ꯁꯗꯥ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯁꯗꯥ ꯑꯩ ꯍꯥꯟꯅ ꯂꯩꯕ ꯃꯐꯝꯗꯨꯒ ꯁꯨꯝ ꯂꯩꯌꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯍꯥ ꯄꯦꯝꯆꯥ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯗ ꯍꯥꯏ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯁꯥꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯥ ꯁꯥꯏꯀꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯝ ꯑꯆꯝꯕ ꯆꯥꯔꯒ ꯃꯇꯝꯁꯦ ꯂꯦꯟꯅꯕ ꯁꯔꯗꯥꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯝꯐꯨꯠ ꯑꯁ ꯁꯔꯗꯥ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯏꯗꯣ ꯋꯦꯜꯀꯝ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯔꯗꯥ ꯈꯔ ꯈꯔ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯁꯨꯝ ꯂꯦꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯁꯥꯕꯅ ꯁꯥꯕꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯄꯄꯥꯅ ꯑꯒꯨ ꯇꯨꯃꯤ ꯀꯨꯊꯥꯒꯣ ꯕꯣꯂꯣ ꯍꯥꯏ ꯑꯒꯨ ꯇꯨꯃꯤ ꯀꯨꯊꯥꯏꯒꯣ ꯕꯣꯂꯣ ꯍꯥꯏ ꯑꯒꯨ ꯆꯥꯛ ꯆꯥꯔꯤꯕ ꯐꯨꯜꯂꯕ ꯑꯅꯨ ꯑꯩꯒꯤꯗ ꯁꯥꯔꯚ ꯇꯧꯕꯤꯔꯕꯣ ꯍꯥꯏ ꯁꯔꯗꯥꯅ ꯇꯧꯔꯝꯃꯅꯤꯗ ꯁꯔꯗꯥ ꯆꯦꯅꯨꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯕꯅꯤ ꯀꯨꯏꯔꯕꯅꯤ ꯆꯦꯅꯨ ꯇꯧꯔꯝꯃꯅꯤꯗ ꯁꯔꯗꯥ ꯍꯣꯠꯅꯔꯤꯕꯣ ꯚꯤꯗꯤꯑꯣꯒ ꯍꯣꯠꯅꯔꯤꯕꯣ ꯀꯟꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯣꯏꯕ꯭ꯔꯣ ꯆꯦꯅꯦꯜꯗꯣ ꯁꯔꯗꯥꯅ ꯑꯗꯨꯝ ꯌꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯕꯨ ꯌꯥꯔꯗꯤꯀꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯇꯧꯔꯕꯅꯤ ꯁꯔꯗꯥ ꯍꯥꯏ ꯑꯣ ꯁꯔꯗꯥꯗꯨ ꯆꯦꯅꯨꯅ ꯇꯧꯔꯦ ꯉꯔꯥꯡꯗꯤꯅꯦ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯊꯦꯡꯅ ꯂꯥꯏꯐꯁꯨ ꯉꯥꯏꯍꯥꯛ ꯊꯥꯔꯝꯃꯦ ꯄꯨꯡꯈꯥꯏ ꯑꯃ ꯃꯤꯁꯨ ꯀꯅꯥꯝ ꯂꯥꯛꯇꯦ ꯃꯤ ꯑꯃ ꯑꯅꯤꯈꯛ ꯂꯥꯛꯑ ꯑꯗꯨꯃꯥꯏꯅ ꯊꯥꯔꯝꯃꯒ ꯉꯔꯥꯡꯁꯦ ꯇꯨꯝꯕ ꯌꯥꯗꯕꯁꯦ ꯌꯥꯗ ꯄꯨꯡ 2:30 ꯄꯨꯡ 2:30 ꯇꯥꯔꯦ ꯑꯩꯅ ꯇꯨꯝꯕꯀꯣ 2:30 ꯇꯥꯔꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯄꯒ ꯉꯝꯗꯦꯕꯣ ꯁꯔꯗꯥꯅ ꯑꯣ ꯍꯥꯏꯌꯦ ꯁꯔꯗꯥ ꯂꯩꯀꯣꯀꯣ ꯑꯩꯅ ꯅꯪꯕꯨ ꯐꯝ ꯂꯥꯎ ꯂꯥꯎ ꯍꯥꯏꯅ ꯈꯥꯝꯃꯤꯅꯤ
अपना कोठा कोरी सरदाꯁꯨ ꯂꯣꯜꯂꯤꯅꯦ ꯁꯔꯗꯥ ꯅꯪ ꯍꯥꯟꯅ ꯀꯥꯏ ꯂꯩꯔꯝꯒꯦ ꯁꯔꯗꯥꯁꯨ ꯂꯣꯜꯂꯤꯅꯦ ꯇꯧꯏꯁꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯀꯥꯗꯅꯤ ꯑꯣꯜꯂꯤꯁꯦ ꯍꯥꯏꯌꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯄꯀꯥꯗ ꯑꯣꯟ ꯐꯪꯉꯤꯗꯣ ꯁꯤꯒ ꯄꯀꯥꯒꯁꯦ ꯃꯩ ꯍꯧꯕꯤ ꯄꯀꯥꯅꯤ ꯄꯀꯥꯒ ꯑꯣꯟ ꯐꯪꯗꯦꯕ ꯑꯩꯅ ꯑꯗꯣ ꯍꯥꯏꯔꯝꯃꯤꯅꯤ ꯌꯨꯝꯗꯗꯤ ꯑꯣꯜꯂꯛꯑꯒꯦꯅ ꯄꯀꯥꯗ ꯑꯣꯜꯂꯒ ꯈꯥꯡꯗ꯭ꯔꯥ ꯃꯈꯥꯗ ꯁꯤꯒ ꯑꯗꯨꯒ ꯂꯩꯇꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯇꯧꯁꯦꯅ ꯑꯗꯨꯒ ꯑꯒꯨꯕꯤꯅ ꯑꯩꯗꯤ ꯁꯥꯗꯦ ꯏꯪꯉꯤ ꯌꯥꯏ ꯏꯪꯒꯅꯤ ꯅꯪꯗꯤ ꯏꯪꯉꯅꯤ ꯅꯪ ꯇꯥꯏꯌꯣꯟꯅꯕ ꯑꯉꯥꯡꯅꯤ ꯑꯒꯨꯕꯤ ꯑꯩꯈꯣꯏꯗꯨꯒ ꯑꯃꯈꯛ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯣꯂꯥꯡ ꯊꯥꯗꯣꯛꯑꯁꯨ ꯑꯗꯨꯝ ꯈꯨꯗꯥꯡ ꯆꯣꯝꯕꯤ ꯂꯤꯠꯄ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯨꯀꯣ ꯅꯁꯥꯗꯨꯒ ꯃꯌꯥꯡꯒ ꯀꯪꯉꯁꯨ ꯐꯩ ꯆꯥꯅꯔꯣꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯀꯣꯛꯀ ꯁꯥꯒꯠꯂꯛꯑꯦ ꯁꯥꯕꯁꯤꯗꯤ ꯍꯥꯏ ꯁꯥꯏ ꯍꯩꯅꯥ ꯆꯥꯋꯣ ꯍꯩꯅꯥꯒ ꯖꯦꯟꯁꯤꯟꯒ ꯆꯥꯋꯣ ꯅꯪꯗꯤ ꯍꯩꯅꯥ ꯍꯧꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯃꯤ ꯌꯥꯔ जायो ना रे राखो ना जासना থাক একটু আগুনা আমিও তুমো ভালোবাসে ভালো আগাং পাপারা আগু তুমি কোথায় খেয়েছিস ꯄꯄꯥꯅ ꯀꯩꯅꯣꯝ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯑꯒꯨꯕꯤ ꯁꯔꯗꯥꯅ ꯏꯀꯥꯏꯌꯦ ꯁꯨꯁ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯁꯔꯗꯥ ꯃꯤꯒꯤ ꯃꯔꯣꯜ ꯂꯣꯟꯕꯕꯨ ꯏꯀꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯝ ꯏꯀꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯀꯥꯗꯤ ꯏꯪꯉꯦ ꯍꯥꯏ ꯍꯣꯏꯗꯨꯒꯗꯤ ꯏꯪꯕꯅꯤ ꯁꯤꯒꯗꯤ ꯏꯪꯗꯦꯗ ꯑꯗꯨꯒ ꯆꯦꯅꯨ ꯏꯀꯥꯏꯊꯕꯤꯗꯤ ꯐꯪꯕ꯭ꯔꯣ ꯑꯗꯨꯒ ꯃꯔꯥꯡ ꯀꯥꯏꯕ꯭ꯔꯣ ꯍꯧꯕ꯭ꯔꯣ ꯅꯪꯒꯤ ꯇꯁꯃꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯇꯁꯃꯤ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯁꯦ ꯂꯥꯛꯑꯦ ꯆꯤꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯇꯁꯃꯤ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯅꯤꯡꯁꯤꯡꯅ ꯂꯥꯛꯄꯤꯕꯒꯤ ꯇꯁꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯇꯁꯃꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ꯭ꯔꯣ ꯁꯅꯥꯊꯣꯏ ꯂꯥꯛꯄ ꯃꯇꯝꯗꯣ ꯆꯤꯆꯦꯁꯦ ꯃ꯭ꯌꯨꯠ ꯑꯣꯏꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯗꯣ ꯂꯥꯛꯄꯒ ꯃꯥ ꯆꯠꯈ꯭ꯔꯦ ꯃ꯭ꯌꯨꯠ ꯑꯣꯏꯔꯕ ꯀꯩꯅꯣ ꯑꯒꯨꯅ ꯄꯄꯥ ꯑꯥꯏ ꯗꯣꯟ ꯅꯣ ꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯥꯏꯟꯗ ꯂꯥꯛꯑꯦ ꯆꯦꯅꯨꯅ ꯇꯨꯝꯕ꯭ꯔꯥ ꯑꯂꯣꯆꯅꯥ ꯀꯣꯔꯣꯏ ꯑꯒꯨꯅ ꯁꯛꯇꯤ ꯁꯥꯠꯀꯤ ꯁꯥꯗ꯭ꯔꯗꯤ ꯏꯪꯉꯣꯏ ꯆꯦꯁꯨ ꯆꯩ ꯑꯣ ꯁꯥꯠꯀꯤ ꯁꯥꯗ꯭ꯔꯗꯤ ꯏꯪꯉꯣꯏ ꯆꯦꯁꯨ ꯆꯩ ꯁꯥꯠꯇꯣ ꯁꯥꯏꯌꯦ ꯑꯒꯨ ꯁꯤꯒ ꯆꯤꯆꯦꯒꯤ ꯌꯨꯝꯁꯦ ꯁꯥꯏꯠ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯗꯨꯗꯤ ꯁꯤꯒ ꯃꯣꯏ ꯋꯦꯗꯔꯁꯤꯅ ꯈꯔꯁꯨ ꯁꯥꯕꯅꯤꯅ ꯑꯁꯨꯝ ꯁꯥꯕ ꯃꯥꯜꯂꯦꯗ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯃꯊꯛꯀꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯐ꯭ꯂꯣꯔꯁꯦ ꯃꯊꯛ ꯍꯥꯏꯗꯤ ꯗꯦꯁꯥ ꯃꯈꯥꯗ ꯂꯩꯔꯁꯨ ꯐ꯭ꯂꯣꯔꯁꯦ ꯑꯗꯨꯝ ꯁꯥꯏꯌꯦꯕꯀꯣ ꯑꯩ ꯁꯠꯇ ꯆꯠꯂꯒꯁꯨ ꯏꯁꯤꯡ ꯍꯩꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯟꯁꯤꯟ ꯆꯥꯏ ꯉꯔꯥꯡ ꯍꯩꯅꯥ ꯁꯧꯒ꯭ꯔꯤ ꯂꯣꯏ ꯍꯧꯋꯤ ꯍꯥꯏ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦꯗ ꯑꯩꯅꯁꯨ ꯍꯩꯅꯥ ꯄꯥꯝꯕꯤ ꯑꯃ ꯊꯥꯏꯀꯣ ꯑꯗꯨꯏ ꯄꯥꯝꯕꯤꯗꯨꯅ ꯆꯥꯎꯔꯛꯄꯗ ꯅꯤꯡꯊꯝꯊꯥ ꯌꯧꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯇꯣꯅꯤꯡꯈꯣꯛꯇꯤ ꯐꯖꯅ ꯍꯤꯡꯉꯦ ꯇꯣꯅꯤꯡꯈꯣꯛꯄꯨꯗꯤ ꯊꯥꯅꯤ ꯃꯇꯨꯡꯗ ꯇꯣꯅꯤꯡꯈꯣꯛꯇꯤ ꯍꯧꯔꯗꯤ ꯀꯥꯏꯗꯕꯅꯤ ꯇꯣꯅꯤꯡꯈꯣꯛꯄꯨꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯥꯏ ꯇꯁꯃꯤ ꯌꯥꯝꯃꯛ ꯆꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯒꯗꯤ ꯍꯥꯏꯌꯦ ꯇꯁꯃꯤꯗꯨꯒ ꯆꯠꯈ꯭ꯔꯕ ꯇꯁꯃꯤꯁꯦ ꯑꯉꯥꯡꯅꯤꯅꯦ ꯁꯔꯗꯥ ꯍꯥꯏꯒꯦꯀꯣ ꯆꯦꯅꯨꯅ ꯏꯀꯥꯏꯊꯕꯤ ꯍꯧꯖꯤꯛꯁꯨ ꯂꯩ ꯒꯝꯂꯥꯗ ꯌꯣꯛꯂꯤ ꯍꯥꯏ ꯑꯌꯣꯛꯄ ꯏꯀꯥꯏꯊꯕꯤ ꯍꯥꯎꯇꯕꯅꯤ ꯂꯤꯁꯜꯂꯛꯄꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯕ ꯑꯝꯇ ꯃꯨꯅꯤꯔꯀꯥꯗ ꯆꯠꯁꯤꯑꯅꯅꯦ ꯑꯗꯣ ꯃꯨꯅꯤꯔꯀꯥꯗꯨꯒ ꯑꯃꯈꯛꯇꯣ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯀꯥꯡꯕꯨꯗꯣ ꯂꯩ ꯌꯥꯏꯌꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯤꯅ ꯍꯥꯏꯌꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯉꯥꯡꯁꯤꯡ ꯆꯠꯄ ꯈꯣꯠꯄꯗ ꯈꯔ ꯀꯥꯔꯟ ꯇꯥꯏ ꯈꯣꯠꯂꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯃꯨꯛ ꯆꯠꯇꯗꯅ ꯂꯩꯌꯤꯅꯤ ꯃꯨꯅꯤꯀꯥꯗ ꯆꯠꯂꯕꯨꯗꯤ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒ ꯄꯄꯥꯅ ꯑꯒꯨ ꯑꯃꯤꯌꯣ ꯇꯨꯃꯥꯀꯦ ꯚꯥꯂꯣꯕꯥꯁꯤ ꯀꯦꯃꯣꯟ ꯄꯄꯥꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯑꯒꯨꯗ ꯍꯥꯏꯈꯔꯦ ꯄꯄꯥ ꯑꯒꯨꯁꯦ ꯃꯤꯅꯤꯡꯒ ꯀꯣꯟꯅꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯃꯥ ꯈꯪꯗꯤ ꯈꯪꯗꯕ ꯂꯣꯟꯗꯤ ꯌꯥꯝ ꯂꯣꯟꯖꯅꯤꯡꯕ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯇꯁꯃꯤꯅ ꯆꯦ ꯑꯩ ꯀꯥꯔꯨꯏꯌꯦ ꯁ꯭ꯀꯨꯜ ꯍꯥꯏ ꯑꯣ ꯇꯁꯃꯤ ꯚꯦꯀꯦꯁꯟ ꯗꯦꯠ ꯀꯌꯥꯗꯩ ꯄꯤꯅꯤ ꯍꯥꯏꯒꯦ ꯀꯩꯅꯣꯒꯗꯤ ꯍꯧꯔꯕꯣ ꯇꯦꯁꯀꯗꯤ ꯍꯧꯔꯕꯣ
ꯑꯗꯨꯒ ꯑꯒꯨꯕꯤꯅ ꯆꯦ ꯐꯦꯟꯁꯨ ꯂꯥꯛꯇꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯒꯨꯕꯤ ꯐꯦꯟ ꯂꯥꯛꯇ꯭ꯔꯤꯗꯣꯅ ꯑꯗꯣ ꯆꯦ ꯇꯁꯃꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯍꯥꯏ ꯇꯁꯃꯤꯁꯤꯔꯣ ꯇꯁꯃꯤ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯔꯧꯗꯣ ꯑꯗꯨ ꯑꯒꯨꯁꯦ ꯑꯒꯨꯁꯤꯁꯨ ꯑꯒꯨꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯀꯣ ꯀꯥꯔꯕ ꯍꯟꯗꯛ ꯅꯣꯏ ꯑꯅꯤ ꯄꯪꯈꯦꯠ ꯈꯦꯠꯅꯔꯣꯏ ꯇꯁꯃꯤꯁꯤ ꯀ꯭ꯂꯥꯁ 6 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯔꯗꯥꯅ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯇꯁꯃꯤ ꯍꯥꯏ ꯇꯁꯃꯤ ꯁꯤꯒꯒꯤ ꯆꯤꯆꯦ ꯁꯔꯗꯥꯁꯤꯒ ꯑꯝꯇ ꯁꯞ ꯇꯧꯕꯤꯒꯦꯔꯣ ꯑꯗꯨꯒ ꯏꯆꯦꯅꯨꯅ ꯑꯅꯥꯟꯕꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯑꯅꯥꯟꯕꯁꯨ ꯑꯅꯥꯟꯕꯗꯤ ꯌꯥꯝ ꯄꯥꯝꯗꯦꯗ ꯑꯅꯥꯟꯕꯕꯨꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯀꯜꯂꯛꯄ ꯂꯩꯇꯦ ꯑꯅꯥꯟꯕꯗ ꯍꯥꯏꯗꯤ ꯑꯅꯥꯟꯕ ꯍꯥꯏ ꯉꯝꯗꯦꯗꯤ ꯑꯅꯥꯝꯕ ꯍꯥꯏꯗꯣ ꯑꯅꯥꯝꯕꯗ ꯀꯜꯂꯛꯄ ꯂꯩꯇꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯍꯩꯅꯥꯗ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯆꯦꯗꯨꯅ ꯀꯥꯔꯣꯟꯁꯨ ꯄꯥꯜꯂꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯨ ꯈꯥꯃꯦꯟ ꯀꯦꯖꯤ 5-6 ꯍꯦꯛꯑꯦ ꯉꯁꯤ ꯍꯥꯏ ꯑꯁ ꯅꯪꯒꯤꯗꯤ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯋꯥꯔꯣꯏꯗ ꯑꯗꯨꯝ ꯍꯤꯡꯒꯣꯜꯒꯤꯗꯨꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯒꯨꯅ ꯀꯤꯇꯥ ꯅꯍꯤ ꯈꯥꯏꯁꯦ ꯍꯥꯏ ꯑꯉꯥꯡ ꯅꯪ ꯁꯤ ꯇꯥꯔꯦ ꯀꯤꯇꯥ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯍꯤ ꯍꯥꯏꯗꯤ ꯍꯤꯟꯗꯤ ꯍꯥꯏꯕ ꯈꯥꯏꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯌꯥꯡ ꯃꯔꯣꯟ ꯀꯤꯇꯥ ꯅꯍꯤ ꯈꯥꯏꯁꯦ ꯍꯥꯏ ꯁꯤꯔꯅꯤ ꯅꯪ ꯇꯨꯃꯥꯔ ꯅꯥꯝ ꯀꯨꯟꯗꯤꯟ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯅꯃ ꯂꯥꯛꯏꯅꯦ ꯅꯃ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯗ꯭ꯌꯨꯇꯤꯔꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯁꯦ ꯗꯟꯗꯤꯅꯤꯀꯣ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯅꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯂꯥꯛꯄꯤꯕꯒꯤ ꯑꯗꯨꯒ ꯗ꯭ꯌꯨꯇꯤꯒꯤ ꯑꯋꯥꯕꯗꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯤꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯒꯨꯅ ꯅꯦꯅꯦ ꯑꯟꯖꯅꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯅꯃ ꯌꯦꯡꯉꯨꯅꯦ ꯑꯒꯨꯁꯤꯅ ꯇꯧꯁꯦ ꯌꯦꯡꯉꯨ ꯑꯦꯜꯕꯤꯗ ꯕꯪꯂꯥꯒ ꯇꯝꯃꯦ ꯑꯗꯨꯒ ꯇꯁꯃꯤꯅ ꯆꯦ 6ꯅꯦ ꯍꯥꯏ ꯑꯒꯨ ꯇꯁꯃꯤꯁꯦ ꯀ꯭ꯂꯥꯁ 6ꯅꯤꯀꯣ ꯗꯥ ꯒꯨꯔꯗꯤꯞꯁꯨ ꯂꯥꯛꯑꯦ ꯗꯥ ꯒꯨꯔꯗꯤꯞ ꯀꯨꯏꯔ ꯃꯇꯨꯡꯗ ꯂꯥꯛꯏꯀꯣ ꯅꯆꯜꯒꯤꯗ ꯁꯨꯇꯤ ꯂꯣꯏꯔꯕꯣ ꯗꯥ ꯒꯨꯔꯗꯤꯞ ꯊꯦꯡꯀ꯭ꯌꯨ ꯅꯆꯜ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯛꯄꯤꯕꯒꯤ ꯆꯦꯅꯨꯅꯒꯤ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛ ꯕ꯭ꯂꯦꯛ ꯃꯣꯔꯣꯛ ꯂꯣꯏ ꯄꯥꯜꯂꯤ ꯊꯕꯤꯁꯨ ꯁꯦꯕꯣꯠ ꯆꯤꯀꯥꯁꯨ ꯍꯥꯏ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛ ꯍꯥꯏꯕꯨ ꯇꯥꯗ꯭ꯔꯤꯌꯦ ꯃꯥꯏꯔꯦꯟ ꯃꯣꯔꯣꯛꯇꯔꯣ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛ ꯍꯥꯏꯕꯨ ꯑꯩ ꯇꯥꯗ꯭ꯔꯤ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯃꯣꯔꯣꯛꯁꯨ ꯈꯪꯉꯦ ꯑꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯅꯪꯒꯤꯁꯤꯒ ꯘꯤ ꯃꯣꯔꯣꯛꯇꯨꯃ ꯄꯥꯝꯃꯦ ꯁꯩꯕꯣꯠ ꯆꯤꯡꯒꯥꯁꯨ ꯄꯥꯝꯗꯦ ꯘꯤ ꯃꯣꯔꯣꯛꯇ ꯄꯥꯝꯃꯦ ꯑꯗꯨꯒ ꯗꯥ ꯒꯨꯔꯗꯤꯞꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯒꯨꯔꯗꯤꯞ ꯀꯩ ꯍꯤꯟꯖꯥꯡ ꯍꯧꯔꯛꯀꯦ ꯑꯣꯂꯥꯡꯕꯁꯤꯒ ꯁꯨꯇꯤ ꯂꯣꯏꯔꯕꯣ ꯑꯗꯨꯒ ꯅꯃꯥꯅ ꯑꯒꯨ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯕ ꯑꯒꯨꯁꯦ ꯑꯒꯨꯅ ꯑꯣ ꯇꯁꯃꯤ ꯍꯥꯏ ꯑꯒꯨ ꯈꯪꯅꯧꯋꯣ ꯇꯁꯃꯤꯒ ꯑꯗꯨꯒ ꯑꯒꯨꯅ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯌꯦꯅ ꯑꯗꯨꯒ ꯑꯒꯨꯅ ꯅꯨꯄꯥꯁꯨ ꯅꯠꯇꯅ ꯍꯥꯏ ꯅꯨꯄꯥꯁꯨ ꯅꯠꯇꯅ ꯀꯧꯍꯜꯂꯣ ꯅꯪꯁꯨ ꯅꯍꯥꯟ ꯀꯧꯏꯗꯨꯗꯤ ꯀ꯭ꯔꯤꯁꯇ ꯆꯦ ꯀ꯭ꯔꯤꯁ ꯍꯥꯏꯅ ꯑꯗꯨꯒ ꯅꯃꯅ ꯒꯨꯔꯗꯤꯞ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯥ ꯒꯨꯔꯗꯤꯞꯁꯦ ꯀꯨꯏꯔꯦꯀꯣ ꯊꯦꯡꯅꯗꯕ ꯀꯅꯥꯒꯤꯗꯁꯨ ꯊꯦꯡꯅꯗꯦ ꯑꯒꯨꯅ ꯀꯀꯥ ꯒꯨꯔꯗꯤꯞ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯋꯦ ꯗꯥ ꯒꯨꯔꯗꯤꯞ ꯂꯥꯛꯄꯗ ꯑꯗꯨꯒ ꯗꯥ ꯒꯨꯔꯗꯤꯞꯅ ꯑꯟꯖꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯁ ꯗꯥ ꯒꯨꯔꯗꯤꯞꯀꯤ ꯒꯨꯗ ꯃꯣꯔꯅꯤꯡꯁꯤꯅ ꯈꯔ ꯋꯦꯗꯔꯁꯦ ꯐꯥꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯂꯥꯡꯕꯁꯤꯒ ꯅꯃꯅ ꯑꯅꯨ ꯍꯥꯏꯔꯒ ꯂꯞ ꯄꯤꯔꯦ ꯑꯗꯨꯒ ꯗꯥ ꯒꯨꯔꯗꯤꯞꯅ ꯑꯒꯨ ꯍꯦꯜꯂꯣ ꯍꯥꯏ ꯇꯁꯃꯤꯅ ꯆꯦ ꯗꯦꯠ 22nd 22ꯗꯒꯤ ꯊꯥꯏꯅꯤ ꯍꯥꯏ ꯚꯦꯀꯦꯁꯟ ꯍꯧꯅꯤ ꯍꯥꯏꯕꯀꯣ 22 ꯍꯟꯗꯛ ꯃꯦꯒꯤ ꯆꯦꯒꯤ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯒꯤ ꯅꯠꯇꯦ ꯖꯨꯟ ꯊꯥꯕꯨꯡꯁꯦ ꯑꯃ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯖꯨꯂꯥꯏꯗꯩ ꯍꯧꯗꯣꯏ ꯃꯥꯜꯂꯦ ꯁꯤꯒ ꯚꯦꯀꯦꯁꯟ ꯌꯥꯝ ꯁꯥꯡꯅ ꯄꯤꯅꯦ ꯑꯗꯨꯒ ꯃꯔꯛꯇ ꯁꯨꯇꯤꯗꯤ ꯑꯃꯠꯇ ꯄꯤꯗꯦ ꯑꯩꯈꯣꯏꯒꯤ ꯔꯛꯁꯥ ꯕꯟꯙꯟ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ RSGS ꯀ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯍꯜꯂꯤ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯖꯌꯦꯟꯇꯤ ꯑꯗꯨꯗ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯍꯜꯂꯤ ꯁ꯭ꯀꯨꯜ ꯅꯣꯡꯐꯥꯎ ꯁꯤꯒ ꯏꯁꯇꯣꯞ ꯑꯣꯏꯗꯦ ꯑꯗꯨꯃꯈꯛꯇꯤ ꯁꯤꯒ ꯄꯥꯝꯃꯤꯀꯣ ꯑꯗꯨꯒ ꯗꯥ ꯒꯨꯔꯗꯤꯞꯅ ꯁꯨꯁꯃꯤꯇꯥ ꯑꯖꯤꯀꯤ ꯇꯣꯔꯀꯥꯔꯤ ꯈꯥꯏꯁꯦ ꯇꯁ ꯗꯥ ꯒꯨꯔꯗꯤꯞ আজকে আমি পনীর খাইছে আমি তো খাইছে না একটু খাইছে বাচ্চাগুলা খাওয়াইছে ꯗꯥ ꯒꯨꯔꯗꯤꯞ কি খাইছে আজকে ꯑꯗꯨꯒ ꯅꯃꯥꯅ ꯒꯨꯔꯗꯤꯞ ꯅꯪꯒꯤ ꯍꯧꯖꯤꯛꯇ ꯃꯣꯔꯅꯤꯡ ꯑꯣꯏꯔꯤꯕꯣ ꯋꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯑꯒꯨꯕꯤꯅ ꯆꯨꯝꯃꯦ ꯇꯁꯃꯤ ꯑꯩꯈꯣꯏꯁꯨ 22ꯗꯩ ꯊꯥꯏ ꯍꯥꯏ ꯑꯣ ꯃꯥꯟꯅꯔꯦ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯃꯐꯝꯒꯤ
ꯅꯃꯅ ꯏꯆꯟꯅꯨꯄꯤ ꯗ꯭ꯌꯨꯇꯤꯗꯅꯤ ꯍꯥꯏ ꯑꯁ ꯂꯣꯏꯔꯦꯗꯅ ꯗ꯭ꯌꯨꯇꯤꯗ ꯑꯣ ꯂꯥꯡꯕꯁꯤꯒꯀꯣ ꯅꯃꯗꯨꯒꯩꯗꯣ ꯀꯌꯥ ꯂꯩꯒꯦ ꯁꯥꯕꯒꯤ ꯆꯥꯡꯗꯣ ꯀꯌꯥ ꯑꯣꯏꯒꯦ ꯑꯗꯨꯒ ꯑꯒꯨꯅ ꯁꯣꯔꯤ ꯕꯥꯠ ꯅꯍꯤ ꯈꯥꯏꯁꯦ ꯍꯥꯏꯕ ꯚꯥꯠ ꯅꯩ ꯈꯩꯁꯦ ꯍꯥꯏꯕ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯀꯁꯥꯔꯗ ꯂꯥꯛꯑꯒ ꯂꯣꯜꯂꯣ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯂꯩꯕꯁꯤꯡꯗꯣ ꯃꯩꯇꯩꯔꯣꯜ ꯂꯣꯏ ꯊꯣꯛꯏ ꯈꯪꯕ꯭ꯔꯥꯒꯣ ꯃꯣꯏꯅ ꯂꯣꯜꯂꯛꯄꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯃꯈꯠꯂꯛꯑꯦꯕꯀꯣ ꯀꯁꯥꯔꯗ ꯃꯔꯋꯥꯔꯤ ꯀꯥꯡꯕꯨꯒꯤ ꯕꯣꯔꯗꯤꯌꯥ ꯗꯨꯀꯥꯟ ꯑꯗꯨꯒꯁꯨ ꯂꯩꯔꯝꯒꯅꯤ ꯃꯔꯋꯥꯔꯤꯗꯤ ꯃꯐꯝ ꯁꯨꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥꯕꯨ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏꯕ ꯃꯣꯏꯅ ꯍꯦꯟꯅ ꯃꯩꯇꯩ ꯂꯣꯜꯂꯛꯀꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯥꯎꯗꯅꯤ ꯍꯤꯟꯗꯤ ꯂꯣꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯦꯟꯅꯅꯦ ꯃꯩꯇꯩ ꯂꯣꯟꯁꯤꯜꯂꯛꯀꯅꯦꯕ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯀꯃꯂꯥ ꯃꯥꯜꯂꯤꯅꯦ ꯅꯪ ꯕꯤꯅꯤꯇꯥ ꯃꯥꯜꯂꯤꯅꯦ ꯅꯪ ꯂꯥꯛꯑꯣꯅꯦ 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 ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤ ꯍꯥꯏꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯂꯣꯜꯂꯛꯀꯅꯤ ꯑꯣꯂꯥꯡꯉꯤ 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 ꯅꯃꯅ ꯑꯒꯨ ꯅꯪꯒꯤ ꯍꯤꯟꯗꯤ ꯇꯥꯕꯗ ꯑꯩ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯣꯏꯈꯔꯦ ꯍꯣꯏ ꯍꯤꯟꯗꯤ ꯅꯠꯇꯦ ꯕꯪꯂꯥ ꯃꯔꯣꯟꯅꯤ ꯃꯥ ꯉꯥꯡꯉꯤꯁꯦ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯣꯏꯈꯔꯦ ꯍꯥꯏ ꯗꯥꯒꯨꯔꯗꯤꯁꯨ ꯅꯣꯛꯈꯔꯦ ꯗꯥꯒꯨꯔꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦꯅꯦ ꯑꯗꯨꯒ ꯑꯒꯨꯅ ꯍꯥꯏꯕ ꯕꯦꯡꯒꯣꯂꯤ ꯄ꯭ꯂꯁ ꯍꯤꯟꯗꯤ ꯍꯥꯏ ꯕꯦꯡꯒꯣꯂꯤꯒ ꯍꯤꯟꯗꯤꯒꯒꯤ ꯃꯊꯋꯥꯏ ꯂꯧꯋꯤꯅꯦ ꯑꯒꯨꯅ ꯅꯃꯅ ꯒꯨꯔꯗꯤꯞ ꯀꯦꯝꯁꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯄꯪꯀꯁ ꯃꯥꯁ ꯈꯥꯏꯁꯦ ꯍꯥꯏ ꯀꯩꯅꯣ ꯄꯪꯀꯁ ꯃꯥꯁ ꯍꯥꯏꯁꯤꯅ ꯃꯣꯏ ꯈꯪꯗꯦꯅꯦ ꯄꯪꯀꯁ ꯃꯥꯁ ꯍꯥꯏꯁꯦ ꯅꯃ ꯀꯩ ꯉꯥꯅꯣꯅꯦ ꯄꯪꯀꯁ ꯃꯥꯁ ꯍꯥꯏꯁꯦ ꯑꯩ ꯆꯥꯖꯗ꯭ꯔꯤꯍꯦ ꯗꯥꯒꯨꯗꯤ ꯆꯦꯅꯨꯅ ꯍꯥꯏꯕ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛ ꯍꯥꯏꯗꯤ ꯆꯤꯛꯅ ꯆꯥꯕ ꯍꯥꯎꯕꯗꯣ ꯑꯁꯥꯡꯕꯗꯣ ꯑꯆꯥ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣ ꯃꯣꯔꯣꯛꯀꯣ ꯑꯗꯨ ꯄꯥꯡꯒꯟ ꯃꯣꯔꯣꯛ ꯀꯧꯗ꯭ꯔꯣ ꯑꯗꯨꯒ ꯗꯥꯒꯨꯗꯤꯟꯅ ꯉꯥꯍꯩ ꯊꯣꯡꯕ ꯑꯟꯖꯅꯥ ꯍꯥꯏ ꯑꯣ ꯉꯥꯍꯩꯗꯣ ꯄꯪꯀꯁ ꯀꯧꯕ꯭ꯔꯣ ꯑꯠꯆꯥ ꯑꯩꯈꯣꯏ ꯍꯦꯂꯣꯟ ꯀꯧꯏ ꯍꯦꯜꯂꯣꯟ ꯍꯦꯜꯂꯣꯟ ꯑꯗꯨꯒ ꯅꯃꯅ ꯑꯒꯨ ꯑꯩ ꯉꯥꯎꯗꯣꯔꯦ ꯇꯧꯔꯤꯁꯦ ꯊꯥꯏꯂꯦꯟ ꯀꯣꯏꯔꯨꯕꯗꯒꯤꯌꯦ ꯃꯤꯒꯤ ꯐꯣꯔꯦꯟꯅꯔ ꯌꯥꯝ ꯑꯣꯟꯅꯔꯦ ꯍꯥꯏꯀꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦꯅꯦ ꯊꯥꯏꯂꯦꯟ ꯀꯣꯏꯔꯨꯕꯗꯩ ꯉꯥꯎꯗꯣꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯑꯩꯈꯣꯏꯗꯤ ꯖꯨꯟ 22 ꯍꯥꯏ ꯑꯗꯨꯒ ꯅꯃꯟ ꯑꯅꯨ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯌꯦ ꯇꯧꯗ꯭ꯔꯤꯕꯅꯦ ꯆꯦ ꯑꯅꯨꯅ ꯅꯃꯗ ꯇꯧꯔꯝꯃꯅꯤꯗ ꯑꯥꯒꯨꯟ ꯑꯣ ꯑꯣ ꯑꯩꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟ ꯀꯣꯏꯔꯨꯏ ꯃꯥꯗꯤ ꯁ꯭ꯋꯤꯖꯔꯂꯦꯟ ꯀꯣꯏꯕꯅꯤꯅ ꯁꯨꯝ ꯏꯪ ꯂꯩꯕꯅꯤ ꯆꯦꯅꯨꯅ ꯑꯟꯖꯅꯥ ꯆꯦ ꯀꯧ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯃ ꯀꯩꯅꯣꯗ ꯆꯦꯅꯨꯁꯦ ꯏꯅꯝꯃ ꯀꯧ ꯏꯅꯝꯃ ꯑꯗꯨꯒ ꯆꯦꯅꯨꯅ ꯒꯨꯔꯗꯤ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯈ꯭ꯔꯦ ꯗꯥꯒꯨꯗꯤ ꯀꯧꯔꯤꯌꯦ ꯆꯦꯅꯨꯅ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯟꯖꯅꯥ ꯇꯧꯔꯕꯅꯤ ꯍꯥꯏ ꯅꯃ ꯇꯧꯔꯦ ꯍꯥꯏꯌꯦ ꯅꯪꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯁꯃꯤꯅ ꯗꯗꯥꯔꯣ ꯆꯦꯔꯣ ꯑꯒꯨꯁꯦ ꯍꯥꯏ ꯇꯁꯃꯤ ꯑꯒꯨꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯒꯨꯅ ꯆꯦꯅꯤ ꯆꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯒꯨꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏ ꯍꯥꯏꯔꯣꯗꯅ ꯇꯁꯃꯤꯗ ꯈꯪꯅꯧꯋꯣ ꯇꯁꯃꯤ ꯑꯒꯨꯒ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯅꯤ ꯆꯠꯄꯤꯅꯤ ꯇꯁꯃꯤ ꯑꯒꯨꯁꯦ ꯑꯅꯤ ꯆꯠꯄꯤꯅꯦ ꯑꯩ ꯆꯨꯝꯃꯕꯅꯤ ꯗꯥꯒꯨꯗꯤꯟ ꯑꯅꯨ ꯍꯥꯏ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯇꯧꯈꯔꯦ ꯆꯦꯅꯨꯅ ꯍꯤꯂꯣꯟ ꯁꯥꯔꯦꯡ ꯃꯥꯟꯕꯗꯣ ꯍꯥꯏ ꯈꯪꯉꯦ ꯈꯪꯉꯦ ꯄꯪꯀꯁ ꯃꯥꯁ ꯍꯥꯏꯗꯣ ꯑꯩ ꯈꯪꯗꯕ ꯃꯌꯥꯡꯂꯣꯟꯗ ꯍꯤꯂꯣꯟꯗꯤ ꯍꯤꯂꯣꯟ ꯀꯧꯏꯅ ꯀꯩꯅꯣꯁꯨ ꯀꯧꯏ ꯀꯩꯅꯣꯝ ꯀꯧꯕꯅꯤꯅꯦ ꯑꯥꯏꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯅꯤꯅꯦ ꯑꯗꯤ ꯑꯥꯏꯔꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯉꯥꯄꯥꯏꯅ ꯁꯤꯇꯣꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯣ ꯅꯃꯅꯁꯨ ꯃꯥꯏꯔꯦꯟꯒ ꯈꯥꯖꯤꯡꯒ ꯊꯣꯡꯕ ꯊꯥꯡꯖꯤꯡ ꯏꯀꯥꯏꯊꯕꯤ ꯃꯦꯠꯄ ꯑꯁ ꯅꯣꯏ ꯃꯥꯏꯀꯩꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦꯍꯦ ꯅꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯃꯥꯏꯀꯩꯁꯦ
ꯅꯣꯏ ꯅꯣꯏꯗ ꯆꯥꯔꯒ ꯀꯣꯃꯦꯟꯁꯤꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯏꯗꯅ ꯎꯇꯠꯀꯤꯅꯤꯒ ꯑꯃꯨꯛ ꯑꯦꯜꯕꯤꯒ ꯅꯃ ꯅꯪ ꯈꯖꯤꯡꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯀꯥꯏꯊꯕꯤꯁꯨ ꯑꯗꯨꯒ ꯅꯃꯅ ꯑꯅꯨ ꯀꯅꯦꯛ ꯇꯧꯕꯤꯔꯣꯑꯣ ꯍꯥꯏ ꯅꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯦ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯑꯗꯨꯒ ꯄꯄꯥꯅ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯌꯦ ꯄꯄꯥ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯖꯔꯦꯀꯣ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ ꯄꯄꯥ ꯍꯣꯏ ꯍꯣꯏ ꯑꯂꯨꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯗꯥꯒꯨꯗꯤꯞꯅ ꯃꯣꯏ ꯍꯥꯏꯖꯤ ꯄꯪꯀꯁ ꯃꯥꯁ ꯈꯥꯏꯁꯨ ꯑꯩꯁ ꯗꯥꯒꯨꯗꯤꯞ ꯑꯁꯥꯃꯤꯁꯃꯨꯛ ꯂꯣꯜꯂꯦ ꯗꯥꯒꯨꯗꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯁꯥꯃꯤꯁꯇꯤ ꯂꯣꯟꯕ ꯉꯝꯗꯦꯍꯦ ꯑꯗꯨꯒ ꯈꯪꯗꯤ ꯈꯪꯉꯤ ꯑꯩ ꯉꯁꯤ ꯄꯪꯀꯁ ꯃꯥꯁ ꯆꯥꯔꯦ ꯍꯥꯏꯌꯦ ꯍꯥꯎꯔꯝꯃꯅꯤ ꯗꯥꯒꯨꯗꯤꯞ ꯇꯁꯃꯤꯅ ꯑꯅꯤ ꯆꯠꯄꯤꯔꯣ ꯑꯒꯨꯁꯦ ꯍꯥꯏ ꯑꯒꯨꯗꯨ ꯆꯠꯈ꯭ꯔꯕꯅꯦ ꯈꯨꯃꯛꯇꯦꯅꯦ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯅꯤ ꯆꯠꯄꯤꯔꯣ ꯍꯥꯏꯌꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯇꯁꯃꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯄꯥꯡꯒꯜ ꯃꯣꯔꯣꯛꯇꯣ ꯆꯥꯎꯕꯅꯤ ꯃꯥꯏꯀ꯭ꯔꯣ ꯄꯤꯛꯂꯒ ꯁꯥꯡꯕꯅꯤ ꯑꯣ ꯌꯥꯝ ꯁꯥꯕꯗꯨꯔꯣ ꯆꯤꯛꯄꯗ ꯄꯥꯡꯒꯜ ꯃꯣꯔꯣꯛꯅ ꯈꯔ ꯁꯥꯕ ꯋꯥꯠꯂꯤꯅ ꯑꯩꯈꯣꯏꯅ ꯑꯁꯥꯕ ꯑꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯣ ꯅꯃꯅ ꯍꯥꯏꯌꯦ ꯂꯩꯕ ꯑꯗꯨꯒꯤ ꯉꯥꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯂꯩꯕ ꯑꯗꯨꯒꯤ ꯉꯥꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯑꯣ ꯍꯦꯂꯣꯟꯗꯣ ꯍꯦꯂꯣꯟꯗꯣ ꯑꯩꯁꯨ ꯆꯥꯗꯦꯅꯤ ꯅꯃ ꯑꯗꯨ ꯆꯥꯗꯕꯗꯣ ꯑꯁꯤꯒꯩꯁꯤꯒ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯃꯔꯛꯁꯦ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕ ꯁꯟꯗꯥ ꯇꯥꯔꯒ ꯍꯥꯡꯕ ꯑꯁꯤꯒꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯂꯥꯛꯑꯒ ꯁꯟꯗꯥꯗꯗꯤ ꯆꯥꯗꯣꯏꯕꯀꯣ ꯑꯗꯨꯏ ꯉꯥꯗꯣ ꯐꯨꯠꯂꯒ ꯊꯣꯡꯉꯦꯕ ꯁꯤꯒꯀꯣ ꯐꯨꯠꯂꯒ ꯅꯤꯄꯥꯗꯅ ꯆꯥꯏꯅꯤꯁ ꯏꯁꯇꯥꯏꯜ ꯑꯗꯨꯃꯥꯏꯅ ꯃꯔꯨꯒ ꯂꯣꯏ ꯂꯧꯊꯣꯛꯑ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯐ꯭ꯂꯣꯔꯒ ꯍꯥꯞꯇꯅ ꯅꯣꯡꯃ ꯄꯨꯔꯛꯑꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯑꯅꯤꯔꯛꯁꯤꯈꯩꯗꯤ ꯆꯥꯔꯦ ꯍꯦꯜꯂꯣꯏꯅꯤ ꯍꯥꯟꯅꯗꯩ ꯁꯨꯡꯆꯥ ꯆꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯆꯦꯅꯨꯅ ꯇꯁꯃꯤ ꯍꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯝꯃꯅ ꯇꯁꯃꯤ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯌꯦ ꯇꯁꯃꯤꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯍꯜꯂꯁꯤꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯧꯔꯒ ꯑꯦꯜꯕꯤꯗꯕꯨ ꯆꯪꯉꯛꯑꯗꯤ ꯑꯗꯨꯝ ꯆꯦꯟꯅꯦꯜ ꯄꯥꯏꯅꯤꯡꯕꯅꯤ ꯈꯪꯗꯦꯒ ꯑꯗꯨꯒ ꯑꯒꯨꯟ ꯍꯥꯏꯕ ꯀꯀꯥꯒꯨꯗꯤꯞ ꯄꯪꯒꯥꯁꯤꯌꯥꯁ ꯐꯤꯁ ꯆꯥꯏ ꯍꯥꯏꯌꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ मसाला मैंने हाय हेलो मसाला आप कहाँ गए थे मसाला एलबी पे आए हैं तो थोड़ा रहो थोड़ा टिको नहीं टिकेगा ना तो नहीं चलेगा ऐसे दोस्त नहीं बनेगा ठीक है थोड़ा ऐसे 15 मिनट 20 मिनट बात करो तो आएगा तभी तो आप दोस्त से ज्वाइन कर पाओगे तो आप जल्दी जल्दी आके जल्दी जल्दी तो नहीं आता है ना कोई भी एक टाइम पे तो नम्मा सिगा मसाला से ज्वाइन तौरबो रुको मसाला हाँ इधर जो अंजना मोइरांग है ये भी चैनल है मैं आपको ज्वाइन करवाती हूँ मसाला आपने मुझे रिटर्न किया आपका मुझे कमेंट तो मिला पर रिटर्न नहीं भरा शायद आपने रिटर्न नहीं किया आप एक बार चेक करो तो नंजना इनम्मा नु अई खंगदना तौबनी हाय ओके ओके इट्स ओके एलबी द कनाम खंगना पोते को ब्लाइंडनी दुगा आगुना कायदे अनी चप्पीनु तस्मी ꯂꯩꯌꯨ ꯅꯪꯗꯨꯝ ꯑꯗꯨꯒ ꯃꯁꯥꯂꯥꯅ ꯍꯥꯏ ꯍꯥꯏ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯅꯃꯅ ꯏꯅꯝꯃ ꯅꯨ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯒ ꯃꯁꯥꯂꯥꯅ ꯍꯦꯜꯂꯣ ꯍꯥꯏ ꯑꯒꯨꯅ ꯇꯁꯃꯤ ꯑꯩ 7ꯅꯤ ꯍꯥꯏ ꯇꯁꯃꯤ ꯑꯒꯨꯁꯤꯅ 7 ꯅꯪꯅ 6 ꯆꯤꯆꯦ ꯀꯧꯅꯔꯁꯨ ꯌꯥꯏ ꯃꯤꯡ ꯀꯧꯅꯔꯁꯨ ꯌꯥꯏꯌꯦ ꯀ꯭ꯂꯥꯁ ꯑꯃꯅꯤ ꯈꯦꯠꯅꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯁꯥꯂꯥ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯂꯥꯛꯂꯦ ꯇꯨ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯏ ꯇꯤꯔꯦ ꯅꯉꯣꯟꯗ ꯅꯃꯤꯡꯁꯦ ꯐꯖꯅ ꯀꯧꯍꯜꯂꯦꯅ ꯃꯁꯥꯂꯥꯅ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯃ ꯃꯁꯥꯂꯥꯁꯦ ꯍꯤꯟꯗꯤꯅꯤ अंजनाना मसाला हाय कनेक्ट तौबीरो हाय नम्मा नंग मसाला से नंग अमता कनेक्ट तौबीउना नंग ब्लू जाओबरीना मसाला जी आप ना अगर आपको कनेक्ट करते हैं तो आप पक्का रिटर्न कर दीजिएगा कल मैंने आपको ज्वाइन किया था पता नहीं आपने मुझे रिटर्न किया कि नहीं आपको कमेंट तो मिला मुझे पर छाप नहीं भरा ठीक है तो ऐसे मतलब असली असली वाला सब कर देना ये अंजना जी अगर आपको ज्वाइन करे तो आप उसको भी रिटर्न कर देना पक्का मसलाना हेलो हेलो फ्रेंड हाय अदुगा तस्मीना सॉरी सॉरी अꯩꯗꯤ दादा मालूरे अगु हाइबसिदा हाय तस्मी माना ममिंग दुम ओंथोकपने अदुगा अगुना कई हाइनो अनि चप्पीसे हाय चेनोदा हंगो अदु चेनना जीरा मसलानी ओ याय हिंदी वालानी है अदुगा नमंजना मसला की काने ngaꯏꯗꯤ ꯑꯩ ꯌꯥꯏ
ꯅꯃ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯖꯥꯎ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯄꯤꯌꯨ ꯍꯥꯏꯔꯣ ꯃꯉꯣꯟꯗ ꯑꯝꯇ ꯇꯧꯅ ꯑꯩꯁꯨ ꯉꯔꯥꯡ ꯇꯧꯔꯤꯅꯦꯅꯦ ꯄꯤꯌꯥꯗꯒꯤ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯕꯅꯦꯕ ꯑꯩ ꯍꯣꯔꯦꯟ ꯃꯦꯜꯗ ꯆꯪꯉ ꯌꯦꯡꯉꯅꯤ ꯃꯥꯁꯤꯅ ꯁꯞ ꯇꯧꯔꯤꯔꯥ ꯇꯧꯔꯛꯇ꯭ꯔꯤꯔꯥ ꯍꯥꯏꯅꯅꯦ ꯃꯥꯏ ꯀꯣꯃꯦꯟꯗꯤ ꯂꯥꯛꯄꯀꯣ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯏꯁꯦ ꯑꯗꯩꯗꯤ ꯗꯥꯒꯣꯗꯤꯅ ꯑꯟꯖꯅꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤ ꯌꯨꯝꯗ ꯍꯜꯂꯕꯣ ꯗꯥꯒꯨꯗꯤꯞꯁꯦ ꯌꯥꯝ ꯐꯕ ꯏꯌꯥꯝꯕꯅꯤꯀꯣ ꯃꯌꯥꯝꯗ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯕ ꯑꯗꯨꯒ ꯇꯁꯃꯤꯅ ꯆꯦ ꯑꯒꯨ ꯑꯅꯤ ꯆꯠꯄꯤ ꯍꯥꯏꯗꯤꯅꯦ ꯌꯥꯡꯈꯩ ꯌꯥꯡꯈꯩ ꯍꯥꯏꯕ 50-50 ꯍꯥꯏꯕ ꯇꯁꯃꯤꯁꯨ ꯈꯪꯗꯤ ꯈꯪꯕꯣꯔꯦ nama anu thank you so much hai masalana nice sharing hai ꯆꯦꯅꯨꯅ ꯑꯟꯖꯅꯥ ꯀꯣꯟ ꯍꯥꯏꯕꯤꯒꯦ ꯅꯪꯒ ꯑꯝꯇꯅꯤ ꯃꯐꯝ ꯍꯥꯏ ꯑꯒꯨꯅ ꯇꯁꯃꯤ ꯑꯅꯤ ꯆꯠꯄꯤꯔ ꯈꯪꯗꯦ ꯍꯥꯏ ꯆꯍꯤ ꯆꯥꯅꯤꯀꯣ ꯅꯣꯏ ꯃꯁꯂꯥꯅ नाइस नो है मसला नो मतलब आपने ज्वाइन नहीं किया मुझे ज्वाइन कर दो नमना गुडी माइरेन खजिंग थोंब इकाइथबी थांजिंग मेटपा हायदा गुडी अनु नुंगाइबो हाय मसलाना नाइस ओके हाय तस्मिन ओ सेवन लो आई मोंदगी अमतंग हेनबा वानी हाय अदुगा अगुना तस्मी 6 निको हाय होय होय खंगनारोको जगह का हंगनारो अदुगा स्कूल का हंगनारो चेनुना गुडी नुंगाइरी नुंसादा हाय नुंसा सा चप मानेको नमन ओ मसला काने तौबिरो तारिबो हाय अदुगा दागोना अंजना इकाई थबीदुगा येंगी कलेजादुगा मेलगा चाओ याम हाउबनी हाय दागोना आगु नुंगाइरिबो हाय आगुना ककागुडी नुंगाइरी हाय चेनुना याइफरे याइदरे याइफरे हाय नमन गुडी ट्राई तौगे लेरी इकाई थबी हाय ꯑꯩꯗꯤ ꯆꯥꯕ ꯉꯝꯗꯦꯕꯣ ꯀꯂꯦꯖꯥꯗꯣ ꯃꯅꯝ ꯌꯥꯝ ꯀꯜꯂꯤꯕꯣ ꯑꯗꯨꯒ ꯅꯃꯅ ꯍꯥꯏ ꯑꯩ ꯇꯧꯔꯣꯏ ꯃꯣꯏ ꯍꯜꯂꯛꯇꯦ ꯇꯜꯂꯤ ꯍꯣꯏꯅꯦ ꯅꯃ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯀꯣꯃꯦꯟꯗꯤ ꯍꯜꯂꯛꯄꯀꯣ ꯃꯥꯒꯤ ꯀꯣꯃꯦꯟꯗꯤ ꯂꯩꯔꯒꯅꯦ ꯁꯛꯁꯦ ꯍꯦꯟꯒꯠꯄ ꯎꯗꯕꯩ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯩꯕꯗꯣ ꯂꯩꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯖꯤꯃꯦꯜꯗ ꯆꯪꯉ ꯌꯦꯡꯒꯦ ꯑꯩꯁꯦ ꯃꯁꯤ ꯃꯁꯥꯂꯥꯁꯦ ꯀꯣꯏ ꯇꯥꯟꯅꯕ ꯉꯥꯏꯀꯣ ꯑꯩꯗꯤ ꯖꯤꯃꯦꯜꯗ ꯆꯪꯕꯗ ꯐꯪꯅꯗ꯭ꯔꯒ ꯑꯟꯁꯥꯞ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯅꯃꯅ ꯑꯩ ꯇꯧꯔꯣꯏ ꯍꯥꯏ ꯑꯒꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯍꯩꯕꯤ ꯃꯅꯥ ꯀꯣꯠꯄ ꯍꯥꯎꯕꯅꯤꯍꯦ ꯍꯥꯏ ꯑꯩ ꯍꯩꯕꯤ ꯃꯅꯥꯁꯦ ꯁꯤꯡꯖꯨꯗ ꯑꯃꯨꯛ ꯍꯥꯞꯄ ꯆꯥꯗ꯭ꯔꯤ ꯑꯒꯨ ꯌꯨꯝꯁꯦ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯗꯨꯒ ꯅꯃꯅ ꯑꯒꯨ ꯍꯥꯎꯅꯤꯕꯣ ꯇꯤꯟ ꯇꯥꯔꯦ ꯍꯥꯏ ꯅꯃ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯒ ꯍꯤꯟꯖꯥꯡꯗꯣ ꯃꯑꯣꯡ ꯃꯑꯣꯡ ꯊꯣꯡꯉꯣ ꯑꯒꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯍꯩꯕꯤ ꯃꯅꯥꯒꯔꯣ ꯅꯦꯅꯦꯟꯖꯅ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯁꯔꯗꯥꯗ KFC ꯍꯥꯏ ꯁꯔꯗꯥꯗ KFC ꯍꯥꯏ ꯁꯔꯗꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯔꯗꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯔꯗꯥꯗ KFC ꯍꯥꯏ ꯃꯇꯣꯝꯗ KFC ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯔꯗꯥꯁꯨ ꯂꯩꯍꯦ ꯁꯔꯗꯥꯗꯁꯨ ꯋꯥꯔꯤ ꯇꯧꯁꯤ ꯃꯇꯣꯝꯇ ꯍꯪꯈ꯭ꯔꯦ ꯃꯥꯅ KFC ꯍꯥꯏꯅ ꯑꯗꯨꯒ ꯑꯒꯨꯅ ꯀꯩꯅꯣ ꯅꯦꯅꯦ ꯁꯔꯗꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯃꯅ ꯀꯣꯃꯦꯟ ꯌꯥꯡꯅ ꯄꯥꯎ ꯋꯥꯔꯤ ꯉꯥꯏꯕꯗ ꯍꯥꯏ ꯌꯥꯝ ꯄꯥꯏꯕ ꯅꯃ ꯁꯤꯒꯩ ꯏꯁꯄꯤꯠꯁꯦ ꯈꯛꯇꯪ ꯍꯦꯟꯕꯗ ꯑꯩ ꯑꯣꯏꯅ ꯋꯥꯕꯅ ꯁꯤꯗꯣꯏ ꯇꯧꯏ ꯑꯒꯨꯅ ꯅꯦꯅꯦ ꯑꯟꯖꯅ ꯃꯤꯃꯤꯒ ꯍꯩꯕꯤ ꯃꯅꯥꯒꯔꯣ ꯍꯥꯏꯕ ꯍꯥꯏ ꯅꯃ ꯑꯒꯨꯅ ꯍꯪꯉꯤ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯔꯗꯥ ꯅꯇꯣꯝꯇ ꯍꯪꯉꯤꯔꯣ ꯏꯟꯖꯥꯡ ꯁꯔꯗꯥ ꯃꯁꯥꯂꯥ ꯂꯥꯛꯄꯅꯤꯍꯦ ꯃꯁꯥꯂꯥ ꯑꯗꯨꯒ ꯑꯒꯨꯅ ꯅꯦꯅꯦ ꯁꯔꯗꯥ ꯈꯨꯋꯪꯁꯦ ꯃꯩꯅꯤ ꯍꯥꯏ ꯁꯔꯗꯥꯅ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯔꯤꯅꯤ ꯅꯍꯥꯟꯒꯤ ꯗꯥꯒꯣꯄꯥꯜꯒꯤ ꯍꯥꯏ ꯍꯥꯏꯕꯗꯣ ꯃꯣꯏꯗ ꯆꯠꯂꯨꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯩ ꯃꯣꯏꯗ ꯆꯠꯂꯨꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯩ ꯅꯣꯡꯉꯥꯜꯂꯦ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯔ ꯂꯩꯔꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯃꯅ ꯑꯒꯨ ꯃꯅꯤ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯑꯩꯅ ꯒꯨꯗ ꯃꯣꯔꯅꯤꯡꯗ ꯌꯦꯡꯕꯗ ꯑꯟꯁꯥꯞ ꯇꯧꯈꯤꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯠꯇꯣꯛꯇꯣꯏꯅꯤ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯒꯨꯗ ꯃꯣꯔꯅꯤꯡꯗ ꯌꯦꯡꯕꯗ ꯑꯟꯁꯥꯞ ꯇꯧꯈꯤꯕ ꯃꯤ ꯌꯥꯝ ꯍꯥꯠꯇꯣꯛꯇꯣꯏꯅꯤ
ꯁꯔꯅ ꯑꯟꯁꯥꯞ ꯇꯧꯈꯤꯕꯗꯣ ꯀꯃꯥꯏꯅ ꯈꯪꯒꯦꯅꯦ ꯍꯥꯏꯔꯧꯅꯦ ꯑꯝꯇ ꯁꯞ ꯇꯧꯔꯦ ꯁꯞ ꯇꯧꯔꯦ ꯖꯣꯏꯟ ꯇꯧꯅꯔꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯦꯛꯇꯗꯤ ꯃꯌꯦꯡ ꯇꯥꯕꯗꯣ ꯍꯥꯏꯔꯧ ꯍꯩ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯛꯎꯀꯣ ꯁꯔꯗꯥ ꯑꯒꯨ ꯅꯩꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯃꯅ ꯁꯔꯗꯥ ꯊꯥꯏꯂꯦꯟꯗꯒꯤ ꯍꯜꯂꯛꯑꯕꯣ ꯍꯥꯏ ꯅꯣꯏ ꯊꯥꯏꯂꯦꯟꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯕ ꯑꯩ ꯊꯥꯏꯂꯦꯟꯒꯤ ꯀꯩꯅꯣꯁꯦ ꯂꯣꯀꯦꯁꯟꯁꯦ ꯌꯥꯎꯍꯧꯗ꯭ꯔꯦꯅꯦ ꯊꯥꯏꯂꯦꯟꯁꯦ ꯄꯨꯟꯕ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯗꯥꯏꯗꯩꯅꯣ ꯊꯥꯏꯂꯦꯟꯒ ꯐꯣꯔꯦꯟꯒ ꯉꯔꯥꯡꯗꯩ ꯇꯧꯅꯔꯛꯏꯅꯤ ꯑꯒꯨꯅ ꯃꯇꯣꯝꯗ ꯅꯦꯅꯦ ꯁꯔꯗꯥꯅ ꯍꯪꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯒꯨ ꯍꯪꯕꯤꯌꯣ ꯅꯦꯅꯦ ꯁꯔꯗꯥ ꯂꯩꯌꯦꯅ ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ ꯑꯗꯨꯒ ꯇꯁꯃꯤꯅ ꯆꯦ ꯑꯒꯨ ꯅꯪ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏꯌꯦ ꯇꯁꯃꯤ ꯅꯨꯡꯁꯤꯀꯣ ꯆꯤꯆꯦꯒꯤꯗ ꯁꯨꯝ ꯂꯩꯕꯤꯌꯦ ꯅꯨꯡꯁꯤꯌꯦ ꯇꯁꯃꯤ ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯑꯒꯨꯅ ꯑꯩ ꯑꯅꯥꯀꯣ ꯇꯝꯃꯦ ꯍꯥꯏ ꯇꯁꯃꯤ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯅꯃꯅ ꯁꯔꯗꯥ ꯑꯩꯁꯨ ꯋꯥꯅ ꯍꯜꯂꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯣꯅ ꯍꯜꯂꯛꯑꯕꯣ ꯑꯗꯨꯒ ꯁꯔꯗꯥꯅ ꯑꯟꯖꯅꯥ ꯕꯅꯥꯅꯥꯁꯨ ꯐꯪꯗꯦ ꯈꯪꯗꯦ ꯁꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯩ ꯍꯧꯗꯣꯔꯛꯏꯅꯣ ꯕꯅꯅꯥꯒ ꯐꯣꯔꯦꯟꯒ ꯆꯦ ꯑꯁꯤ ꯇꯧꯔꯦ ꯐꯣꯔꯦꯟ ꯐꯣꯔꯦꯟ ꯍꯥꯏꯌꯦ ꯑꯗꯨꯒ ꯊꯥꯏꯂꯦꯟꯒ ꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯔꯛꯏꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯁꯤ ꯄꯨꯟꯕꯁꯦꯀꯣ ꯁꯔꯗꯥꯅ ꯑꯟꯖꯅꯥ ꯕꯅꯥꯅꯥꯁꯨ ꯐꯪꯗꯦ ꯍꯥꯏ ꯑꯗꯨꯒ ꯇꯁꯃꯤꯅ ꯑꯣ ꯑꯣ ꯑꯩꯗꯤ ꯑꯥꯔ ꯀꯦꯗ ꯇꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯁꯃꯤ ꯅꯪ ꯀꯥꯏꯒꯤꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯆꯤꯆꯦ ꯍꯣꯏ ꯀꯣꯏꯕ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯒꯨꯅ ꯑꯥꯔ ꯀꯦ ꯁꯅꯥꯇꯣꯝꯕꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯁꯃꯤꯅ ꯍꯥꯏ ꯑꯗꯨꯒ ꯅꯃꯅ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯗꯤ ꯀꯣꯃꯦꯟ ꯆꯪꯂꯒ ꯀꯣꯏꯅꯤ ꯅꯤꯕꯅꯤ ꯍꯣꯏꯅꯦ ꯅꯃ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯁꯦꯀꯣ ꯂꯣꯀꯦꯜꯗꯒꯤ ꯖꯣꯏꯟ ꯇꯧꯍꯜꯂꯒꯅꯦ ꯑꯇꯣꯞꯄ ꯑꯥꯏ ꯗꯤ ꯑꯃꯗꯒꯤꯅꯦ ꯀꯅꯦꯛ ꯇꯧꯍꯧꯕ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯥꯏ ꯗꯤ ꯑꯃ ꯂꯩꯔꯗꯤꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯃꯦꯠꯁ ꯇꯥꯛꯄꯤꯒꯦ ꯇꯁꯃꯤ ꯈꯪꯗꯕ ꯍꯪꯉꯛꯑꯣ ꯍꯥꯏ ꯑꯁ ꯇꯧꯔꯛꯑꯦꯁꯦ ꯂꯣꯏ ꯍꯪꯉꯣ ꯇꯁꯃꯤ ꯑꯒꯨꯁꯤꯒ ꯑꯗꯨꯒ ꯀꯩꯅꯣꯗꯤꯅꯦ ꯐꯩꯅꯦ ꯅꯃ ꯑꯁꯥꯃꯤꯁ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯅꯩꯌꯦ ꯑꯗꯨꯝ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯥꯡꯅꯗꯦ ꯆꯦꯟꯅꯦꯜꯗꯁꯨ ꯂꯥꯛꯏꯅꯦ ꯑꯁꯥꯃꯤꯁ ꯀꯥꯡꯕꯨꯗꯤ ꯁꯔꯗꯥꯅ ꯇꯁꯃꯤ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯁꯃꯤꯁꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯅꯃꯅ ꯇꯁꯃꯤ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯌꯦ ꯇꯁꯃꯤꯁꯦ ꯑꯍꯥꯟꯕ ꯆꯪꯉꯛꯄꯅꯦ ꯑꯉꯥꯡꯁꯦ ꯃꯀꯣꯛ ꯉꯥꯎꯔꯤꯅꯤ ꯑꯅꯤꯔꯛ ꯀꯨꯝꯕꯗꯅꯤ ꯃꯥ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯍꯪꯉꯛꯀꯦ ꯆꯦ ꯑꯒꯨ ꯍꯥꯏꯌꯦ ꯇꯁꯃꯤꯅ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯁꯔꯗꯥ ꯑꯩꯒꯤ ꯉꯁꯤ 30 ꯁꯨꯔꯦ ꯕꯅꯥꯅꯥ ꯍꯥꯏ ꯅꯃ ꯀꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯕꯗꯩꯔꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯗꯤ ꯑꯗꯨꯒ ꯑꯒꯨꯅ ꯗꯥꯔꯇꯤ ꯃꯥꯏꯟꯗꯦꯠ ꯑꯦꯛꯇꯤꯚꯦꯠ ꯗꯦꯟꯖꯔꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ 455 ꯁꯞ ꯑꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯣꯃꯥꯅꯟꯗ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯣꯃꯥꯅꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯁꯣꯃꯥꯅꯟꯗ ꯋꯦꯗꯔꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯒꯦ ꯅꯣꯏꯔꯣꯝꯗ ꯑꯗꯨꯒ ꯑꯒꯨꯅ ꯀꯀꯥ ꯒꯨꯗꯤ ꯐꯔꯒ ꯂꯞ ꯄꯤꯔꯦ ꯀꯀꯥ ꯒꯨꯗꯤꯄꯨ ꯂꯩꯔꯤꯕꯅꯦ ꯁꯣꯃꯥꯅꯟꯗꯁꯦ ꯗꯥ ꯒꯨꯔꯗꯤꯞꯂꯣ ꯑꯒꯨ ꯑꯗꯨꯒ ꯅꯃꯅ ꯁꯨꯁ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯀꯦ ꯕꯅꯅꯥ ꯊꯥꯏꯂꯦꯟ ꯋꯥꯔꯤ ꯍꯣꯏꯅꯦ ꯅꯃ ꯍꯥꯏꯔꯧꯅꯦ ꯍꯥꯏꯔꯧꯖꯥꯠꯗ꯭ꯔꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯁꯤꯒꯤ ꯆꯔꯆꯥꯁꯦ ꯇꯧꯔꯛꯏꯅꯤꯅꯦ ꯆꯦꯅꯨ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯁꯣꯃꯥꯅꯟꯗꯅ ꯑꯒꯨ ꯍꯥꯏ ꯑꯣ ꯗꯥ ꯒꯨꯔꯗꯤꯞ ꯑꯣꯏꯗꯣꯏꯅꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯒꯨꯔꯗꯤꯞ ꯑꯩꯒꯤ ꯏꯕꯨꯡ ꯒꯨꯔꯗꯤꯞꯁꯦ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯌꯥꯝꯗ ꯑꯒꯨꯅ ꯑꯦꯜꯕꯤꯖꯤꯗ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦ ꯇꯧꯕ ꯍꯥꯏꯌꯦ ꯇꯥꯛꯂꯛꯀꯅꯨ ꯑꯗꯨꯒ ꯅꯃꯅ ꯑꯣꯀ꯭ꯔꯝ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯔꯕꯤꯟꯅ 456 ꯑꯞ ꯗꯟ ꯑꯦꯛ ꯂꯥꯏꯛ ꯑꯦꯟ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯔꯕꯤꯟ ꯊꯦꯡꯀ꯭ꯌꯨ 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 ꯁꯣ ꯃꯆ ꯑꯔꯕꯤꯟ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯅ ꯑꯔꯕꯤꯟ ꯀꯩ ꯂꯝꯗꯒꯤꯅꯣꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥ ꯒꯨꯔꯗꯤꯞ ꯅꯪꯒꯤ ꯀꯩꯅꯣ ꯉꯥꯛꯇ ꯑꯣꯏꯗꯣꯏꯔꯥ ꯁꯤꯁꯦ ꯑꯗꯨꯒ ꯑꯅꯝꯕꯅ ꯍꯥꯏ ꯑꯁꯥꯃꯤꯁ ꯐꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯕ ꯀꯥꯡꯕꯨꯗꯨꯅꯤ ꯍꯥꯏ ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯕ ꯀꯥꯡꯕꯨꯗꯨꯁꯨꯀꯣ ꯑꯗꯨꯒ ꯇꯁꯕꯤꯅ ꯑꯦꯜꯕꯤꯗ ꯍꯪꯉꯛꯀꯦ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯁꯤꯟꯅ ꯇꯥꯔꯦꯅꯦ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯉꯥꯏꯕꯗ ꯅꯪꯅ ꯀꯣꯏꯁꯟ ꯍꯪꯗꯣꯏ ꯇꯧꯕ ꯑꯒꯨꯅ ꯑꯟꯁꯔ ꯑꯃ ꯄꯤꯗꯣꯏ ꯇꯧꯕꯗꯨꯗꯤ ꯑꯩ ꯑꯦꯜꯕꯤ ꯊꯥꯕꯗ ꯁꯤ ꯇꯥꯔꯦꯅꯦ ꯑꯩꯒꯤꯁꯤꯗꯒ ꯃꯇꯝ ꯅꯥꯏꯗꯕꯅꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯂꯩꯌꯦ ꯂꯩꯌꯦ ꯍꯥꯏ ꯗꯥꯒꯨꯗꯤꯅ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯔꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯔꯕꯤꯟꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ
ꯑꯗꯨꯒ ꯅꯝꯃꯅ ꯑꯔꯕꯤꯟ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯅꯃ ꯀꯣꯃꯦꯟ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯅ ꯖꯥꯡ ꯄꯥꯎ ꯍꯥꯏꯗꯣ ꯃꯤꯕꯨ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤꯗꯨ Saitaraasna 457 and like done hai. Thank you Saitaras. Thank you so much. Thank you so much. Nusibibagi like tawbiwo. Mayam kai chakhrage mayam comment tawbiro. Agubi Tasmi kai chakhrage ngone mi si ang khotang show tawine. Agu noi de mi kaya show tawge. Cici de mi khotang show tawi yongne laim lem de he. Sibu kari mataw no ba. Lemon de du. Tasmine Chiagu nang phone pai bro hai mau Tasmi ma phone pai du ma wireless thing LV jaw katro Tasmi pai bani aduga chenu na fancy bazar koruba hai nungsa sai ngale koyo aduga Saitara ai su ngai dong bajai hai ai khange da gudi aduga aguna dirty minded activated holy water is needed Ay angang nang natomda message hura hura ni da nong ning dra natomda haiwa singje namana gudip nang aingonda nusidrabo mi punamakta sapiraga aingonda piti kaukare amasu aduga nangse matam lakani namada gudip video singdo loina jengo aduga aguna haye pai tasmi haye bal pai hai tasmi tagudi aisu laiko hai hoi tagudi aduga chenuna gudip Saitaraas amu olabo hai aduga Saitaraasna aisu laiko hai hoi lebiu ko mayam leiraga karino mi amkak so tawise agu kaya kak so tawgene sibu mi amkak so tawise kaigino basibu aduga namana Saita harga lab pire aguna nokninge hura na ibada hai hoi nangna tawramdedo aina hen pakhatle adudani nana olang thada blanket supido aduga dagudina Susmita di yengdabadi video ai dagudi jengi ai nangna hamu haibuda ai jengi ai video 10 ni nangi jengiba aduga dagudi kaya tara yode jengadoi ai jengadoi lore jengadoi ai aduga Tasmina che ai tuition laani horen amu thengnarasi che ai chalage bye bye che hoi Tasmi tawtho lai tawtho nang tuition da phajana tawthuro ko cici su angang kay tuition tha ngahak sangi haina kano tawraini tawtho nangido cici na amu tharagadi thare adum lao thaba matamda sangadi ko hoi fare then aguna dirty minded activated holy water needed rhymes ni hai sibu karamba rhymes no ne khangde no school je kari rhymes no sibo aduga chenuna Anjanaga loina koibani fancy bazaar do hai acha gyan tare aguna o Tasmi su manare hai aduga machalgi mabungna ai video ya mengbagi type ta yenguni Anjana ai dagudi ai jing ko aduga aguna kaka gudi vai dagudi ai ngasi su jeng tharake ngasi su nunghangdagi thaba haudaramge amta aduga machali mabungna 458 have done and like done thank you dagudi 500 suduna tang 1k fan miro aduga machali muna kai haige agu icha nusibi hai chenuna noi wari saro ai tumge comment ga leite ko nang ga dai ai thado tum doino comment ga leite mi su ahum ga so taw yung sibu kai ni sam ton brava aduga chenuna noi wari chenu nang amta thoga amtang changau ne nang amta tho amta changau aduga agubina as rhymes haidi khonthok manabado park mark manadro adudo rhymes ni hai hoye khangi agubi adu chenuna 5 uli engonda ahum ga uli comment leitre ma'am amuk ahum pot ahum maru ma'am guli je sumai tawre guli je mina lakpada lai agubi amtang thoga amtang join tarau chiceda guli lakpra jengse
ꯅꯪꯒꯤ ꯈꯨꯕꯤꯗꯨꯅ ꯂꯥꯛꯄꯗ ꯒꯨꯂꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯑꯝꯇꯪ ꯊꯣꯛꯑ ꯑꯝꯇ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯄꯣꯠ 3 ꯂꯩ ꯄꯣꯠ 2ꯇ ꯉꯥꯏꯔꯦ ꯃꯔꯨ 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 ꯗꯥꯒꯨꯗꯤ ꯃꯔꯨꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯃꯔꯨꯁꯦ ꯌꯥꯗ꯭ꯔꯦ ꯆꯦꯅꯨꯅ ꯑꯟꯖꯅꯥ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯅ ꯑꯒꯨ ꯑꯩ ꯀꯩꯅꯣ ꯅꯪ ꯏꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯍꯦ 2 × - 4 = 23 ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯒ ꯗꯥꯒꯨꯗꯤꯟꯅ 459 sub done and like done ꯍꯥꯏꯌꯦ 460 ꯌꯧꯗꯣꯔꯦ 500 ꯁꯨꯗꯣꯔꯦ ꯑꯗꯨꯒ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝꯅ ꯑꯗꯨꯒ ꯑꯒꯨꯅ ꯍꯦꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯒꯨ ꯊꯣꯛꯑꯒ ꯆꯪꯉꯧꯋꯦ ꯌꯥꯗ꯭ꯔꯦ ꯆꯤꯆꯦꯒꯤꯁꯦ ꯀꯩꯅꯣ ꯗꯥꯀꯣꯁꯅ ꯍꯥꯏꯗꯣ ꯇꯧꯔꯦ ꯗꯥꯀꯣꯁꯅ ꯍꯥꯏꯗꯤ ꯀꯧꯅꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯇꯦꯕꯜꯒ ꯀꯥꯎꯔꯦ ꯏꯔꯛꯀꯅꯨ ꯑꯒꯨ ꯅꯪꯒꯤꯗꯤ ꯇ꯭ꯌꯨꯁꯟ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ ꯁꯟꯙꯔꯥꯅꯤ ꯑꯣꯀ꯭ꯔꯝꯅ 560 ꯁꯕꯗꯟ ꯑꯦꯛ ꯂꯥꯏꯗꯟ ꯑꯁ ꯑꯩ ꯗꯟꯗꯕꯣꯠ ꯇꯧꯔꯒ ꯑꯝꯇ ꯈꯨꯔꯝꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯄꯤꯕꯤꯌꯨꯀꯣ ꯀꯤꯞ ꯁꯞꯄꯣꯔꯇꯤꯡ ꯄ꯭ꯂꯤꯖ ꯑꯒꯨ ꯅꯪ ꯆꯪꯉꯒ ꯊꯣꯛꯑꯒ ꯑꯃꯨꯛ ꯆꯪꯉꯛꯏꯔꯣ ꯑꯗꯨꯒ ꯅꯃꯅ ꯑꯣꯀ꯭ꯔꯝ ꯀꯥꯅꯦꯛ ꯇꯧꯔꯕꯣ ꯍꯥꯏ ꯅꯃ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯕ ꯅꯃ ꯅꯪꯁꯨ ꯑꯩꯅ ꯃꯁꯥꯂꯥꯗ ꯂꯣꯟꯕ ꯑꯗꯨꯃꯥꯏꯅ ꯂꯣꯜꯂꯛꯀꯅꯤ ꯑꯃꯨꯛ ꯃꯁꯥꯂꯥꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯁꯥꯂꯥꯖꯤ ꯑꯥꯕꯦꯖꯤ ꯍꯥꯀꯤ आते जाते रहेगा तो नहीं चलेगा थोड़ा तिक्को ꯍꯥꯏꯗꯣ ꯈꯪꯉꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯥ ꯍꯥꯏ ꯍꯦꯜꯂꯣ 4 5 ꯊꯥꯖꯤꯜꯂꯝꯃꯒ ꯂꯩꯔꯝꯗꯕ ꯃꯥꯅꯤ ꯑꯃꯨꯛ ꯃꯤ ꯊꯤꯕ ꯆꯪꯉꯩꯅꯦ ꯃꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯑꯗꯨꯒ 560 ꯁꯨꯍꯟꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯒꯨꯗꯤꯞ ꯑꯩꯗꯤ ꯉꯁꯤ ꯌꯦꯡꯕꯗ ꯍꯔꯥꯎꯔꯅꯤ ꯑꯩꯒꯤ ꯁꯛꯇꯣ ꯌꯦꯡꯕꯗ ꯍꯔꯥꯎꯔꯅꯤꯗ ꯗꯥꯒꯨꯗꯤꯞ ꯑꯝꯇ 1K ꯐꯥꯖꯒꯦꯕꯣ ꯑꯗꯩ ꯅꯃꯅ ꯑꯣꯀ꯭ꯔꯝ ꯀꯥꯅꯦꯛ ꯇꯧꯔꯕꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯟꯗꯥꯔꯥꯅꯤꯅ ꯑꯟꯖꯅꯥ ꯍꯣꯔꯦꯟ ꯅꯪꯒꯤ ꯑꯦꯐꯕꯤꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯤꯒꯦ ꯅꯃ ꯗꯥꯒꯨꯗꯤꯞꯇꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯁꯛꯄꯗꯣ ꯗꯥꯒꯨꯗꯤꯞꯅ ꯍꯥꯏꯕꯤꯕꯗꯩ ꯇꯥꯛꯄꯤꯕꯗꯩ ꯀꯥꯏꯅꯤꯀꯣ ꯗꯥꯒꯨꯗꯤꯞꯅ ꯇꯥꯛꯄꯤꯔꯝꯗꯗꯤ ꯄ꯭ꯔꯦꯝꯂꯇꯥ ꯉꯁꯤ ꯂꯩꯗꯣꯏꯅꯤ 450 460 ꯍꯥꯏꯅ ꯑꯗꯨꯒ ꯁ꯭ꯌꯥꯃ ꯁꯤꯡꯍꯅ 461 sub done and like done ꯁ꯭ꯌꯥꯃꯁꯨ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯁ꯭ꯌꯥꯃ ꯁꯤꯡꯍꯁꯨ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒ ꯅꯃꯅ ꯒꯨꯗꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆꯤꯡ ꯍꯥꯏ ꯅꯃ ꯑꯃꯈꯛ ꯌꯦꯡꯉꯖꯥꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯦꯡꯉꯣ ꯗꯥꯒꯨꯗꯤꯞꯀꯤ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒ ꯁ꯭ꯌꯥꯃꯁꯤꯡꯍꯅ 1K ꯐꯥꯖꯧꯕꯣ ꯍꯥꯏ ꯍꯣꯏ ꯁ꯭ꯌꯥꯃꯁꯤꯡꯍ 1K ꯌꯥꯡꯅ ꯐꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯍꯥꯏꯕ ꯍꯤꯌꯔ ꯁ꯭ꯇꯦꯞ 1 2 × - 4 = 24 24 - 4 = 20 step 2 x = 20/2 = 10 so hence the answer is 10 ꯅꯪ ꯑꯩꯉꯣꯟꯗ ꯇ꯭ꯌꯨꯁꯟ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯁ꯭ꯌꯥꯃꯅ ꯍꯥꯏ ꯄ꯭ꯔꯦꯝꯂꯇꯥ ꯍꯣꯏ ꯑꯩꯈꯣꯏꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯕꯅꯤꯗ ꯀꯅꯥꯅꯣ ꯄ꯭ꯔꯦꯝꯂꯇꯥ ꯍꯥꯏꯁꯦ ꯀꯥꯎꯔꯝꯃꯣꯏ ꯗꯥꯒꯨꯗꯤꯞ ꯃꯤ ꯍꯥꯏꯁꯦ ꯃꯥꯏ ꯈꯇꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯈꯇꯪ ꯑꯃꯨꯛꯀ ꯐꯪꯈꯤꯗ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯐꯪꯉꯦ ꯑꯃꯨꯛꯀꯁꯨ ꯋꯥꯈꯜꯗꯣ ꯈꯜꯂꯤꯅꯀꯣ ꯑꯗꯨꯒꯤꯅꯤ ꯀꯥꯎꯗꯦꯗ ꯃꯥꯏꯗꯣ ꯃꯥꯒꯤ ꯑꯦꯜꯕꯤꯗꯣ ꯊꯥꯕꯗ ꯁꯪꯅꯗꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯑꯦꯜꯕꯤꯗꯣ ꯃꯤꯗꯣ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯊꯥ ꯂꯩꯕ ꯑꯗꯨꯏꯗꯣ ꯁꯪꯗꯇꯕꯅꯤ ꯑꯩꯁꯦ ꯀꯨꯂꯔ ꯊꯥꯔꯝꯒꯦ ꯑꯝꯇ ꯑꯗꯨꯒ ꯆꯦꯅꯨꯅ ꯒꯨꯗꯤꯞ ꯑꯩ ꯊꯔꯣꯏ ꯆꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ
ꯁ꯭ꯌꯥꯃ ꯁꯤꯡꯍꯅ ꯍꯥꯏ ꯄ꯭ꯔꯦꯝꯂꯇꯥ ꯑꯩꯈꯣꯏꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯀꯅꯥꯅꯣ ꯄ꯭ꯔꯦꯝꯂꯇꯥ ꯍꯥꯏꯁꯦ ꯁꯤ ꯀꯞꯄꯥ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯊꯔꯣꯏ ꯆꯥꯏ ꯄꯥ ꯍꯥꯏꯔꯦ ꯁ꯭ꯌꯥꯃ ꯁꯤꯡꯍꯅ ꯑꯅꯨ ꯑꯍꯥꯎꯕꯅꯤꯅꯦ ꯍꯥꯏꯌꯦ ꯑꯍꯥꯎꯕꯅꯤ ꯗꯥꯒꯨꯗꯤ ꯑꯝꯇ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯃꯨꯛꯕꯥꯡ ꯑꯝꯇ ꯍꯟꯗꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯅ ꯊꯔꯣꯏꯁꯦ ꯃꯩꯇꯩꯒꯤ ꯑꯌꯥꯝꯕꯗ ꯊꯔꯣꯏꯗ ꯆꯥꯅꯩꯌꯦ ꯑꯗꯨꯒ ꯍꯧꯗꯣꯔꯛꯄꯗꯤ ꯀꯁꯥꯔꯗꯩ ꯍꯧꯗꯣꯔꯛꯄ ꯃꯥꯜꯂꯦ ꯃꯁꯤ ꯀꯅꯥꯅꯣꯝꯅ ꯍꯧꯗꯣꯔꯛꯄꯅꯤ ꯀꯁꯥꯔꯗꯒꯤ ꯃꯌꯥ ꯆꯅꯨꯅ ꯍꯧꯗꯣꯔꯛꯏꯔ ꯈꯪꯗꯦꯅꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯨꯔꯒ ꯑꯗꯨꯒ ꯑꯒꯨꯅ ꯇꯥꯛꯑꯒꯦ ꯍꯥꯏꯌꯦ ꯇꯥꯛꯂꯛꯀꯅꯣ ꯅꯆꯦꯗ ꯑꯗꯨꯒ ꯆꯦꯗꯨꯅ ꯒꯨꯗꯤ ꯅꯣꯏ ꯁꯥꯏꯗꯣ ꯁꯟꯗꯥꯔꯥꯅꯤ ꯀꯧꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯥꯌꯥꯔꯥꯅꯤ ꯑꯣꯀ꯭ꯔꯝꯅ 462 ꯁꯕꯗꯟ ꯑꯦ ꯂꯥꯏꯛꯗꯟ ꯊꯦꯡꯛ ꯌꯨ ꯗꯥ ꯒꯨꯗꯤꯞ ꯑꯗꯨꯒ ꯑꯅꯨ ꯀꯧꯏ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯀꯧꯗꯦ ꯏꯟꯗꯣꯝꯆꯥ ꯃꯥꯊꯣꯏ ꯀꯧꯕꯅꯤ ꯍꯥꯏ ꯑꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯣꯏ ꯁ꯭ꯌꯥꯃ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯨꯛꯖꯥꯝ ꯑꯥꯏꯗꯤꯁꯦ ꯀꯣꯛ ꯉꯥꯎꯗ꯭ꯔꯣ ꯒꯨꯔꯗꯤꯞ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯍꯩꯃ ꯑꯩꯗꯤ ꯑꯦꯀꯥꯎꯟ 6 ꯂꯩꯇꯦ ꯍꯥꯏ 6 ꯍꯦꯟꯅ ꯂꯩꯇꯦ ꯍꯥꯏ ꯑꯒꯨ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯗꯉꯩꯒꯤ ꯗꯥ ꯒꯨꯗꯤꯞ ꯎꯕꯗ ꯁꯦꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯒꯨꯅ ꯍꯥꯏ ꯑꯗꯨꯒ ꯔꯥꯃꯆꯟꯗ꯭ꯔꯅ ꯍꯥꯏꯌꯦ 463 ꯁꯕꯗꯟ ꯑꯦꯟ ꯂꯥꯏꯛ ꯗꯦꯟ ꯔꯥꯃꯆꯟꯗ꯭ꯔꯁꯨ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯗꯥꯒꯨꯗꯤꯞꯅ ꯍꯣꯔꯦꯟ ꯈꯔ ꯄꯤꯔꯛꯂꯒꯦ ꯁꯨꯁꯃꯤꯇꯥ ꯑꯣꯀꯦ ꯗꯥꯒꯨꯗꯤꯞ ꯅꯆꯟꯅ ꯉꯥꯏꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯉꯣꯟꯗ ꯍꯦꯜꯞ ꯇꯧꯕ ꯑꯩ ꯀꯩꯗꯧꯉꯩꯗ ꯀꯥꯎꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯗꯥꯒꯨꯗꯤꯞꯀꯤ ꯚꯤꯗꯤꯑꯣ ꯑꯩ ꯅꯨꯡꯗꯥꯡ ꯇꯨꯝꯗꯉꯩ ꯌꯦꯡꯉꯛꯀꯅꯤ ꯁꯤꯌꯣꯔ ꯑꯩ ꯅꯨꯡꯗꯥꯡ ꯇꯨꯝꯗꯉꯩ ꯌꯦꯡꯉꯛꯀꯅꯤ ꯗꯥꯒꯨꯗꯤꯞ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯩꯗꯤ ꯑꯩꯇꯅꯤ ꯂꯩꯖꯔꯤ ꯍꯥꯏꯌꯦ ꯅꯪꯗꯤ ꯅꯪꯇꯅꯤ ꯅꯪꯗꯤ ꯅꯪꯇꯅꯤ ꯂꯩꯖꯔꯤꯁꯦ ꯃꯌꯥꯝꯁꯨ ꯄꯪꯂꯩ ꯂꯩ ꯅꯪꯁꯨ ꯂꯩꯔꯣꯍꯦ ꯍꯣꯏ ꯗꯥꯕꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯒꯦꯀꯣ ꯑꯗꯨꯕꯨꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯈꯔ ꯌꯦꯡꯕꯤꯔꯧꯕ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯥꯏ ꯑꯒꯨꯅ ꯑꯩꯒꯤ ꯉꯛꯇ ꯅꯠꯇꯦ ꯃꯃꯥ ꯍꯣꯏꯁꯨ ꯌꯥꯎꯔꯤꯅꯤ ꯑꯩꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤꯗꯤ ꯍꯦꯟꯅ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯀꯌꯥꯕꯨ ꯁꯨꯔꯒꯦꯅꯦ ꯍꯣꯁ ꯍꯥꯏ 463 ꯃꯔꯣꯟꯒ ꯁꯣꯏꯔꯦ 463 ꯁꯨꯔꯦ ꯔꯥꯃꯆꯟꯗ꯭ꯔꯒ 463 ꯃꯌꯥꯝ ꯑꯩ 450 ꯍꯦꯜꯂꯦ ꯑꯩꯅ 1K ꯌꯧꯔꯒꯅꯦ ꯁꯤꯒ ꯀꯆꯔꯥ ꯄꯤꯕ ꯂꯥꯛꯄ ꯅꯨꯄꯥ ꯉꯥꯛꯇ ꯑꯩꯅ ꯇꯟ ꯄꯤꯖꯕꯤꯒꯦꯅ ꯇꯧꯕ 1K ꯌꯧꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯗꯤꯋꯥꯂꯤꯗꯩ ꯄꯤꯖꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯉꯝꯗꯅ ꯂꯩꯕ ꯑꯩꯒ ꯃꯇꯝꯁꯦ ꯆꯥꯟꯅꯗꯕ 1K ꯌꯧꯔꯒ ꯄꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯈꯛꯇꯪ ꯊꯛꯏꯀꯣ ꯑꯒꯨꯅ ꯑꯦꯀꯥꯎꯟ ꯇꯔꯨꯛ ꯍꯥꯏꯁꯦ ꯃꯔꯤ ꯑꯃꯅ ꯄꯦꯔꯦꯟꯁꯀꯤꯅꯤ ꯍꯥꯏꯌꯦ ꯑꯒꯨ ꯅꯪꯗꯤ ꯃꯁꯤꯡ ꯁꯨꯔꯕ ꯆꯤꯆꯦꯗ ꯆꯦꯅ ꯋꯥꯇꯔꯃꯤꯂꯣꯟꯒ ꯈꯥꯏꯔꯛꯑꯣ ꯍꯣꯁ ꯍꯥꯏ ꯍꯣꯏ ꯈꯥꯏꯔꯛꯑꯒꯦꯀꯣ ꯑꯒꯨ ꯆꯤꯆꯦꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯋꯥꯇꯔꯃꯤꯂꯣꯟ ꯑꯝꯇ ꯈꯥꯏꯔꯛꯑꯣ ꯆꯤꯆꯦꯗꯤꯒꯒꯤ ꯋꯥꯇꯔꯃꯤꯂꯣꯟ ꯊꯥꯕ ꯌꯥꯔꯣꯏ ꯑꯝꯇ ꯋꯥꯇꯔꯃꯤꯂꯣꯟꯒ ꯀꯩꯀꯥ ꯑꯝꯇ ꯗꯥꯒꯨꯗꯤꯁꯦ ꯑꯝꯇ ꯁꯦꯕꯥ ꯇꯧꯕꯤꯁꯤ ꯑꯗꯨꯒ ꯗꯥꯒꯨꯗꯤ 12 ꯑꯃꯒ ꯂꯩꯔꯤꯌꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯗꯥꯒꯨꯗꯤ ꯑꯩꯗꯨꯗꯤ ꯀꯌꯥ ꯌꯧꯔꯅꯤ ꯗꯥꯒꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄꯥꯁꯟꯒꯦ 460 70 ꯌꯧꯔꯅꯤꯀꯣ 70 ꯍꯦꯜꯂꯅꯤ ꯍꯣꯏ ꯗꯥꯒꯨꯗꯤ ꯄꯤꯔꯛꯑꯣ ꯗꯥꯒꯨꯗꯤꯁꯦ ꯑꯩꯅ ꯁꯨꯇꯤ ꯍꯜꯂꯕ ꯁꯨꯡꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇꯦ ꯑꯁ ꯀꯀꯥ ꯒꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯒꯨꯅ ꯑꯒꯨ ꯗꯥꯒꯨꯗꯤꯒꯤ ꯑꯥꯏꯗꯤ ꯃꯌꯥꯝꯗꯣ ꯕꯣꯛꯁ ꯑꯝꯗ ꯊꯝꯃꯦ ꯍꯥꯏꯌꯦ ꯄꯥꯁꯋꯥꯔꯗꯁꯤꯡꯗꯣ ꯏꯔꯒ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯩ ꯊꯣꯡꯒꯥꯟ ꯊꯣꯛꯂꯨꯒꯦ ꯋꯥꯇꯔꯃꯤꯂꯣꯟ ꯂꯩꯔꯨꯒꯦ ꯊꯣꯛꯀꯅꯨ ꯑꯒꯨꯗ ꯂꯩꯕꯅꯤ ꯑꯒꯨꯗ ꯑꯩꯅ ꯉꯁꯥꯏ ꯊꯝꯍꯟꯈꯤꯕꯅꯤ ꯐ꯭ꯔꯤꯖꯇ ꯑꯒꯨ ꯈꯥꯏꯔꯛꯑꯣ ꯑꯝꯇ ꯗꯥꯒꯨꯗꯤꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥꯏ ꯗꯥꯒꯨꯗꯤ ꯈꯪꯉꯤꯌꯦ ꯗꯥꯒꯨꯗꯤꯗꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯗꯥꯒꯨꯗꯤꯅ ꯑꯩꯉꯣꯟꯗ 10 ꯄꯤꯔꯤꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤ ꯄ꯭ꯔꯦꯝꯂꯇꯥꯒꯤꯁꯨ ꯗꯥꯒꯨꯗꯤꯞꯅ ꯍꯥꯏꯕꯤꯕꯗꯩ ꯈꯪꯉꯤꯅꯤ ꯍꯥꯏꯅ ꯑꯗꯣ ꯆꯦꯅꯨꯅ ꯅꯪꯒꯤꯁꯦ ꯏꯀꯥ ꯀꯥꯗꯦꯅꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯀꯩ ꯗꯥꯒꯨꯗꯤꯞꯅ ꯍꯥꯏꯕ ꯁꯞꯁꯦ ꯌꯧꯗ꯭ꯔꯣ ꯍꯥꯏꯁꯦ
ꯁꯞ ꯀꯥꯗꯕꯗꯤ ꯑꯩꯅ ꯌꯥꯝ ꯆꯠꯇꯕꯩꯅꯦ ꯇꯧꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯕꯥꯏꯜꯒ ꯅꯅꯝꯃꯒꯤ ꯃꯣꯕꯥꯏꯜꯒ ꯋꯥꯠꯂꯤꯌꯦ ꯍꯣꯏ ꯍꯣꯏ ꯇꯧꯗꯤ ꯅꯪꯅ ꯁꯪꯕꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯒꯨꯅ ꯍꯣꯏ ꯍꯣꯏ ꯈꯥꯏꯔꯛꯀꯦ ꯈꯥꯏꯔꯛꯀꯦ ꯍꯣ ꯈꯥꯏꯔꯣ ꯑꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗꯤ ꯂꯩꯇꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯅꯣꯏ ꯄꯨꯟꯒꯤ ꯏꯁꯤꯡꯅ ꯉꯥꯏꯍꯥꯛ ꯇꯤꯡꯉꯒ ꯄꯤꯔꯛꯎ ꯑꯗꯨꯒ ꯆꯦꯅꯨꯅ ꯕꯖꯥꯔ ꯂꯣꯏꯈꯤ ꯇꯥꯔꯦꯅꯦ ꯍꯥꯏ ꯆꯦꯅꯨ ꯕꯖꯥꯔ ꯆꯠꯇꯣꯏꯔꯣ ꯕꯖꯥꯔ ꯆꯠꯇꯣꯏꯔꯣ ꯅꯪꯕꯣ ꯑꯗꯨꯒ ꯑꯒꯨꯅ ꯀꯀꯥꯒꯨꯗꯤ ꯁꯦ ꯆꯥꯔꯣ ꯍꯥꯏ ꯋꯥꯇꯔꯃꯤꯂꯣꯟ ꯄꯤꯔꯦ ꯆꯦ ꯑꯅꯨꯗꯁꯨ ꯄꯤꯌꯣ ꯑꯒꯨ ꯅꯪꯁꯨ ꯆꯥꯔꯣ ꯄ꯭ꯂꯦꯠꯀꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯤ ꯅꯥꯇꯣꯝꯗ ꯊꯥꯡꯒꯠꯂ ꯆꯥꯎ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯊꯥ ꯀꯌꯥ ꯈꯪꯗꯦ ꯊꯥ ꯀꯌꯥꯁꯦ ꯑꯩ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔꯁꯦ ꯌꯧꯗꯤ ꯌꯧꯔꯛꯑꯦꯅꯦ ꯀꯩꯅꯣꯅ ꯍꯣꯏꯅꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯠꯀꯗꯕ ꯑꯣꯏꯗꯤ ꯆꯠꯂꯣ ꯅꯪ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯃꯤꯀꯤ ꯎꯄꯥꯏ ꯑꯗꯩꯗꯤ ꯑꯒꯨꯅ ꯄꯤꯔꯛꯑꯦ ꯋꯥꯇꯔꯃꯤꯂꯣꯟ ꯄꯤꯔꯛꯑꯦ ꯆꯥꯔꯣꯗꯣ ꯍꯟꯇꯥꯒꯨꯗꯤꯞ ꯆꯥꯕꯤꯔꯣ ꯑꯒꯨꯅ ꯈꯥꯏꯔꯛꯏꯁꯦ ꯇꯧꯗꯅ ꯑꯩꯈꯣꯏꯗꯤ ꯃꯣꯅꯣ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯑꯗꯨꯝ ꯁꯞ ꯇꯧꯕꯤꯕ ꯍꯥꯏ ꯗꯨꯅꯦꯗꯕꯨꯗꯤ ꯗꯨꯕꯨ ꯀꯩꯅꯣ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯤ ꯈꯔ ꯂꯩꯌꯦ ꯑꯩ ꯃꯣꯅꯣ ꯑꯣꯏꯔꯦ ꯑꯩ ꯃꯣꯅꯣ ꯑꯣꯏꯔꯦ ꯃꯣꯅꯣ ꯑꯣꯏꯔꯦ ꯍꯥꯏꯁꯤꯅꯕꯨ ꯀꯩꯅꯣ ꯆꯦꯅꯦꯜ ꯆꯥꯎꯔꯁꯨ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯗꯤ ꯁꯨꯝ ꯇꯧꯏ ꯑꯗꯨ ꯍꯥꯏꯔꯒ ꯇꯥꯛꯕꯨꯗꯤ ꯀꯩꯅꯣꯗꯣ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯇꯣ ꯆꯦꯟꯅꯦꯜ ꯍꯥꯏꯐꯦꯠ ꯆꯥꯎꯔꯗꯅꯀꯣ ꯑꯩꯅ ꯅꯣꯡꯃ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯗ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯛꯏ ꯍꯥꯏꯗꯤ ꯃꯤꯗꯣ ꯃꯈꯥ ꯇꯥꯕ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯧꯕꯤꯗꯕꯗꯨꯗꯤ ꯃꯥ ꯆꯦꯅꯦꯜ ꯆꯥꯎꯔꯕꯩꯅ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯦ ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯁꯞꯀ ꯇꯧꯕꯤꯔꯛ ꯈꯣꯠꯄꯤꯔꯛꯇꯅꯅꯦ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯑꯗꯨ ꯃꯦꯁꯦꯁꯀꯗꯣ ꯄꯤꯟꯒ ꯇꯧꯕꯤꯗꯅꯅꯦ ꯑꯆꯧꯕ ꯃꯤꯅ ꯁꯨꯝ ꯆꯥꯎꯋꯤ ꯈꯪꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯄ꯭ꯂꯦꯠꯁꯦ ꯍꯥꯞꯄꯤꯅꯤ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯤ ꯀꯃꯥꯏꯅ ꯍꯥꯞꯅꯤ ꯍꯥꯞꯄꯒꯤ ꯃꯣꯖꯤꯗꯤ ꯂꯩꯇꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧ ꯇꯥꯕꯅꯤ ꯅꯆꯥ ꯅꯇꯣꯝ ꯊꯥꯡꯒꯠ ꯊꯥꯡꯒꯠ ꯆꯥꯎ ꯑꯒꯨ ꯑꯩ ꯅꯥꯇꯣꯟꯗꯒꯤ ꯄꯤ ꯇꯥꯔꯤꯌꯦ ꯑꯩ ꯀꯩꯅꯣꯅ ꯋꯥꯇꯔꯃꯤꯂꯣꯟ ꯂꯩꯔꯨꯒꯦ ꯇꯧꯅꯤ ꯌꯥꯏ ꯑꯒꯨꯅ ꯄꯤꯔꯛꯏꯁꯤꯗꯤ ꯋꯥꯇꯔꯃꯤꯂꯣꯟ ꯑꯒꯨꯅ ꯑꯣ ꯌꯥꯔꯣꯏ ꯌꯥꯔꯔꯣꯏ ꯀꯀꯥꯕꯨꯗꯤ ꯇꯥꯏꯐꯣꯠ ꯇꯥꯈꯤꯅꯤ ꯍꯥꯏ ꯇꯥꯏꯐꯣꯠ ꯇꯥꯈꯤꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯎꯀꯣ ꯏꯁꯤꯡꯁꯦ ꯅꯣꯔꯃꯦꯜ ꯏꯁꯤꯡ ꯊꯛꯀꯅꯨ ꯑꯣ ꯑꯥꯔ ꯑꯦꯁ ꯏꯁꯤꯡ ꯊꯛꯑꯣ ꯑꯣ ꯑꯥꯔ ꯑꯦꯁ ꯀꯨꯝꯕ ꯅꯤꯝꯕꯨ ꯄꯥꯅꯤꯒꯨꯝꯕ ꯊꯛꯑꯣ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯒ ꯆꯥꯛ ꯆꯥꯗꯕꯁꯨ ꯑꯣ ꯑꯥꯔ ꯑꯦꯁꯇꯅꯤ ꯄꯤꯊ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯗꯥꯎꯗꯤꯅ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯂꯥꯁꯇ ꯑꯩꯗꯤ ꯃꯣꯅꯣ ꯑꯣꯏꯔꯦ ꯅꯪ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯂꯣꯒ ꯍꯥꯏꯔꯛꯏꯌꯦ ꯀꯅꯥꯅꯣ ꯗꯥꯕꯨꯗꯤ ꯃꯑꯣꯡ ꯃꯑꯣꯡ ꯐꯪꯅꯔꯛꯈꯤꯅꯤ ꯊꯣꯏꯕꯗꯣ ꯁꯥꯃꯨꯃꯥꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯧꯕꯤ ꯁꯞꯄꯣꯔꯠ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯗꯨꯗꯤ ꯐꯩꯅꯦꯒꯨꯗꯤ ꯐꯩ ꯑꯗꯨꯒ ꯗꯥꯎꯗꯤꯅ ꯉꯔꯥꯡ ꯐ꯭ꯔꯤꯖꯇ ꯍꯥꯞꯄ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯕꯪ ꯕꯪ ꯁꯥꯕ ꯃꯇꯝꯁꯦ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯄꯒ ꯍꯦꯛꯇ ꯄꯥꯟꯕꯅꯤ ꯑꯣꯟꯅ ꯇꯩꯅꯅ ꯁꯠ ꯂꯥꯎꯅ ꯑꯗ ꯑꯒꯨꯅ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯇꯣ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅꯦ ꯑꯒꯨ ꯆꯤꯆꯦꯗꯤ ꯍꯦꯛ ꯍꯦꯛ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯅ ꯌꯥꯝ ꯄꯥꯗꯦꯅ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯂꯥꯏꯚ ꯊꯥꯕꯗꯗꯤ ꯂꯟꯆꯦꯟꯕꯗꯨꯅ ꯍꯦꯛ ꯄꯥꯕꯅꯦꯕꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯗꯗꯅ ꯂꯟꯆꯦꯟꯕꯗꯣ ꯑꯩꯅ ꯗꯗꯥ ꯀꯥꯏꯅ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯈꯔ ꯑꯩꯅ ꯈꯔ ꯆꯤꯆꯦꯅ ꯈꯔ ꯍꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯍꯥꯏꯗꯤꯅꯦ ꯃꯇꯧꯗꯣ ꯃꯥꯅ ꯁꯥꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯩ ꯈꯔ ꯑꯃꯅ ꯆꯦꯔꯦꯜ ꯃꯆꯥ ꯃꯁꯨ ꯈꯔꯁꯤꯅ ꯑꯁ ꯀꯩꯅꯣ ꯍꯪꯉꯁꯨ ꯀꯩꯅꯣꯅ ꯇꯨꯝꯕꯒ ꯆꯥꯏꯔꯦꯒ ꯇꯧꯏꯁꯦ ꯍꯥꯏ ꯇꯨꯡꯉꯅꯨ ꯅꯪ ꯉꯁꯤꯇꯪ ꯇꯨꯝꯗ꯭ꯔꯥ ꯀꯩꯗꯧꯕ ꯄꯣꯠꯅꯣ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯊꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯩ ꯃꯇꯝ ꯅꯥꯏꯗꯕꯁꯦ ꯀꯩꯅꯣ ꯁꯤꯒꯤꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯩꯇꯕꯁꯦ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤ ꯊꯥꯕꯩ ꯃꯇꯝꯃꯣ ꯀꯩꯌꯣ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯂꯩꯇꯕꯁꯤꯒꯤꯅꯤ ꯑꯩꯅ ꯀꯥꯏꯔꯤꯁꯦ ꯗꯥꯒꯨꯗꯤ ꯍꯤꯗꯥꯛ ꯆꯥꯋꯣ
ꯑꯒꯨꯅ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯦꯡ ꯇꯧꯕꯩꯗꯣ ꯑꯁ ꯍꯣꯏ ꯀꯞꯄꯩꯗꯣꯀꯣ ꯃꯤ ꯑꯃ ꯂꯩ ꯑꯥꯏꯗꯤ ꯑꯣꯜꯂꯒ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯈꯥꯏꯔꯝꯕꯩ ꯋꯥꯅꯤ ꯀꯅꯥꯅꯣꯅꯦ ꯌꯦꯡꯒꯣꯅꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅ ꯑꯃꯈꯛ ꯂꯥꯛꯏꯗꯣ ꯅꯪꯂꯣ ꯀꯅꯥꯅꯣ ꯑꯩꯅ ꯅꯍꯥꯟ ꯅꯪ ꯀꯅꯥꯅꯣ ꯑꯃꯨꯛꯈꯛ ꯂꯥꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦꯅ ꯅꯍꯥꯟ ꯑꯩꯒꯤꯗꯤ ꯅꯪꯕꯗ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯑꯒꯨꯕꯤ ꯅꯪ ꯂꯩꯕꯤꯈꯤꯗ꯭ꯔꯥ ꯆꯤꯆꯦꯒꯤꯗ ꯆꯤꯆꯦꯒꯤꯁꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯅꯤꯠ ꯀꯌꯥ ꯌꯧꯔꯦ ꯈꯪꯕ꯭ꯔꯥ ꯆꯤꯆꯦꯒꯤꯁꯤꯅꯦ ꯃꯤꯅꯤꯠ ꯇꯔꯥ ꯐꯥꯗꯣꯔꯦꯀꯣ ꯃꯤꯅꯤꯠ 35 ꯂꯩꯔꯒꯅꯤ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅꯤꯇꯪ ꯂꯩꯔꯗꯤꯅꯦ ꯀꯠꯊꯠꯂꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯑꯒꯨꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯒ ꯑꯒꯨꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯀꯀꯥ ꯅꯥꯎꯕꯅꯤ ꯀꯀꯥ ꯅꯥꯎꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯀꯁꯥꯔ ꯅꯥꯎꯕꯗꯨꯔꯣ ꯑꯒꯨ ꯑꯌꯥ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯥꯎꯕꯗꯣ ꯆꯠꯈ꯭ꯔꯦ ꯅꯥꯎꯕꯗꯒꯤ ꯑꯦꯜꯕꯤꯗꯒꯤ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯍꯥꯟ ꯑꯅꯤꯈꯛ ꯆꯪꯉꯝꯃꯦ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯑꯩꯗꯤ ꯃꯥꯡꯅꯦꯅ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯗꯣ ꯃꯥ ꯂꯥꯛꯑꯒ ꯑꯩꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯑꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯆꯠꯂꯒꯦ ꯍꯥꯏ ꯐꯠ ꯂꯥꯎ ꯆꯠꯈꯤꯕ ꯋꯥꯅꯤ ꯃꯤꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩ ꯀꯃꯥꯏꯅꯗꯤ ꯈꯥꯝꯗꯣꯔꯤ ꯆꯦꯅꯨꯅ ꯃꯣꯕꯥꯏꯜꯁꯨ ꯖꯤꯕꯣꯟ ꯂꯣꯏꯗꯣꯔꯦ ꯍꯦꯡ ꯆꯥꯔꯦ ꯍꯥꯏ ꯅꯪꯗꯤ ꯀꯩꯁꯨꯝ ꯇꯧꯗꯧꯗ ꯖꯤꯕꯣꯟ ꯂꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯏ ꯇꯤꯒꯤ ꯅꯥꯝꯗ ꯂꯣꯏꯔꯦ ꯗꯥꯒꯨꯔꯤꯅ 460 63 ꯂꯩꯔꯤꯁꯤꯗꯤ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯍꯣꯏ ꯗꯥꯒꯨꯗꯤꯅ ꯇꯧꯕ ꯌꯦꯡꯉꯣꯅꯤ ꯅꯠꯇꯦ ꯗꯥꯒꯨꯗꯤ ꯆꯦꯅꯨꯅ ꯍꯥꯏꯁꯦ ꯑꯩꯒꯤꯁꯦ ꯖꯔ ꯖꯔ ꯀꯥꯈꯠꯇꯦ ꯍꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯇꯕ ꯈꯣꯠꯇꯕꯒꯤꯅꯦꯕ ꯑꯗꯨꯒ ꯑꯒꯨꯅ ꯃꯥꯅꯦ ꯀꯁꯥꯔꯗꯣ ꯍꯥꯏ ꯑꯣ ꯑꯣ ꯑꯒꯨꯅ ꯈꯪꯗꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯂꯩꯒꯦ ꯑꯩ ꯇ꯭यूशन ꯂꯥꯛꯑꯗꯤ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯑꯒꯨ ꯑꯗꯣ ꯆꯤꯆꯦꯒꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯒꯨꯂꯤ ꯀꯧꯒꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯀꯛꯇ꯭ꯔꯣꯕꯣ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯆꯠꯀꯅꯨꯍꯦ ꯗꯥꯒꯨꯗꯤ ꯑꯩ ꯀꯛꯑꯁꯨ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯛꯀꯦꯕ ꯗ ꯆꯪꯕꯤꯔꯣ ꯀꯩꯒꯤꯅꯣꯗꯤ ꯀꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯕꯗꯣ ꯑꯗꯨꯒꯩꯗꯨꯒꯅ ꯑꯃꯨꯛ ꯃꯤ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯤ ꯂꯥꯛꯇꯕꯁꯦ ꯑꯗꯨꯒ ꯑꯩ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯀꯣꯝꯕꯩꯗꯨꯒꯅꯦ ꯑꯃꯨꯛꯀ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯈꯪꯉꯕ꯭ꯔꯥ ꯑꯍꯥꯟꯕꯩꯗ ꯂꯥꯛꯇꯕꯩ ꯑꯒꯨꯅ ꯀꯩꯅꯣ ꯈꯪꯉꯤꯅꯦ ꯆꯦ ꯅꯠꯇ꯭ꯔꯥ ꯑꯒꯨ ꯉꯔꯥꯡꯒꯤꯗꯣ ꯑꯒꯨꯅ ꯈꯪꯗꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯣ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯀꯀꯥ ꯅꯥꯎꯕꯅꯤ ꯆꯤꯡꯅꯩꯌꯦ ꯈꯪꯗꯦꯕꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯪꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯐꯥꯒꯤ ꯐꯅꯥꯏ ꯇꯧꯔꯝꯃꯒ ꯑꯗꯨꯒꯤ ꯃꯥ ꯆꯪꯉꯛꯑꯔꯣꯏ ꯍꯥꯏꯗꯨꯏꯗꯣ ꯑꯩ ꯅꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯑꯦꯜꯕꯤ ꯑꯝꯇ ꯆꯪꯉꯔꯣꯏ ꯍꯥꯏꯔꯝꯃꯒ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯖꯤꯕꯣꯟ ꯁꯦꯁ ꯍꯥꯏꯌꯦ ꯀꯩ ꯋꯥꯅꯣ ꯅꯅꯥꯎ ꯑꯝꯇ ꯐꯥꯎꯔꯛꯈꯤꯒꯦ ꯑꯗꯨꯒ ꯂꯩꯅꯤ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯅꯪꯗꯤ ꯑꯩꯒꯤꯗꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦꯀꯣ ꯑꯩ ꯗꯥꯒꯨꯗꯤ ꯂꯥꯛꯀꯅꯤꯑꯕ ꯆꯩꯌꯦ ꯁꯩꯇ ꯑꯩ ꯉꯁꯤꯗꯒꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯗꯥꯎꯗꯤ ꯅꯆꯟ ꯌꯦꯡꯊꯔꯛꯀꯦ ꯌꯦꯡꯉꯨ ꯑꯒꯨꯅ ꯆꯦ ꯁꯞ 5 ꯄꯤꯈꯤꯕꯅꯤ ꯅꯣꯡꯃ ꯕꯕꯥꯗꯩ ꯃꯃꯥꯗꯩ ꯑꯩꯒꯤꯗꯤ ꯄꯨꯂꯞ 5 ꯍꯣꯏ ꯑꯒꯨꯅꯁꯨ ꯄꯤ ꯈꯪꯉꯤ ꯆꯤꯆꯦꯗ ꯑꯗꯨꯒ ꯆꯦꯅꯨꯅ ꯗꯤꯞ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯍꯥꯏꯌꯦ ꯆꯦꯅꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯃꯥ ꯂꯥꯏꯛꯗꯟꯇ ꯍꯥꯏꯌꯦ ꯑꯇꯩ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯑꯒꯨꯅ 6 ꯁꯨꯒꯗꯕꯅꯤ ꯅꯦꯅꯦꯒꯤ ꯐꯣꯟ ꯄꯥꯏꯗꯕꯩꯅꯤ ꯍꯥꯏꯌꯦ ꯑꯌꯥ ꯀꯩꯒꯤ ꯐꯣꯟ ꯄꯥꯏꯗꯣꯏꯅꯣꯅꯦ ꯑꯒꯨ ꯅꯦꯅꯦꯗꯣ ꯍꯧꯖꯤꯛ ꯃꯤ ꯄꯨꯂꯞ ꯐꯣꯟ ꯄꯥꯏꯅꯔꯁꯤꯒ ꯑꯗꯨꯒ ꯆꯦꯅꯨꯅ ꯌꯥꯔꯦꯗ ꯑꯩ ꯀꯅꯥꯝꯗꯩ ꯀꯔꯤꯝ ꯄꯥꯝꯕ ꯂꯩꯇꯦ ꯑꯁ ꯂꯥꯡꯒꯅꯨꯁꯦ ꯐꯥꯎꯈꯤꯒꯦ ꯍꯥꯟꯅ ꯅꯠꯇ꯭ꯔ ꯗꯥꯕꯨꯗꯤ
ꯑꯪꯒꯨꯅ ꯑꯩꯅ ꯄꯥꯏꯗꯦ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯐꯣꯟ ꯑꯁꯦ ꯑꯣ ꯍꯣꯏ 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 ꯅꯦꯅꯦꯒꯤ ꯐꯣꯟꯗꯣ ꯅꯪꯅ ꯈꯔ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯊꯝꯃꯤꯕꯀꯣ ꯇꯧ ꯇꯧ ꯂꯥꯏꯛ ꯗꯦꯟ ꯑꯦ ꯇꯨ ꯖꯦꯠꯅꯤ ꯍꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯂꯥꯏꯛ ꯗꯦꯟ ꯑꯣꯏꯔꯁꯨ ꯑꯦ ꯇꯨ ꯖꯦꯠꯅꯤ ꯑꯗꯨꯒ ꯑꯒꯨꯅ ꯕꯣꯕꯣꯛ ꯉꯥꯅꯨꯗꯤ 50 ꯍꯦꯜꯂꯦ ꯑꯦꯜꯕꯤ ꯊꯥꯕ ꯌꯥꯔꯕꯅꯤ ꯑꯝꯇ ꯊꯥꯔꯛꯎꯅꯦ ꯅꯣꯡꯃꯇꯪ ꯑꯝꯇꯗꯤ ꯊꯥꯔꯛꯎꯗꯅ ꯋꯥꯏ ꯇꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯄꯥꯏꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯈꯔ ꯆꯥꯎ ꯉꯥꯏ ꯇꯥꯏꯗꯅ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯌꯥꯝ ꯆꯠꯅꯤꯡꯉꯦꯗ ꯑꯩ ꯋꯥꯏ ꯇꯤꯒ ꯇꯧꯖꯔꯣꯏꯌꯦ ꯇꯧꯔꯣꯏ ꯅꯨꯡꯉꯥꯏꯕꯅꯤ ꯇꯧꯁꯜꯂꯨ ꯃꯤꯀꯞꯀꯁꯦ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯏꯁꯇꯨꯗꯤꯑꯣꯗꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯤꯅꯤ ꯀꯌꯥꯝ ꯍꯦꯜꯂꯒꯦ ꯁꯨꯡꯍꯦꯟ ꯍꯦꯟꯗ꯭ꯔꯁꯨ ꯆꯤꯔꯦꯅ ꯋꯥꯏ ꯇꯤ ꯄꯥꯏꯕ꯭ꯔꯥꯕꯨ ꯊꯋꯥꯏ ꯇꯥꯗꯅ ꯃꯉꯣꯟꯗꯁꯨ ꯍꯧꯖꯤꯜꯂꯨꯗꯅ ꯑꯝꯇ ꯃꯨꯛꯕꯥꯡ ꯄꯨꯟꯅ ꯇꯧꯁꯦꯅ ꯍꯩꯁꯨ ꯍꯩꯇꯦ ꯍꯩꯇꯕꯩ ꯋꯥꯗꯤ ꯃꯤ ꯄꯨꯔꯥ ꯍꯩꯇꯦꯅꯤ ꯍꯩꯇꯕ ꯃꯤꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯦ ꯂꯥꯡꯒꯅꯨ ꯑꯒꯨꯕꯤꯅ ꯗꯥꯏꯃꯟ ꯍꯥꯔꯠ ꯄꯤꯔꯛꯑꯦ ꯕꯨꯕꯣꯛ ꯉꯥꯅꯨꯒꯤꯒ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤꯒ ꯊꯦꯡꯀ꯭ꯌꯨ ꯑꯒꯨꯕꯤ ꯑꯒꯨ ꯃꯣꯏꯒꯤ ꯃꯤꯁꯇꯔꯗꯣ ꯈꯔ ꯗꯦꯟꯖꯔ ꯑꯣꯏ ꯍꯥꯏꯌꯦ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯔ ꯍꯥꯠꯀꯦ ꯍꯥꯏꯌꯦ ꯃꯤꯁꯤꯡꯁꯦ ꯆꯠꯗꯣꯔꯤ ꯗꯥꯒꯨꯗꯤꯗꯣ ꯁꯞ ꯇꯧꯕ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯗꯅ ꯑꯩ ꯈꯪꯗꯦꯕꯣ ꯋꯥꯏ ꯇꯤꯁꯦ ꯄꯥꯏꯔꯒ ꯑꯀꯤ ꯑꯀꯤꯕ ꯃꯤꯁꯨ ꯊꯦꯡꯅꯩꯕꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ ꯂꯥꯛꯑꯣ ꯒꯨꯂꯤ 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 ꯑꯐꯥꯎꯕ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥꯕꯨ ꯋꯥꯏ ꯇꯤꯁꯦ ꯄꯥꯏꯔꯒ ꯍꯥꯏꯁꯤꯅꯤ ꯋꯥꯇꯥ ꯐꯦꯟ ꯐꯦꯟ ꯉꯥꯡꯕ ꯐꯩ ꯐꯩꯅ ꯖꯩ ꯖꯩꯅ ꯉꯥꯡꯕ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛ ꯉꯥꯡꯕ ꯃꯣꯡ ꯃꯣꯡ ꯊꯦꯡꯅꯩꯌꯣ ꯐꯠꯇ꯭ꯔꯥꯅꯤ ꯏꯁ ꯑꯒꯨꯒꯤꯁꯦ ꯑꯩ ꯄꯥꯔꯛꯑꯒꯦ ꯒꯨꯂꯤ 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 ꯄꯣꯠ ꯁꯤ ꯇꯥꯔꯦ ꯑꯒꯨ ꯑꯦꯜꯕꯤꯁꯦ ꯃꯤꯅ ꯊꯥꯍꯜꯂꯦꯕ ꯀꯩ ꯍꯥꯏꯅꯣꯅ ꯍꯟꯗꯛ ꯀꯅꯥꯝꯗ ꯑꯦꯜꯕꯤ ꯌꯥꯎꯗꯦ ꯉꯔꯥꯡ ꯈꯝꯕꯗ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯑꯔꯨꯅꯥꯆꯜꯗꯕꯨ ꯃꯩꯇꯩ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯂꯨꯍꯣꯡ ꯆꯠꯂꯤꯗꯣ ꯄꯣꯠ ꯇꯥꯏꯌꯦ ꯆꯦ ꯃꯣꯃꯤꯇꯥꯗꯤ ꯀꯨꯏꯔꯦꯗ ꯂꯥꯛꯇꯕ ꯄꯣꯠ ꯂꯩ ꯄꯣꯠ ꯍꯥꯏ ꯑꯁ ꯗꯤꯀꯦ ꯂꯥꯛꯑꯦ ꯗꯤꯀꯦ ꯅꯪ ꯑꯩꯅ ꯉꯔꯥꯡ ꯉꯥꯏꯔꯒ ꯑꯩꯅ ꯉꯔꯥꯡ ꯅꯪ ꯌꯦꯡꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯊꯥꯁꯨ ꯊꯥꯗꯦ ꯑꯒꯨꯅ ꯄꯣꯠ ꯑꯒꯨ ꯃꯔꯨ ꯏꯔꯧ ꯃꯔꯨ ꯑꯗꯨꯒ ꯕꯣꯔꯗꯔꯅꯤ ꯍꯥꯏ ꯊꯥꯖꯗꯦ ꯑꯔꯨꯅꯥꯆꯜꯗꯕꯨ ꯑꯩꯈꯣꯏ ꯁꯤꯒꯩ ꯆꯠꯈ꯭ꯔꯒ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯕꯛꯀ ꯇꯧꯔꯒ ꯑꯩꯗꯤ ꯈꯜꯂꯤ ꯅꯪ ꯚꯦꯀꯦꯁꯟꯒ ꯃꯅꯥꯏꯕ ꯆꯠꯂꯤ ꯃꯥꯜꯂꯦꯅ ꯑꯒꯨꯅ ꯄꯣꯠ ꯍꯥꯏ ꯑꯗꯩꯗꯤ ꯗꯤꯀꯦꯅ ꯑꯒꯨꯕꯤ ꯑꯅꯨꯔꯤ ꯍꯥꯏꯌꯦ ꯗꯤꯀꯦꯒꯤ ꯑꯒꯨꯅ ꯍꯥꯏ ꯗ ꯗꯤꯀꯦ ꯍꯥꯏꯔꯒ ꯁꯨꯛꯇꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯑꯞꯁꯦꯠꯀ ꯑꯣꯏꯈꯔꯦ ꯑꯗꯨꯒ ꯗꯥꯕꯨꯗꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯈꯣꯡꯕꯥꯟ ꯀꯣꯠꯄ ꯆꯠꯂꯨ ꯇꯜꯂꯦ ꯗꯥꯕꯨꯗꯤ ꯄꯦꯜꯂꯦ ꯁꯩꯇ ꯗꯥꯗꯤ ꯆꯠꯂꯣꯀꯣ ꯍꯣꯔꯦꯟ ꯄꯤꯔꯧ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯗꯥꯕꯨꯗꯤ ꯑꯗꯨꯒ ꯑꯒꯨꯅ ꯄꯤꯖꯕ ꯋꯥꯇꯔꯃꯤꯂꯣꯟꯗꯣ ꯑꯩꯅ ꯄꯤꯖꯩꯅꯤ ꯈꯜꯂꯣ ꯑꯒꯨꯅ ꯄꯣꯠ ꯍꯥꯏꯌꯦ ꯉꯔꯥꯡ ꯊꯥꯏꯌꯦ ꯗꯥ ꯗꯤꯀꯦ ꯊꯥꯕꯅꯤ ꯗꯤꯀꯦꯅ ꯀꯔꯤ ꯈꯨꯆꯨꯝ ꯃꯤꯇꯥꯏ ꯊꯥꯏꯗꯨꯗꯤ
ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯤꯕꯗꯤꯀꯦ ꯑꯩꯅ ꯅꯪꯅ ꯄꯨꯡ 8ꯇ ꯅꯦꯅꯦ ꯄꯤꯌꯥꯒꯤꯗ ꯆꯪꯉꯒ ꯄꯨꯡ 8ꯇ ꯊꯥꯅꯦ ꯄꯨꯡ 8ꯇꯁꯨ ꯊꯥꯗꯦ 3ꯗꯁꯨ ꯊꯥꯗꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯊꯥꯏꯕ ꯑꯩꯅ ꯄꯨꯡ 8ꯇꯅꯤ ꯃꯣꯕꯥꯏꯜ ꯉꯥꯛꯇꯩ ꯂꯧꯔꯁꯦ ꯉꯝꯃꯤꯗꯣ ꯂꯩꯇꯦ ꯒꯣꯗ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯅꯦꯅꯦ ꯄꯤꯌꯥꯔꯤꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯆꯪꯕ ꯅꯪ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯩꯅꯗꯤ ꯀꯦ ꯅꯪ ꯑꯩ ꯂꯥꯛꯄꯣꯏꯔꯣ ꯆꯦꯜꯂꯤꯗꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯪꯅ ꯄꯨꯡ 8ꯇ ꯑꯩꯒꯤ ꯑꯦꯜꯕꯤꯅꯤ ꯃꯌꯥꯝ ꯍꯥꯏꯗꯨꯒ ꯑꯩꯅ ꯄꯨꯡ 8ꯇꯅꯤ ꯌꯦꯡꯉꯤꯗꯣ ꯑꯗꯨꯒ ꯆꯦꯗꯨꯅ ꯒꯨꯔꯗꯤ ꯊꯣꯏ ꯐꯥꯕ꯭ꯔꯣ ꯆꯠꯂꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯟ ꯑꯒꯨ ꯃꯥꯅ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯗꯤꯀꯦ ꯀꯁꯝꯁꯦ ꯒꯣꯠ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯉꯥꯏꯍꯥꯛꯇꯪꯅꯤ ꯃꯣꯕꯥꯏꯜ ꯌꯦꯡꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯅꯍꯥꯟꯒꯩ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯌꯦꯡꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤꯅꯤ ꯑꯩꯅ ꯗꯤ ꯀꯦꯒꯤ ꯀꯩꯅꯣꯁꯦ ꯑꯦꯜꯕꯤꯁꯦ ꯅꯥꯟꯊꯣꯛꯈꯤ ꯇꯥꯔꯦ ꯃꯥꯁꯦ ꯊꯥꯏꯔ ꯊꯥꯗ꯭ꯔꯦ ꯀꯩꯒꯤ ꯊꯥꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯄꯨꯡ ꯀꯌꯥꯗ ꯊꯥꯏꯅꯣ ꯅꯪ ꯑꯗꯨꯒ ꯑꯗꯥꯎꯗꯤꯅ ꯖꯨꯂꯥꯏꯗ ꯆꯪꯗꯣꯏꯅꯤ ꯁꯨꯇꯤ ꯍꯥꯏ ꯑꯣ ꯑꯣ ꯑꯗꯥꯕꯨꯗꯤ ꯃꯥ ꯉꯁꯥꯏꯗꯒꯤ ꯍꯜꯂꯝꯗꯥꯏꯗ ꯍꯥꯏꯒꯦꯅ ꯂꯩꯔꯝꯃꯤ ꯌꯥꯅꯤ ꯑꯥꯒꯨꯅ ꯂꯥꯛꯇꯦ ꯁꯣꯔꯤ 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 ꯗꯤꯀꯦ ꯑꯩ ꯈꯪꯗ ꯇꯧꯔꯤꯅꯤꯀꯣ ꯑꯥꯒꯨ ꯀꯔꯝ ꯀꯥꯟꯗ ꯊꯥꯏꯅꯣ ꯗꯥꯗꯤ ꯀꯦ ꯋꯥꯇꯔꯃꯤꯂꯟ ꯆꯥꯎ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯤꯈꯔꯦ ꯑꯗꯨ ꯄ꯭ꯂꯦꯠ ꯃꯊꯛꯇꯣ ꯊꯥꯡꯒꯠꯂ ꯅꯇꯣꯝ ꯆꯥꯎ ꯍꯥꯏ ꯗꯤꯀꯦꯅ ꯑꯗꯨꯅꯤ ꯃꯆꯤꯟꯅ ꯌꯥꯝ ꯊꯤꯗ꯭ꯔꯥ ꯍꯅꯨꯔꯦ ꯃꯇꯤꯛ ꯀꯥꯏ ꯑꯩ ꯄꯦꯜꯂꯕꯅꯤꯍꯦ ꯏꯕꯣ ꯗꯤꯀꯦꯅ ꯁꯤꯗꯕꯁꯦ ꯗꯥꯎꯗꯤꯅ ꯀꯩꯅꯣꯝ ꯍꯥꯏꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯦꯗꯨꯅ ꯋꯥꯡꯅꯤ ꯑꯔꯨꯅꯥꯆꯜꯒ ꯑꯁꯥꯝꯒ ꯍꯥꯏ ꯍꯣꯏꯅꯦ ꯑꯔꯨꯅꯥꯆꯜꯒ ꯑꯁꯥꯝꯒ ꯑꯗꯨꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯔꯝꯃꯤ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯜꯆꯔꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔ ꯍꯣꯡꯉꯛꯏꯅꯣ ꯗꯥꯒꯨꯗꯤꯅ ꯑꯅꯨ ꯀꯩꯕꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ 7ꯗ ꯊꯥꯏ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯤꯕꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯐꯪꯗ꯭ꯔꯤꯗꯨꯕꯨ 7ꯗꯨꯅꯤꯅꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯗꯒꯤ 6:53ꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯉꯦ 7:23ꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯉꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦꯅꯅ ꯂꯤꯗꯨ ꯀꯧꯏ ꯃꯐꯝꯗꯣ ꯑꯠꯁꯥ ꯅꯪ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯂꯒ ꯀꯣꯏꯔꯛꯄ꯭ꯔꯣ ꯑꯩꯅ ꯈꯜꯂꯤ ꯅꯪ ꯚꯦꯀꯦꯁꯟ ꯆꯠꯂꯤꯅꯤ ꯑꯁ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯅ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯀꯧꯕꯒ ꯈꯨꯝꯗꯦꯀꯣ ꯍꯥꯏ ꯗꯤꯀꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯪꯒꯤꯗꯣ ꯑꯁꯦꯡꯃꯛꯀꯤꯅꯤꯕꯣ ꯑꯁꯦꯡꯃꯛꯀꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯉꯔꯥꯡ ꯌꯦꯡꯕꯁꯤꯗꯤ ꯅꯪꯒꯤꯗꯣ ꯑꯗꯣ ꯑꯩꯅ ꯅꯪ ꯊꯥꯗꯦ ꯑꯩꯅ ꯈꯜꯂꯤ ꯗꯤꯀꯦꯁꯦ ꯀꯩꯅꯣ ꯊꯥꯗ꯭ꯔꯤꯁꯦꯅ ꯑꯒꯨ ꯆꯤꯆꯦꯗ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ ꯅꯪ ꯑꯥꯏꯖꯤꯗ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯁꯥꯝꯒꯤ ꯊꯥꯎ ꯈꯣꯅꯤ ꯂꯩꯕꯗꯣ ꯗꯤꯒꯕꯣꯏ ꯍꯥꯏꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯍꯥꯏ ꯑꯣ ꯑꯠꯁꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯅꯤꯅ ꯑꯁꯥꯝꯅꯤꯗꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯃꯥꯒꯤ ꯕꯣꯔꯗꯔ ꯑꯣꯏ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅ ꯑꯥꯒꯨꯅ ꯑꯩ ꯄꯨꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯔ ꯈꯥꯏꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯈꯨꯝꯒꯦ ꯇꯧꯔꯒꯦ ꯍꯦꯛꯇ ꯀꯥꯎꯕ ꯑꯇꯩ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯀꯨꯝꯍꯩꯗꯣ ꯑꯗꯨꯒ ꯑꯥꯒꯨꯅ ꯑꯩꯗꯤ ꯃꯤ ꯁꯤꯗꯗꯦꯗ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯗꯤꯀꯦ ꯍꯥꯏꯁꯦ ꯃꯥ ꯂꯥꯛꯑ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯆꯥꯊꯣꯔꯛꯏꯁꯦ ꯆꯦꯅꯨꯅ ꯃꯤꯉꯣꯟꯕꯗꯨꯗ ꯈꯪꯗꯕꯩꯅꯤ ꯖꯦꯠ ꯖꯦꯠ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯒꯨꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯅꯨꯅ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯃꯩꯇꯩꯅꯤꯅꯦ ꯍꯥꯏ ꯍꯣꯏꯅꯦ ꯑꯔꯨꯅꯥꯆꯜꯗ ꯇꯥꯏ ꯑꯩꯗꯣ ꯈꯜꯂꯤꯅꯤ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯅꯍꯥꯟꯒꯤꯗꯣ ꯆꯦ ꯇꯈꯦꯜꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯎꯕꯗꯣ ꯑꯩꯈꯣꯏꯗꯤ ꯀꯨꯟꯗꯣ ꯁꯤ ꯃꯣꯏꯗꯤ ꯀꯩꯅꯣ ꯁꯤꯗ꯭ꯔꯅꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯗꯨꯃꯥꯏꯅ ꯕꯔꯃꯥꯂꯥꯗꯣ ꯑꯆꯧꯕꯗꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯑꯩ ꯗꯤꯀꯦꯅꯤ ꯀꯥꯎꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯣꯏꯜꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯠꯁꯥ ꯑꯣ ꯗꯤꯀꯦꯅ ꯑꯅꯨ ꯅꯪꯒꯤ ꯋꯥꯇꯔꯃꯤꯂꯣꯟꯁꯦ ꯍꯥꯎꯏ ꯍꯥꯏ ꯑꯒꯨꯗ ꯑꯒꯨꯅ ꯑꯣ ꯗꯥ ꯗꯤꯀꯦ ꯍꯥꯏ ꯗꯤꯀꯦꯅ 15 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯀꯦ 16 ꯁꯨꯔꯝꯃꯦ ꯅꯪꯅ ꯑꯃꯒ ꯍꯥꯞꯄꯝꯃꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯒꯨ ꯀꯩꯗꯧꯔꯦ ꯁꯨꯛꯊꯔꯤꯗꯤ ꯀꯩꯗꯧꯔꯒꯦ ꯏꯆꯜꯕꯨ ꯍꯥꯏ ꯗꯤꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯊꯕꯛ ꯍꯜꯂꯛꯑꯕꯣ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯑꯁꯥꯝꯒꯤ ꯂꯥꯁ ꯏꯁꯇꯦꯁꯟ ꯂꯤꯗꯨꯅꯤ ꯍꯥꯏ ꯑꯠꯁꯥ ꯑꯁꯥꯝꯒꯤ ꯂꯥꯁ ꯏꯁꯇꯦꯁꯟ ꯂꯤꯗꯨ ꯑꯣ ꯈꯪꯗꯦꯕꯣ ꯑꯣꯏꯗꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯗꯤꯀꯦ ꯅꯤꯡꯁꯤꯡꯂꯤꯌꯦ ꯗꯕꯜ ꯖꯦꯠ ꯍꯥꯏꯗꯨꯗ ꯉꯥꯎꯕ ꯍꯥꯏ ꯑꯩꯗꯤ ꯑꯍꯩꯕꯝ ꯂꯥꯛꯑꯦ ꯑꯍꯩꯕꯝ ꯂꯥꯛꯄꯤꯕꯩꯗꯤ ꯅꯠꯇ꯭ꯔꯥ ꯇꯨ ꯁꯨꯔꯝꯃꯤꯁꯦ
ꯑꯍꯩꯕꯝ ꯉꯁꯤꯗꯤ ꯎꯠꯇ꯭ꯔꯦꯍꯦ ꯅꯪꯅ ꯅꯍꯥꯟ ꯎꯠꯄꯗ ꯃꯤꯒꯤ ꯇꯣꯏꯂꯦꯠ ꯌꯦꯡꯍꯜꯂꯦ ꯍꯥꯏꯕꯗꯣ ꯎꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯃꯝꯃꯦ ꯑꯃꯨꯛ ꯋꯥꯀꯠꯂꯛꯀꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯑꯒꯨꯅ ꯆꯦ ꯏꯟꯁꯇꯥꯗ ꯊꯥꯔꯒ ꯆꯦꯗꯤ ꯀꯨꯏꯅ ꯂꯩꯔꯒ ꯐꯪꯉꯤꯗꯨꯗꯤ ꯉꯔꯥꯡ ꯊꯥꯕꯗꯣ ꯍꯪꯆꯤꯠ ꯅꯆꯦꯁꯦ ꯂꯣꯏꯔꯕꯅꯤꯅꯦ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯠꯂꯦ ꯊꯥꯔꯛꯎꯗꯨꯝ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯀꯕꯤ ꯀꯕꯤꯁꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯦꯅꯨꯅ ꯆꯨꯝꯃꯤ ꯒꯨꯔꯗꯤꯞ ꯍꯥꯏ ꯑꯗꯣ ꯗꯥꯒꯨꯗꯤꯅ ꯏꯆꯥꯅꯨꯄꯤ ꯑꯒꯨ ꯕꯥꯏ ꯍꯥꯏ ꯗꯥꯒꯨꯗꯤꯞ ꯗꯥꯒꯨꯗꯤꯞ ꯃꯝꯃꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯔꯣ ꯆꯥ ꯊꯛꯇꯣꯛꯑꯣ ꯑꯗꯨꯒ ꯑꯒꯨꯅ ꯕꯥꯏ ꯀꯀꯥ ꯍꯥꯏ ꯗꯥꯒꯨꯗꯤꯞ ꯅꯆꯜ ꯌꯥꯝ ꯍꯔꯥꯎꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯗꯤꯀꯦꯅ ꯀꯥꯏꯗꯩ ꯈꯥꯏꯕꯅꯣ ꯈꯨꯁꯨꯃꯤꯇꯥ ꯃꯃꯥ ꯄꯤꯌꯥꯔꯁꯨ ꯂꯥꯛꯑꯦ ꯊꯥꯖꯁꯨ ꯂꯥꯛꯑꯦ ꯆꯦ ꯑꯁꯤꯠꯁꯨ ꯂꯥꯛꯑꯦ ꯆꯦ ꯄꯦꯟꯖꯩꯁꯨ ꯂꯥꯛꯑꯦ ꯂꯣꯏꯅ ꯑꯩꯌꯥ ꯗꯤꯀꯦ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯗꯟꯗꯕꯣꯠ ꯇꯧꯔꯒ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯑꯁꯦꯡꯕꯒꯤꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤꯅꯤ ꯑꯉꯥꯡꯁꯦ ꯉꯔꯥꯡ ꯍꯣꯂꯤꯗꯦ ꯍꯨꯃꯥꯛ ꯇꯧꯍꯜꯂꯦꯕ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯝꯇ ꯆꯥꯍꯧꯒꯦꯔꯦꯅ 6:53 ꯇꯥꯕꯗꯩꯅꯤ ꯑꯩꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯌꯦꯡꯉꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯪꯍꯧꯗ꯭ꯔꯤꯅꯣ ꯈꯪꯗꯦ ꯏꯀꯥꯏꯌꯦ ꯗꯤꯀꯦ ꯅꯍꯥꯟ ꯅꯪꯅ ꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯅꯍꯥꯟꯗꯩ ꯌꯥꯎꯕꯤꯔꯒ ꯅꯪꯒꯤ ꯌꯥꯎꯍꯧꯗꯕꯗꯣ ꯊꯥꯔꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯊꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯩꯁꯨ ꯂꯥꯛꯏꯗ ꯗꯤꯀꯦꯒꯤꯗ ꯗꯤꯀꯦꯒꯤꯗ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯑꯣꯔꯤꯖꯤꯅꯦꯜꯗ ꯂꯥꯛꯎꯔꯥ ꯑꯅꯨꯔꯤ ꯉꯥꯎꯗꯅꯕ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯕꯣꯔꯗꯔꯅꯤ ꯋꯥꯡ ꯋꯥꯡꯅꯤ ꯍꯥꯏꯕ ꯁꯣꯟꯋꯥꯡꯗ ꯑꯔꯨꯅꯥꯆꯜ ꯁꯣꯟꯋꯥꯡꯗ ꯑꯁꯥꯝ ꯑꯠꯁꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯑꯒꯨꯅ ꯁꯨꯛꯊꯕ ꯍꯥꯏꯗꯤ ꯁꯨꯝ ꯇ꯭ꯔꯦꯟꯗꯤꯡ ꯚꯥꯏꯔꯦꯜꯒꯤ ꯍꯥꯞꯆꯤꯟꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯒꯨ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯍꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅꯗ ꯑꯍꯩꯕꯝ ꯍꯥꯏ ꯑꯗꯩ ꯑꯍꯩꯕꯝ ꯏꯆꯦ ꯅꯨꯡꯉꯥꯏ ꯑꯍꯩꯕꯝꯁꯦ ꯑꯩ ꯃꯦꯂꯣꯗꯤ ꯈꯨꯃꯥꯟ ꯑꯃ ꯃꯦꯂꯣꯗꯤꯒꯤ ꯁꯥꯏꯒ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕꯣ ꯆꯦꯅꯨꯅ ꯈꯪꯂꯕꯅꯤꯅ ꯌꯥꯔꯦ ꯗꯤꯀꯦ ꯍꯥꯏ ꯑꯗꯣ ꯗꯤꯀꯦ ꯂꯥꯛꯑꯦ ꯗꯤꯀꯦꯅ 17 ꯂꯥꯏꯛ ꯗꯟ ꯈꯨꯁꯨꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯤꯀꯦ ꯏꯀꯥꯏꯕꯣ ꯁꯤꯃꯛꯀꯤ ꯅꯪꯅ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯁꯞꯀ ꯃꯌꯥꯝ ꯄꯤꯔ ꯅꯪꯒꯤꯗꯤ ꯌꯥꯎꯍꯧꯗꯕꯗꯣ ꯌꯥꯝ ꯏꯀꯥꯏꯕꯣ ꯃꯊꯪꯗꯗꯤ ꯑꯩ ꯂꯥꯛꯀꯦ ꯃꯊꯪꯗꯗꯤꯕꯣ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯀꯥꯈꯠꯂꯁꯨ ꯀꯨꯝꯊꯔ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯗꯤꯀꯦꯅ ꯍꯥꯏ ꯑꯅꯨꯔꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯍꯥꯏ ꯆꯦꯅꯨꯅ ꯑꯍꯩꯕꯝ ꯋꯦꯜꯀꯝ ꯍꯥꯏ ꯑꯍꯩꯕꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯌꯥꯔꯦ ꯇꯣꯞ ꯁꯤꯅ ꯐꯔꯦꯗꯅ ꯍꯥꯏ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯗꯤꯀꯦꯁꯦ ꯌꯥꯝ ꯊꯕꯛ ꯀꯟꯕ꯭ꯔꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯆꯥꯗꯦꯗ ꯆꯥꯗꯧꯒ ꯃꯥꯟꯗꯦ ꯅꯣꯏꯖꯔꯤꯕꯁꯤꯗꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯀꯦꯝꯁꯤ ꯍꯥꯏꯗꯣ ꯆꯦꯅꯨꯅ ꯊꯥꯔꯣꯏ ꯊꯥꯔꯣꯏꯗꯤ ꯊꯔꯣꯏ ꯆꯥꯏ ꯗꯤꯀꯦ ꯍꯥꯏꯕ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯦ ꯁ꯭ꯌꯥꯝ ꯑꯗꯨꯝ ꯂꯦꯜꯂꯤ ꯑꯣꯂꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯕꯝꯒꯗꯤ ꯈꯪꯗꯦ ꯁ꯭ꯌꯥꯝ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯉꯁꯤꯗꯤ ꯁ꯭ꯌꯥꯝ ꯌꯥꯝ ꯊꯦꯡꯅ ꯊꯨꯡꯉꯩꯌꯦ ꯁ꯭ꯌꯥꯝꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯑꯅꯨꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯗꯨꯗ ꯑꯁꯥꯝ ꯂꯣꯏꯔꯦ ꯍꯥꯏ ꯑꯂꯣꯏꯕ ꯑꯁꯥꯝꯗꯣ ꯆꯠꯄꯨ ꯆꯠꯅꯤꯡꯉꯤꯅꯦ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯦ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦꯀꯣ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯅꯤꯕꯣ ꯗꯤꯀꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯏꯀꯥꯏꯔꯦꯕꯣ ꯀꯩꯅꯣꯅ ꯗꯤꯀꯦꯗꯤ ꯀꯩ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯗꯤꯀꯦ ꯀꯩ ꯆꯥꯔꯛꯀꯦꯅꯦ ꯑꯁꯦꯡꯕ ꯊꯕꯛꯇꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯀꯩꯅꯣꯅ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯑꯩ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯩꯕꯝ ꯏꯁ ꯃꯦꯂꯣꯗꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯦꯂꯣꯗꯤꯗꯣ ꯂꯥꯛꯎ ꯌꯥꯗ꯭ꯔꯕ ꯅꯍꯥꯟ ꯅꯣꯏ ꯑꯅꯤꯅ ꯇꯞꯇꯥꯏ ꯈꯟꯅꯔꯝꯃ ꯃꯦꯂꯣꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗꯦꯕ ꯃꯦꯂꯣꯗꯤꯗ ꯑꯝꯇ ꯀꯩꯅꯣꯝꯇ ꯊꯥꯈꯣ ꯆꯤꯊꯤ ꯑꯝꯇ ꯊꯥꯈꯣ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯃꯩ ꯇꯥꯔꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁ꯭ꯌꯥꯝ ꯅꯪꯒꯤ ꯊꯕꯛꯇꯨꯁꯨ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯇꯧ ꯑꯗꯨꯒ ꯆꯦꯅꯨꯅ ꯗꯤꯀꯦ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ ꯍꯥꯏ ꯑꯗꯣ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯂꯥꯝꯗꯦꯗ ꯍꯥꯏ ꯗꯤꯀꯦ ꯄꯩꯁꯥ ꯆꯥꯔꯤ ꯏꯃꯥ ꯍꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯒ ꯈꯨꯅꯨꯅ ꯃꯔꯥꯡ ꯀꯥꯏꯕꯅ ꯆꯥꯛꯈꯨꯝꯗ ꯈꯨꯅꯨ ꯄꯥꯏꯁꯤꯜꯂꯦ ꯍꯩ
ꯈꯨꯅꯨꯁꯦ ꯆꯪꯉꯛꯑꯗꯤ ꯃꯅꯝ ꯅꯝꯊꯤꯒꯕ꯭ꯔꯥ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯤ ꯌꯥꯝ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯨꯒ ꯁꯤ ꯌꯥꯝꯅ ꯆꯥꯔꯦ ꯆꯦ ꯍꯥꯏ ꯑꯣ ꯁꯤ ꯌꯥꯝ ꯆꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯏꯅꯣ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯑꯩꯗꯤ ꯉꯥ ꯆꯥꯏ ꯍꯥꯏ ꯑꯁ ꯑꯍꯩꯕꯝꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯆꯤꯟꯅꯤ ꯉꯥꯇꯪ ꯆꯥꯏꯔꯣ ꯑꯇꯩ ꯃꯊꯦꯜꯗꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯩ ꯆꯥꯗ꯭ꯔꯗꯤ ꯂꯥꯝꯗꯧꯅꯤ ꯍꯥꯏ ꯑꯩ ꯆꯥꯗ꯭ꯔꯗꯤ ꯂꯥꯝꯗꯣꯏꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯆꯥꯗ꯭ꯔꯗꯤ ꯂꯥꯝꯗꯣꯏꯅꯤ ꯍꯥꯏꯕ ꯗꯤꯀꯦ ꯄꯩꯁꯥ ꯇꯥꯜꯂꯝꯒꯅꯤ ꯑꯗꯨꯅ ꯃꯥ ꯆꯥꯛ ꯂꯥꯝꯕ ꯈꯪꯗ꯭ꯔꯤꯅꯤ ꯁ꯭ꯌꯥꯝꯅ ꯑꯅꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯁ꯭ꯌꯥꯝ ꯑꯅꯨ ꯆꯦꯆꯦ ꯑꯅꯨ ꯀꯧꯋꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯆꯣꯍꯦ ꯇꯥꯅꯤꯡꯗꯦ ꯈꯨꯆꯨ ꯈꯤꯇ ꯑꯩꯉꯣꯟꯗꯕꯨ ꯍꯣꯏ ꯑꯗꯨꯏꯁꯨ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯍꯩ ꯄꯥꯛ ꯀꯩ ꯉꯥꯅꯣ ꯍꯥꯏ ꯑꯒꯨꯕꯤ ꯆꯠꯈ꯭ꯔꯕꯣ ꯇ꯭ꯌꯨꯁꯟ ꯍꯧꯔꯕ ꯑꯒꯨꯕꯤꯒꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇ꯭ꯔꯦꯟꯅꯤꯡꯅꯤ ꯍꯥꯏꯔꯒ ꯑꯝꯇ ꯎꯔꯛꯇ꯭ꯔꯦ ꯅꯤꯀꯦꯅ ꯆꯥꯗ꯭ꯔꯦ ꯑꯁꯦꯡꯕꯩ ꯑꯅꯨꯔꯤ ꯍꯥꯏ ꯆꯥꯎꯋꯣ ꯆꯥꯎꯋꯣ ꯀꯩꯅꯣꯁꯦ ꯌꯥꯝ ꯏꯆꯦ ꯀꯧꯕ ꯌꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯀꯩꯕꯨ ꯆꯥꯕꯩꯅꯣ ꯂꯥꯝꯗ꯭ꯔꯤꯗꯨꯕꯨ ꯍꯥꯏ ꯀꯩ ꯆꯥꯕꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯗꯤꯀꯦꯅ ꯑꯣ ꯑꯥꯔ ꯑꯦꯁ ꯑꯃꯕꯨꯗꯤ ꯊꯛꯑꯦ ꯑꯅꯨꯔꯤ ꯍꯥꯏ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯄꯁꯦ ꯂꯥꯝꯗꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯗꯣꯛꯇꯔ ꯆꯠꯄꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣ ꯑꯥꯔ ꯑꯦꯁꯇ ꯊꯛꯏ ꯀꯩꯁꯨ ꯆꯥꯗꯦ ꯍꯥꯏꯗꯣ ꯗꯣꯛꯇꯔꯅ ꯍꯥꯏꯌꯦ ꯑꯣ ꯑꯥꯔ ꯑꯦꯁꯁꯦ ꯂꯥꯏꯐ ꯁꯦꯚꯤꯡ ꯌꯥꯏ ꯑꯣ ꯑꯥꯔ ꯑꯦꯁ ꯊꯛꯑꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯏ ꯑꯗꯨ ꯑꯍꯩꯕꯝꯅ ꯏꯆꯦ ꯑꯅꯨ ꯀꯔꯤ ꯉꯥꯅꯣ ꯈꯪꯗꯦ ꯃꯆꯤꯟ ꯇꯨꯝꯃꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯁꯤꯅꯃꯨꯛ ꯆꯤꯛꯂꯛꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯗꯤꯀꯦꯅ ꯑꯒꯨ ꯆꯠꯂꯕꯣ ꯈꯪꯗꯦ ꯑꯒꯨꯗꯣ ꯃꯦꯁꯦꯁꯀ ꯏꯔꯛꯇꯦ ꯆꯠꯈ꯭ꯔꯕ ꯇ꯭ꯌꯨꯁꯟ ꯂꯥꯛꯑꯕ ꯈꯪꯗꯦ ꯗꯤꯀꯦꯅ ꯀꯨꯁꯨꯃꯤꯇꯥ ꯀꯣꯃꯦꯟ ꯄꯥꯕ ꯇꯞꯄꯤꯀꯣ ꯀꯣꯃꯦꯟꯒ ꯂꯩꯇꯦ ꯍꯩ ꯅꯪꯁꯤꯁꯨ ꯀꯥꯏꯅꯣ ꯀꯣꯃꯦꯟ ꯂꯩꯇꯦ ꯀꯣꯃꯦꯟ ꯃꯆꯤꯟ ꯇꯨꯝꯕ ꯉꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯤꯀꯦ ꯀꯣꯃꯦꯟ ꯂꯩꯇꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯂꯩꯔꯝꯃꯨꯀꯣ ꯈꯨꯁꯨꯃꯤꯇꯥ ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏ ꯀꯣꯏꯔꯕ ꯅꯪꯁꯨ ꯀꯣꯏꯔꯣ ꯑꯩꯁꯨ ꯅꯪꯒꯤꯗ ꯂꯥꯛꯍꯧꯗ꯭ꯔꯕꯅꯤ ꯋꯥꯔꯧꯔꯔꯣꯏ ꯗꯤꯀꯦ ꯆꯥꯕꯅꯗꯤ ꯐꯩꯗ ꯍꯥꯏ ꯗꯤꯀꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯆꯦꯅꯨ ꯄꯨꯡ 1:30 ꯐꯥꯔꯦꯗ ꯆꯦꯅꯨꯅ ꯗꯤꯀꯦ ꯀꯥꯏꯗꯅꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯉꯁꯤ ꯉꯔꯥꯡꯗꯤ ꯆꯥꯕꯁꯦ ꯈꯔ ꯆꯥꯖꯗ꯭ꯔꯦ ꯈꯪꯉꯤ ꯑꯩ ꯍꯥꯏ ꯀꯩꯒꯤ ꯆꯥꯗꯣꯏꯅꯣ ꯆꯥꯎ ꯍꯩ ꯗꯤꯀꯦ ꯅꯪ ꯉꯔꯥꯡ ꯄꯨꯡ ꯀꯌꯥ ꯊꯥꯏꯕ ꯑꯦꯜꯕꯤ ꯄꯨꯡꯈꯥꯏ ꯊꯥꯏꯔꯣ ꯑꯃ ꯊꯥꯏꯔꯣ ꯄꯨꯡꯈꯥꯏ ꯊꯥꯕꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯕꯅꯤꯅꯦ ꯗꯤꯀꯦ ꯎꯏꯔꯒ ꯊꯥꯔꯁꯨ ꯄꯨꯡ 1 2 ꯐꯥꯎꯗꯤ ꯊꯥꯎ ꯍꯦ ꯄꯨꯡꯈꯥꯏ ꯊꯥꯕꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯁꯨꯝ ꯀꯣꯏꯁꯤꯔ ꯇꯧꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯁ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯆꯦꯅꯨꯅ ꯍꯛꯆꯥꯡ ꯁꯣꯛꯄꯅꯤꯗ ꯍꯥꯏ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯆꯥꯅꯤꯡꯗꯗꯧꯅꯤ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯅꯪ ꯑꯩ ꯈꯥꯝꯃꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯈꯥꯝ ꯀꯩ ꯀꯥꯏꯔꯦꯗ ꯑꯩꯒꯤꯗꯇꯪ ꯂꯥꯛꯄꯤꯌꯨ ꯅꯪꯒꯤꯗꯗꯤ ꯂꯥꯛꯄꯤꯔꯣꯏ ꯍꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ ꯅꯪꯒꯤꯗꯨꯒ ꯂꯥꯛꯍꯧꯗ꯭ꯔꯒ ꯑꯩꯒꯤꯗꯅ ꯅꯪꯅ ꯑꯗꯨꯝ ꯁꯥꯡ ꯁꯥꯡꯅ ꯂꯩꯕꯤꯔ ꯈꯥꯝꯕꯒ ꯆꯤꯟꯁꯤꯅ ꯏꯀꯥꯏꯔꯦꯗ ꯑꯩ ꯆꯦꯅꯨꯅ ꯗꯤꯀꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯤꯀꯦ ꯒꯨꯂꯤ ꯀꯧꯋꯣ ꯗꯤꯀꯦꯅ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯕꯅꯦ ꯅꯦꯠ ꯌꯥꯗꯗꯅ ꯍꯥꯏ ꯗꯤꯀꯦꯅ ꯀꯣꯏꯔꯨꯁꯤꯔꯥ ꯑꯅꯨꯔꯤ ꯍꯥꯏ ꯆꯩ ꯆꯥꯅꯤ ꯀꯣꯏꯔꯨꯁꯤꯔꯥ ꯀꯥꯏꯅ ꯃꯤꯒ ꯍꯧꯔꯗꯅ ꯆꯦꯅꯨꯅ ꯍꯣꯁ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯂꯣꯏꯔꯅꯤ ꯑꯩ ꯄꯨꯡ 2 ꯐꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡꯈꯥꯏ ꯄꯨꯡ 1 ꯊꯥꯕꯁꯦ ꯀꯩꯁꯨꯝ ꯍꯦꯛ ꯀꯥꯟꯅꯗꯦ ꯄꯨꯡ 2 ꯐꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡ 1:30 ꯐꯥꯔꯦ ꯆꯦꯅꯨꯅ ꯀꯥꯏꯗꯅꯣ ꯍꯥꯏ ꯀꯣꯏꯕ ꯌꯥꯗꯦ ꯗꯤꯀꯦꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯃꯁꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏ ꯅꯨꯡ ꯂꯪꯉꯛꯀꯅꯤ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯏꯆꯦꯅꯨ ꯑꯦꯜꯕꯤꯒ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯅꯅꯥꯎ ꯁꯣꯅꯣꯅ ꯃꯌꯨꯝ ꯀꯥꯔꯒ ꯐꯣꯅꯣꯅ ꯃꯐꯩ ꯆꯦꯟꯗꯕꯤ ꯃꯌꯥꯝ ꯂꯩ
ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯜꯂꯝꯃꯤ ꯑꯦꯜꯕꯤ ꯌꯥꯎꯕꯗꯩ ꯃꯑꯣꯡ ꯃꯤ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯅ ꯈꯪꯗꯦ ꯋꯥꯁꯦ ꯐꯩꯅ ꯐꯦꯜꯂꯝꯕꯣ ꯆꯦꯞ ꯆꯦꯞꯅ ꯐꯦꯜꯂꯝꯕꯣ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯊꯕꯛꯁꯨ ꯆꯤꯟꯕ ꯑꯗꯩ ꯌꯥꯝꯅꯁꯨ ꯉꯝꯖꯗꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯉꯝꯖꯗꯕꯅꯦ ꯃꯤꯅ ꯄꯪꯂꯥ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯧꯖꯗ꯭ꯔꯦꯗ ꯑꯗꯨꯒ ꯗꯤꯀꯦꯟ ꯍꯥꯏ ꯑꯅꯨꯔꯤ ꯀꯣꯏꯕꯝ ꯂꯩꯌꯦ ꯍꯥꯏ ꯗꯤꯀꯦꯠ ꯆꯩ ꯆꯥꯅꯤꯀꯣ ꯃꯤ ꯁꯧꯒꯥꯏꯕꯩ ꯆꯩ ꯆꯥꯅꯤ ꯆꯦꯅꯨꯅ ꯑꯍꯩꯕꯝ ꯑꯩꯁꯨꯅꯦ ꯑꯝꯇꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯌꯥꯝꯅ ꯆꯦ ꯑꯩꯒꯤ ꯊꯕꯛ ꯃꯇꯝ ꯑꯌꯨꯛ ꯄꯨꯡ 6:30 ꯑꯗꯨꯒ 1 ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ 2:30ꯗ ꯇꯧꯔꯒ 5:30 ꯂꯣꯏꯔꯦ ꯑꯗꯨꯒ 6ꯇ ꯑꯃꯨꯛ 9:30 ꯂꯣꯏꯔꯦ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯋꯥꯕꯗꯤ ꯋꯥꯔꯦ ꯆꯦ ꯊꯕꯛꯇꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯍꯣꯏꯅꯦ ꯁꯌꯥꯝ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯟꯗꯤ ꯀꯜꯂꯤ ꯅꯠꯇ꯭ꯔꯥ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯔꯦꯛꯇꯤ ꯊꯥꯕ ꯍꯣꯏ ꯍꯣꯏ ꯁꯌꯥꯝ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯄꯨꯟꯁꯤꯁꯦ ꯁꯨꯗꯅꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯁꯌꯥꯝ ꯇꯧꯕ ꯃꯇꯝ ꯂꯩꯉꯩꯗ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯋꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯣ ꯗꯤꯀꯦꯅ ꯅꯥꯎꯔꯤ ꯀꯥꯞꯄꯛꯀꯅꯤ ꯉꯁꯤ ꯅꯉꯥꯏ ꯍꯥꯏꯔꯛꯂꯣꯗꯅ ꯍꯥꯏꯗꯣ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯈꯨꯁꯨꯃꯤꯇꯥ ꯁꯥꯎꯔꯛꯇꯣꯔꯦ ꯍꯣꯔꯦꯟ ꯂꯣꯠꯅ ꯆꯠꯂꯁꯤ ꯍꯥꯏ ꯑꯗꯨꯒ ꯆꯠꯐꯝꯁꯨ ꯊꯝꯃꯤꯕꯣꯔꯦ ꯀꯦꯅ ꯍꯣꯁꯇ ꯅꯥꯎꯔꯤ ꯀꯥꯞꯄꯣ ꯂꯣꯏꯅꯕ ꯑꯩ ꯅꯥꯎꯔꯤ ꯀꯥꯞꯄꯁꯨ ꯉꯁꯤꯗꯤ ꯄꯨꯡ 2 ꯈꯥꯡꯉꯅꯤꯌꯦ ꯃꯤ 3ꯈꯛ ꯂꯩꯌꯦ ꯁꯤꯒꯁꯤꯗꯣ ꯉꯁꯤꯗꯤ ꯅꯥꯎꯔꯤ ꯀꯥꯞꯄꯁꯨ ꯑꯝꯇ ꯈꯥꯡꯉꯒꯦ ꯆꯦꯅ ꯗꯤꯀꯦ ꯍꯥꯏꯔꯒ ꯑꯣꯀꯦ ꯍꯥꯏꯗꯣ ꯗꯤꯀꯦꯅ ꯀꯥꯞꯁꯤꯜꯂꯁꯤꯔ ꯅꯨꯔꯤꯗꯨꯗ ꯐꯔꯅꯤ ꯑꯁꯦ ꯍꯥꯏꯌꯦ ꯑꯍꯩꯕꯝ ꯆꯠꯈ꯭ꯔꯕꯣ ꯑꯍꯩꯕꯝ ꯋꯥꯔꯕꯣ ꯋꯥꯒꯅꯨꯗ ꯃꯑꯣꯡ ꯌꯥꯝ ꯐꯪꯅꯕꯅꯦ ꯃꯤꯗꯣ ꯇꯧꯔꯝꯃꯤꯅꯤꯅꯦ ꯅꯍꯥꯟ ꯑꯩꯉꯣꯟꯗꯁꯨ ꯑꯩꯗꯤ ꯇꯟꯅ ꯋꯥꯒ ꯉꯥꯡꯗ꯭ꯔꯦ ꯑꯁꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯃꯔꯣꯟ ꯑꯃ ꯑꯦꯜꯕꯤꯗ ꯆꯪꯉꯨꯅꯤ ꯑꯩ ꯕ꯭ꯂꯨ ꯄꯤꯁꯤꯔ ꯈꯪꯗꯦ ꯄꯤꯔꯣꯏꯁꯤꯔ ꯈꯪꯗꯦ ꯍꯥꯏ ꯑꯃꯨꯛ ꯍꯥꯏꯅꯤ ꯍꯥꯏ ꯇꯧꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯕꯅꯤ ꯑꯦꯜꯕꯤꯁꯦ ꯇꯤꯀꯦꯠ ꯑꯅꯨꯔꯤ ꯄꯦꯟꯖꯩꯒꯤꯗ ꯆꯧꯁꯤꯔ ꯆꯠꯂꯍꯦ ꯏꯆꯦ ꯄꯦꯟꯖꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯕ꯭ꯔꯥꯅꯦ ꯏꯆꯦ ꯄꯦꯟꯖꯩ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯊꯥꯕꯅꯤ ꯄꯦꯟꯖꯩꯒꯤꯗ ꯀꯅꯥ ꯂꯥꯛꯀꯦ ꯗꯤꯀꯦ ꯆꯦꯅꯨꯅ ꯑꯩ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤ ꯍꯥꯏ ꯆꯦꯅꯨ ꯉꯁꯥꯏꯗꯩ ꯕꯖꯥꯔ ꯆꯠꯇꯣꯏꯅꯤ ꯃꯥ ꯃꯤ ꯂꯩꯇꯕꯩ ꯁꯪꯕꯤꯔꯤꯅꯤ ꯑꯗꯨꯒ ꯗꯤꯀꯦꯅ ꯈꯥꯡꯖꯔꯒꯦ ꯑꯩꯌꯣ ꯆꯩꯅꯥ ꯅꯨꯡꯁꯤꯅ ꯁꯨꯝ ꯉꯥꯡꯉꯦ ꯍꯥꯏꯌꯣꯒ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯡꯗꯨꯗꯤ ꯊꯥꯡꯅꯤꯡꯕꯅ ꯂꯣꯏꯔꯕ ꯑꯗꯨꯒ ꯀꯩꯀꯩ ꯂꯩꯔꯨꯒꯦ ꯍꯥꯏꯅꯣ ꯑꯅꯨꯔꯤ ꯑꯩꯁꯨ ꯀꯩꯅꯣꯝꯇ ꯇꯞꯆꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯋꯥꯗꯦꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯤꯡꯗꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯩꯗꯤꯅꯦ ꯈꯪꯗꯦꯀꯣ ꯏꯁꯥꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯔꯣꯟ ꯁꯨꯡꯉꯥꯡ ꯉꯥꯡꯅꯤꯡꯗꯦ ꯏꯁꯥ ꯊꯤꯅ ꯇꯜꯂꯤ ꯃꯤꯁꯨ ꯀꯧꯅꯕ ꯋꯥꯡꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯦꯜꯕꯤꯗ ꯅꯠꯇꯕꯗ ꯔꯤꯌꯦꯜꯗꯁꯨꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯒꯤ ꯃꯨꯠ ꯂꯩꯇ꯭ꯔꯗꯤ ꯃꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯑꯇꯣꯞꯄ ꯍꯤꯟꯗꯤ ꯑꯣꯏꯔꯣ ꯕꯪꯂꯥ ꯑꯣꯏꯔꯣ ꯏꯁꯥ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯅꯪꯗꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯏꯪꯂꯤꯁ ꯂꯣꯜꯂꯣ ꯅꯇꯣꯝꯇ ꯇ꯭ꯔꯦꯟꯗꯤꯡ ꯁꯣꯡ ꯑꯃ ꯊꯥꯔꯒ ꯗꯤꯀꯦꯅ ꯂꯣꯏꯅ ꯂꯩꯍꯧꯔꯤ ꯍꯥꯏꯌꯦ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯗꯤꯀꯦ ꯌꯥꯔꯦ ꯍꯤ ꯑꯅꯤ ꯇꯣꯡꯕꯩ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ ꯀꯦꯅꯅ ꯁꯨꯁꯃꯤꯇꯥꯅ ꯐꯕꯩ ꯂꯩꯔꯤꯅꯤ ꯍꯥꯏ ꯀꯞꯈꯔꯦ ꯑꯁ ꯑꯩ ꯀꯞꯅꯤꯡꯉꯛꯑꯦꯀꯣ ꯗꯤꯀꯦꯅ ꯌꯥꯝ ꯐꯨꯅꯤꯡꯗ꯭ꯔ ꯃꯁꯦ ꯍꯥꯏ ꯗꯤꯀꯦ ꯒꯨꯂꯤ ꯀꯧꯋꯣ ꯑꯗꯨꯒ ꯆꯦꯟꯅ ꯇꯞꯄꯣ ꯂꯩꯔꯛꯀꯦ ꯍꯥꯏ ꯑꯍꯩꯕꯝ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯣ ꯅꯣꯏ ꯑꯗꯨꯋꯥꯏꯗꯣ ꯃꯦꯂꯣꯗꯤꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤꯅꯦ ꯀꯨꯏꯔꯦꯅꯦ ꯃꯥꯕꯨ ꯎꯗꯕ ꯗꯤꯀꯦꯟ ꯑꯅꯨꯔꯤ ꯆꯠꯇꯣꯏꯗꯤ ꯆꯠꯊꯣꯛꯎꯔꯣ ꯊꯦꯡꯈꯤꯅꯤ ꯑꯃꯨꯛ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯌꯦ ꯅꯨꯡꯁꯥ ꯁꯥꯔꯤꯗ
ꯍꯣꯏ ꯆꯦꯅꯨ ꯑꯗꯨꯒꯕꯨꯗꯤ ꯃꯝꯗꯣꯏ ꯇꯧꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒ ꯁꯥꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯗꯤꯀꯦꯟ ꯑꯅꯨꯔꯤ ꯃꯃꯥ ꯀꯨꯟꯇꯤ ꯑꯃ ꯂꯩꯕꯤꯔꯛꯑꯣ ꯀꯩꯅꯣ ꯃꯃꯥ ꯀꯨꯟꯇꯤ ꯑꯃ ꯍꯥꯏꯕꯣ ꯀꯩꯅꯣ ꯃꯃꯥ ꯀꯨꯟꯇꯤ ꯍꯥꯏꯕꯨ ꯈꯪꯗꯦꯗ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯏꯪꯂꯤꯁ ꯉꯥꯡꯂꯒ ꯑꯦꯅꯔꯖꯤ ꯂꯥꯛꯀꯅꯤ ꯑꯩ ꯉꯥꯡꯉꯣ 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 ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯁꯤꯡꯒꯔ ꯑꯃꯈꯛꯅ ꯏꯪꯂꯤꯁ ꯏꯁꯩ ꯑꯃꯈꯛ ꯁꯛꯄꯗꯣ ꯈꯪꯕ꯭ꯔꯣ ꯀꯥꯎꯊꯣꯛꯈꯔꯦ ꯑꯗꯨꯏꯗꯣ ꯊꯥꯔꯒ ꯁꯛꯑꯣ ꯑꯗꯨꯒ ꯁꯤꯇꯝꯕꯂꯥ ꯑꯣꯀ꯭ꯔꯝꯅ 46479 ꯊꯦꯡꯀ꯭ꯌꯨ ꯗꯥꯒꯨꯗꯤꯞ ꯗꯥꯒꯨꯗꯤꯞ ꯉꯥꯏꯍꯥꯛ ꯏꯁꯤꯡꯒ ꯊꯛꯎꯔꯕꯣ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯔꯒ ꯑꯃꯨꯛ ꯂꯥꯛꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯤꯀꯦ ꯎꯔꯦꯗꯅ ꯗꯥꯒꯨꯗꯤꯞ ꯍꯣꯏ ꯊꯃꯣꯏ ꯆꯥꯎꯁꯦ ꯎꯕ꯭ꯔꯣ ꯗꯤꯀꯦꯁꯨ ꯅꯍꯥꯟ ꯆꯥꯎꯈꯤꯕꯅꯦ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯗ ꯑꯩꯒꯤ ꯏꯕꯨꯡ ꯅꯨꯄꯥ ꯐꯪꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯗꯤꯀꯦ ꯑꯣꯏꯔꯣ ꯗꯥꯒꯨꯗꯤꯞ ꯑꯣꯏꯔꯣ ꯊꯣꯏꯕ ꯑꯣꯏꯔꯣ ꯑꯒꯨ ꯑꯣꯏꯔꯣ ꯌꯥꯝ ꯄꯥꯡꯉꯤꯗ ꯆꯦꯅꯨꯗꯤ ꯑꯥꯏꯗꯤ ꯄꯥꯡꯖꯗꯕꯩ ꯋꯥꯅꯤ ꯆꯦꯅꯨꯁꯨ ꯄꯥꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯗꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯩꯅ ꯄꯥꯡꯕꯗ ꯌꯥꯝ ꯍꯦꯜꯂꯦ ꯀꯁꯥꯔ ꯌꯦꯡꯗꯦ ꯃꯊꯃꯣꯏ ꯄꯤꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯦꯜꯕꯤꯗ ꯑꯝꯇ ꯂꯥꯛꯇꯕꯅꯤ ꯃꯣꯏ ꯑꯦꯜꯕꯤ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯁꯤꯅ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯉꯥꯛꯇ ꯂꯥꯛꯑꯦꯀꯣ ꯆꯦꯟꯅꯦꯜ ꯄꯥꯏꯔꯒꯗꯤ ꯆꯪꯉꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯕꯤꯗ ꯑꯃꯐꯥꯎ ꯆꯪꯉꯛꯇꯦ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯗꯤꯀꯦꯅ ꯀꯅꯥꯅꯣ ꯒꯨꯂꯤ ꯀꯧꯗꯣꯏꯁꯦ ꯍꯥꯏꯌꯦ ꯅꯪ ꯑꯗꯨꯒ ꯁꯤꯇꯕꯂꯥꯅ ꯒꯨꯂꯤ ꯂꯥ 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 ꯍꯥꯏꯌꯦ ꯒꯨꯂꯤ 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 ꯑꯁ ꯅꯍꯥꯟꯗꯤ ꯑꯩ ꯑꯦꯜꯕꯤ ꯑꯃꯗ ꯒꯨꯂꯤ ꯀꯧꯃꯟꯒꯤꯗꯅ ꯅꯣꯛꯄꯗ ꯂꯣꯏꯕꯅꯤꯅꯦ ꯗꯥ ꯀꯤꯆꯟ ꯀꯤꯡꯗꯣ ꯑꯗꯨꯁꯨ ꯂꯥꯛꯄ ꯒꯨꯂꯤ ꯀꯧꯃꯟꯒꯤꯗꯅ ꯂꯣꯏꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯧꯔꯒꯦꯅ ꯀꯧꯔꯕ ꯒꯨꯂꯤ 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 ꯍꯥꯏꯅ ꯀꯩꯅꯣꯅ ꯑꯥꯏꯗꯤꯁꯦ ꯑꯃꯃꯨꯛ ꯑꯣꯜꯂꯤ ꯂꯥꯛꯏ ꯑꯃꯃꯨꯛ ꯂꯥꯛꯏ ꯀꯅꯥꯅ ꯀꯅꯥꯅꯣ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏ ꯁꯞꯄꯨ ꯄꯤꯔꯛꯏꯉꯩ ꯗꯥꯒꯨꯔꯗꯤꯞꯅꯤ ꯑꯗꯨꯒ ꯗꯤꯀꯦꯅ ꯃꯦꯂꯣꯗꯨꯔꯣ ꯑꯩꯅ ꯁꯞꯀ ꯇꯧꯕꯤꯗꯅ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯔꯒ ꯑꯩꯉꯣꯟꯗ ꯁꯞꯀ ꯇꯧꯕꯤꯔꯛꯇꯕꯅꯦ ꯃꯥꯏ ꯑꯣ ꯅꯠꯇꯦ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯗꯦꯅ ꯈꯟꯗꯕ ꯌꯣꯡꯒꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯝꯃꯨ ꯅꯪ ꯁꯞ ꯇꯧꯔꯝꯃꯣꯏ ꯑꯍꯥꯟꯕꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯅ ꯃꯦꯂꯣꯅ ꯈꯜꯂꯝꯒꯅꯤ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯗꯦꯅ ꯑꯗꯣ ꯃꯦꯂꯣꯒꯤ ꯆꯦꯅꯦꯜ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗꯤ ꯂꯥꯛꯄ ꯎꯗꯦ ꯚꯤꯗꯤꯑꯣꯁꯨ ꯑꯦꯜꯕꯤ ꯊꯥꯕꯁꯨ ꯌꯥꯗꯕꯅꯤ ꯃꯥꯏꯗꯣ ꯃꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦꯅ ꯑꯗꯨꯒ ꯆꯦꯅꯨꯅ ꯕꯤꯔꯤ ꯊꯛꯄ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯌꯦ ꯀꯅꯥꯅꯣꯅ ꯕꯤꯔꯤ ꯊꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯗꯤꯀꯦꯗꯔ ꯈꯪꯗꯦ ꯑꯗꯨꯒ ꯍꯩꯕꯝꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯗ꯭ꯔꯤ ꯑꯩꯗꯤ ꯉꯁꯤꯒꯤ ꯍꯥꯏ ꯀꯩꯒꯤꯅꯣ ꯐꯠꯇꯦꯍꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯍꯜꯂꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯗꯕ ꯐꯠꯇꯦꯀꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯃꯃꯥ ꯄꯨꯟꯇꯤ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏ ꯑꯠꯆꯥ ꯑꯩ ꯈꯪꯗꯦꯀꯣ ꯃꯤꯃꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯤꯃꯤ ꯆꯥꯕ ꯐꯪꯗꯕ ꯂꯩꯀꯥꯏꯅꯦ ꯆꯦꯅꯨꯅ ꯍꯥꯏ ꯑꯍꯩꯕꯝ ꯀꯥꯏꯗꯅꯣ ꯎꯗ꯭ꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯀꯥꯏꯗꯩ ꯆꯨꯔꯨꯞꯅꯣ ꯍꯥꯏ ꯕꯤꯔꯤ ꯍꯪꯉꯤꯅꯤ ꯆꯨꯔꯨꯞ ꯅꯠꯇꯦ ꯆꯨꯔꯨꯞꯀꯤ ꯂꯦꯚꯦꯜꯗꯨꯅ ꯈꯔ ꯋꯥꯡꯈꯔꯦ ꯑꯗꯨꯒ ꯃꯥꯊꯣꯏ ꯑꯣꯀ꯭ꯔꯝꯅ 465 ꯁꯞ ꯗꯟ ꯂꯥꯏꯛ ꯗꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯊꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯃꯁꯛ ꯐꯖꯕ ꯃꯥꯜꯂꯦ ꯑꯩ ꯎꯗ꯭ꯔꯦ ꯁꯤꯗꯒꯤ ꯑꯗꯨꯒ ꯁꯔꯗꯥꯅ ꯑꯩ ꯂꯩ ꯍꯥꯏ ꯁꯔꯗꯥ ꯅꯪ ꯉꯁꯥꯏꯒꯩ ꯀꯩꯗꯧꯔꯤꯕ ꯇꯨꯝꯒ꯭ꯔꯕꯣ ꯁꯔꯗꯥꯅ ꯑꯗꯨꯒ ꯃꯥꯊꯣꯏꯅ ꯁꯔꯗꯥ ꯍꯦꯜꯂꯣ ꯍꯥꯏ ꯏꯅꯝꯃ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯣ ꯃꯃꯥ ꯄꯦꯀꯦꯠꯇꯣꯔꯣ ꯍꯥꯏꯔꯅꯨ ꯈꯔꯦ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯏꯆꯦꯅꯨ ꯅꯅꯥꯎ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ ꯉꯁꯤꯒꯤ ꯍꯥꯏ ꯈꯔ ꯈꯔ ꯊꯣꯛꯎꯀꯣ ꯐꯠꯇꯦ ꯌꯥꯝ ꯊꯣꯛꯇꯕꯁꯨ ꯁꯔꯗꯥꯅ ꯃꯥꯊꯣꯏ ꯋꯦꯜꯀꯝ ꯍꯥꯏ ꯗꯤꯀꯦꯅ ꯑꯩꯕꯨ ꯒꯨꯂꯤ ꯀꯥꯏꯌꯦ ꯁꯤꯅꯤ ꯁꯤꯅꯤꯌꯦ ꯅꯪ ꯉꯁꯤ ꯍꯥꯏ ꯗꯤꯀꯦ ꯊꯥꯎꯋꯣ ꯑꯦꯜꯕꯤꯗꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯊꯥꯔ ꯊꯅꯝꯃꯣ ꯑꯗꯨꯒ ꯄꯨꯡ ꯑꯅꯤꯃꯨꯛ ꯊꯥꯔ ꯊꯝꯃꯣ ꯋꯥꯆ ꯇꯥꯏꯝꯁꯨ ꯐꯪꯕꯅꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯔꯗꯥ ꯇꯨꯝꯃꯨꯔꯤꯔꯣ ꯍꯥꯏ ꯈꯪꯗꯦ ꯁꯔꯗꯥꯁꯦ ꯑꯩꯒꯤꯗ ꯑꯣꯟ ꯂꯩꯅ ꯇꯨꯝꯃꯤꯔ ꯈꯪꯗꯦ ꯉꯥꯏꯈꯣ ꯗꯤꯀꯦꯗ ꯍꯣꯏꯅꯦ ꯑꯅꯨꯔꯤ ꯍꯥꯏ ꯃꯥꯊꯣꯏꯅ ꯑꯣꯟ ꯍꯥꯏ ꯁꯤꯇꯝꯕꯂꯥꯅ ꯑꯣꯟ ꯍꯥꯏ ꯗꯥꯒꯨꯗꯤꯞꯅ ꯑꯣꯟ ꯍꯥꯏ ꯗꯤꯀꯦꯅ ꯑꯣꯟ ꯍꯥꯏ ꯗꯤꯀꯦ ꯅꯪ ꯑꯣꯟꯕ ꯌꯥꯔꯣꯏ
ꯑꯗꯨꯒ ꯆꯦꯟꯅꯨꯅ ꯑꯣ ꯂꯩꯔꯛꯀꯦ ꯂꯩꯔꯛꯀꯦ ꯍꯥꯏ ꯗꯥꯒꯨꯗꯤꯅ ꯋꯥꯇꯣꯟꯅ ꯋꯥꯡꯂꯗꯤ ꯀ꯭ꯋꯥꯛꯅ ꯐꯪꯗꯦ ꯏ ꯍꯥꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯗꯥꯒꯨꯗꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯗꯤ ꯀ꯭ꯋꯥꯛꯅ ꯐꯪꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣꯗꯣ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯆꯦꯟꯅꯨꯅ ꯑꯍꯩꯕꯝ ꯑꯗꯨꯗꯤ ꯕꯣꯛꯁꯇ ꯂꯣꯠꯂꯤꯔꯣ ꯍꯥꯏ ꯕꯣꯛꯁꯇ ꯂꯣꯠꯂꯤꯔꯣ ꯍꯥꯏ ꯁꯗꯥ ꯑꯣꯏꯃꯥ ꯑꯩꯕꯨ ꯇꯨꯝꯃꯨꯏꯔꯣ ꯍꯥꯏꯔꯛꯑꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯨꯏ ꯁꯗꯥ ꯅꯪ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯅꯨꯀꯣ ꯃꯁꯥꯂꯥ ꯑꯣꯟꯒꯦꯔꯥ ꯅꯪꯁꯨ ꯑꯗꯨꯒ ꯆꯦꯅꯨꯅ ꯒꯨꯔꯗꯤꯞ ꯀꯅꯥꯅꯣ ꯋꯥꯇꯣꯟꯗꯨꯕꯨ ꯍꯥꯏ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯔꯗꯥꯅ ꯃꯊꯣꯏ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯁꯔꯗꯥꯅ ꯆꯦꯟꯖꯩꯁꯤꯁꯨ ꯁꯞ ꯐꯪꯅꯕ ꯆꯦꯟꯖꯩꯅꯤꯗ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯁꯔꯗꯥ ꯗꯥꯎꯗꯤꯅ ꯑꯩꯅꯤꯍꯦ ꯐꯣꯟ ꯆꯦꯟꯖ ꯇꯧꯔꯝꯕꯅꯤ ꯍꯥꯏ ꯃꯥꯊꯣꯏꯁꯦ ꯀꯩꯅꯣꯅꯦ ꯁꯔꯗꯥ ꯗꯥꯒꯨꯔꯗꯤꯟꯅꯤ ꯑꯗꯨꯒ ꯑꯅꯨ ꯋꯥ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯕꯝꯕꯣꯗꯣ ꯍꯥꯏ ꯀꯅꯥꯅꯣ ꯕꯝꯕꯣ ꯍꯥꯏꯁꯦ ꯗꯥꯒꯨꯔꯗꯤꯟ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯀꯣꯔꯠ ꯋꯥꯠꯂ ꯑꯗꯨꯒ ꯆꯦꯅꯨꯅ ꯒꯨꯔꯗꯤꯞ ꯁꯔꯗꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯨꯔꯗꯤꯞ ꯁꯔꯗꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯝꯇ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯗꯥꯒꯨꯔꯗꯤꯞ ꯁꯔꯗꯥꯗꯁꯨ ꯈꯤꯇꯪ ꯑꯗꯨꯒ ꯆꯦꯅꯨꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯇꯣꯟꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏ ꯑꯗꯨꯒ ꯃꯥꯊꯣꯏꯅ ꯁꯔꯗꯥ 438 ꯁꯕ ꯗꯟ ꯍꯥꯏ ꯁꯔꯗꯥꯗꯁꯨ ꯇꯧꯕꯤꯔꯦ ꯗꯥꯒꯨꯔꯗꯤꯟꯅ ꯁꯔꯗꯥ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕ ꯍꯥꯏꯔꯝꯃꯒ ꯁꯔꯗꯥ ꯆꯦꯟꯕꯁꯦ ꯌꯥꯝ ꯀꯟꯕꯅꯤ ꯗꯤꯀꯦ ꯃꯥꯡꯈ꯭ꯔꯦ ꯗꯤꯀꯦ ꯀꯩ ꯗꯤꯀꯦ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯏꯆꯦ ꯑꯅꯨ ꯑꯩ ꯑꯉꯥꯟꯕ ꯃꯐꯝꯁꯦ ꯀꯌా ꯄꯥꯝꯗꯦ ꯑꯃꯝꯕ ꯀꯥꯗ ꯖꯤꯔꯣ ꯕꯥꯜꯕ ꯊꯥꯜꯂꯒ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯍꯩꯕꯝꯒꯤ ꯋꯥꯔꯤꯁꯦ ꯑꯍꯩꯕꯝ ꯑꯉꯥꯟꯕ ꯄꯥꯝꯃꯨꯍꯦ ꯀꯣꯛꯀ ꯉꯥꯎꯗꯣꯏ ꯇꯧꯏ ꯑꯉꯥꯟꯕ ꯄꯥꯝꯃꯨ ꯀꯩꯅꯣ ꯑꯩꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯈꯦꯔꯀꯤ ꯊꯣꯡꯁꯦ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇ꯭ꯔꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯈꯦꯔꯀꯤ ꯊꯣꯡꯁꯦ ꯂꯣꯏꯅ ꯍꯥꯡꯉꯒ ꯐꯦꯟ ꯊꯥꯔꯁꯨ ꯃꯄꯥꯟꯒꯤ ꯍꯋꯥꯗꯣ ꯆꯪꯉꯗꯤ ꯑꯩꯉꯣꯟꯗ ꯑꯦꯅꯔꯖꯤꯗꯣ ꯅꯨꯡꯉꯥꯏꯑꯕ ꯏꯪꯅ ꯔꯤꯂꯦꯛꯁ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯆꯦꯅꯨꯅ ꯏꯟꯇ꯭ꯔꯣꯕꯥꯔꯠ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯑꯍꯩꯕꯝ ꯅꯪ ꯍꯥꯏ ꯑꯣꯏꯒꯅꯨ ꯐꯠꯇꯦꯀꯣ ꯏꯟꯇ꯭ꯔꯣꯕꯥꯔꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯉꯥꯡꯉꯛꯄꯗꯅꯦ ꯃꯥꯅ ꯈꯟꯖꯟꯕꯅ ꯆꯥꯝꯃ ꯑꯣꯏꯗꯣꯏꯅꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯅꯪ ꯅꯁꯥꯗ ꯍꯦꯟꯅ ꯁꯣꯛꯀꯗꯣꯏꯅꯤ ꯐꯠꯇꯦꯀꯣ ꯈꯔꯗꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯄ ꯇꯝꯒꯗꯅꯤ ꯀꯩꯅꯣꯅ ꯑꯗꯨꯒ ꯁꯤꯇꯝꯕꯂꯥꯅ ꯁꯔꯗꯥ ꯁꯤꯗꯒꯤꯗꯤ ꯁꯞ ꯂꯩꯔꯝꯃꯦ ꯍꯥꯏ ꯁꯤꯇꯝꯕꯂꯥꯗꯒꯤ ꯁꯞ ꯂꯩꯔꯝꯃꯦ ꯍꯥꯏ ꯁꯔꯗꯥ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯀꯦ ꯀꯩꯅꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯉꯩ ꯗꯤꯀꯦ ꯆꯦꯟꯈꯤꯌꯦ ꯗꯥꯎꯗꯤ ꯑꯅꯨ ꯀꯅꯥꯝ ꯂꯩꯇꯦꯗ ꯁꯨꯝ ꯄ꯭ꯔꯃꯥꯟ ꯇꯧꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯏꯆꯦ ꯑꯅꯨ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯍꯩꯕꯝ ꯅꯨꯡꯁꯥ ꯐꯪꯍꯜꯂꯨ ꯐꯠꯇꯦꯀꯣ ꯌꯨꯝꯅꯦ ꯚꯔꯥ ꯂꯧꯕ ꯃꯇꯝꯗꯐꯥꯎꯇꯕꯅꯦ ꯌꯨꯝ ꯑꯃꯝꯕꯗ ꯍꯣꯡꯉꯦꯅ ꯂꯧꯒꯅꯨ ꯍꯥꯏꯅꯤ ꯃꯤ ꯑꯃꯃꯝꯅꯦꯕꯀꯣ ꯍꯣꯡꯉꯦ ꯈꯣꯠꯂꯦꯅ ꯑꯃꯝꯕ ꯔꯨꯝꯗꯣ ꯐꯠꯇꯦ ꯅꯨꯃꯤꯠ ꯃꯉꯥꯜ ꯆꯪꯍꯜꯂꯣ ꯏꯆꯦꯗꯨꯅ ꯆꯨꯝꯕ꯭ꯔꯣ ꯑꯍꯩꯕꯝ ꯍꯥꯏꯌꯦ ꯗꯥꯒꯨꯗꯤ ꯃꯝꯃꯕꯣ ꯑꯗꯨꯒ ꯁꯤꯗꯗꯤ ꯅꯨꯡꯁꯥ ꯁꯥꯔꯤꯗ ꯑꯗꯨꯝ ꯅꯨꯡꯊꯤꯟꯗ ꯁꯥꯕ ꯅꯨꯡꯁꯥ ꯑꯗꯨꯃꯥꯏꯅ ꯁꯥꯔꯤ ꯒꯨꯗꯤ ꯄꯔꯃꯥꯟꯗꯨꯕꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯗꯥꯒꯨꯗꯤꯅ ꯑꯩꯅ ꯍꯌꯦꯡ ꯀꯥꯎꯒꯗꯕ ꯂꯩꯔꯁꯨ ꯀꯥꯎꯗꯅꯕ ꯍꯥꯏꯅ ꯋꯥꯃꯥꯡ ꯆꯥꯜꯂꯤꯅꯤ ꯑꯍꯩꯕꯝꯅ ꯑꯃꯝꯕꯅ ꯏꯪꯕ ꯍꯦꯟꯕꯅꯤ ꯍꯥꯏ ꯍꯣꯏ ꯏꯪꯕꯕꯨꯗꯤ ꯍꯦꯜꯂꯦ ꯏꯪꯕꯕꯨꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯀꯥꯗ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯈꯦꯟꯀꯤꯒ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯊꯥ ꯃꯉꯥꯜꯒ ꯎꯕꯗꯣ ꯀꯥꯔꯦꯟꯗꯤ ꯃꯨꯠꯊꯠꯂꯒꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯐꯤꯁꯦꯜ ꯂꯥꯏꯠꯁꯦ ꯃꯨꯠꯊꯠꯂꯒ ꯈꯦꯟꯀꯤꯒ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯊꯥ ꯃꯉꯥꯜꯒ ꯎꯕꯗꯣ ꯂꯥꯞꯇꯛꯅ ꯏꯁꯩꯒ ꯊꯥꯔꯒ ꯋꯥꯈꯜꯗꯣ ꯃꯌꯥꯝ ꯀꯩꯀꯩꯒ ꯈꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯧꯈꯤꯕ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯈꯟꯕꯗꯣ ꯑꯗꯨꯒ ꯑꯍꯩꯕꯝꯅ ꯑꯃꯝꯕꯅ ꯏꯪꯕ ꯍꯦꯟꯕꯅꯤ ꯑꯗꯨꯒ ꯗꯥꯎꯗꯤꯅ ꯃꯝꯗ꯭ꯔꯤꯗ ꯍꯥꯏ ꯁꯔꯗꯥꯁꯦ ꯀꯌꯥꯝ ꯌꯥꯡ ꯆꯠꯈ꯭ꯔꯤꯅꯣꯕꯁꯦ ꯗꯥꯎꯗꯤ ꯅꯪꯅ ꯁꯞ ꯇꯧꯔꯤꯗꯣ ꯁꯔꯗꯥ ꯈꯪꯗꯦ ꯆꯠꯈ꯭ꯔꯦ
ꯗꯥꯎꯗꯤꯅ ꯃꯝꯗ꯭ꯔꯤꯗ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯅꯨ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦꯀꯣ ꯍꯥꯏ ꯅꯨꯡꯁꯥ ꯁꯥꯔꯤꯗ ꯑꯗꯨꯒ ꯁꯤꯗꯁꯨ ꯁꯥꯔꯤꯌꯦ ꯅꯨꯡꯁꯥ ꯌꯥꯝꯅ ꯆꯦꯅꯨꯅ ꯄꯣꯛꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤꯒ ꯍꯥꯏꯗꯨꯔꯣ ꯍꯥꯏꯕ ꯃꯩ ꯃꯤꯗꯤꯌꯥꯝ ꯁꯥꯅꯣꯗꯤ ꯍꯛꯆꯟꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯨꯔꯅꯨꯗ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯒ 2 hours ꯐꯥꯗꯣꯔꯦ ꯕꯥꯏ ꯁꯨꯁꯃꯤꯇꯥ ꯀꯩ ꯄꯣꯠꯅꯣ ꯆꯥꯔꯣꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯍꯣꯏ ꯍꯣꯏ ꯗꯥꯕꯨꯗꯤ ꯕꯥꯏ ꯑꯣꯏꯒꯦ ꯑꯩꯗꯤ ꯇꯧꯔꯗꯤ ꯍꯣꯏ ꯑꯣꯏꯕꯤꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯣꯕꯅꯤ ꯄꯨꯡ ꯑꯅꯤꯕꯨꯗꯤ ꯐꯥꯗ꯭ꯔꯦꯕꯀꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯐꯥꯔꯅꯤ 150 ꯆꯠꯂꯦ ꯑꯗꯣ ꯑꯗꯨꯝ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯆꯦꯅꯨ ꯕꯖꯥꯔ ꯆꯠꯀꯅꯤ ꯍꯥꯏꯁꯤ ꯆꯠꯂꯣꯗ ꯄꯨꯡ ꯑꯅꯤ ꯐꯥꯗꯣꯔꯦ ꯍꯣꯏ ꯍꯣꯏ ꯆꯦꯅꯨ ꯆꯠꯂꯣ ꯄꯨꯡ ꯑꯅꯤꯁꯦ ꯑꯩ ꯑꯗꯨꯝ ꯊꯝꯃꯒ ꯐꯥꯍꯜꯂꯒꯦ ꯑꯍꯩꯕꯝꯅ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯆꯦꯅꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯐꯝꯕꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯅꯤꯡꯗꯦ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯣ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯁꯪꯕ ꯌꯦꯡꯉꯣ ꯑꯁꯪꯕ ꯍꯔꯥ ꯚꯔꯥ ꯌꯦꯡꯉꯣ ꯑꯁꯪꯕ ꯃꯇꯝꯗ ꯈꯔ ꯈꯔ ꯀꯣꯏꯕ ꯆꯠꯂꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯄꯨꯟꯁꯤꯁꯦ ꯄꯩꯁꯥꯗ ꯌꯥꯎꯗꯁꯨ ꯌꯥꯗꯦꯀꯣ ꯄꯩꯁꯥ ꯇꯤꯡꯉꯗꯤ ꯈꯔ ꯅꯨꯡꯉꯥꯏꯌꯦ ꯋꯥꯈꯜꯁꯦ ꯈꯪꯗꯦ ꯃꯤꯅ ꯐꯝꯕ ꯗꯨꯀꯥꯟꯗꯨꯒ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯊꯣꯛ ꯈꯣꯠꯇꯣꯛꯅ ꯆꯥꯊꯣꯛꯎꯔꯒ ꯈꯔ ꯆꯠꯂꯒ ꯈꯔ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯗꯤꯀꯦꯅ ꯍꯥꯏ ꯗꯤꯀꯦ ꯂꯩꯔꯤꯕꯣ ꯁ꯭ꯋꯥꯏꯁꯦ ꯈꯪꯗꯦ ꯗꯤꯀꯦꯗꯣ ꯆꯠꯂꯒꯦꯒ ꯍꯥꯏꯔꯝꯗꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯅꯪꯁꯨ ꯗꯤꯀꯦ ꯊꯤꯔꯛꯏꯔꯣ ꯆꯦꯅꯨꯅ ꯑꯍꯩꯕꯝ ꯃꯤꯠ ꯁꯣꯛꯀꯅꯤꯀꯣ ꯑꯃ ꯆꯍꯤ ꯑꯃ ꯊꯣꯔꯛꯏ ꯗꯤꯀꯦ ꯀꯣꯛ ꯉꯥꯎꯏꯗ ꯆꯦꯅꯨꯅ ꯁꯥꯎꯔꯛꯇꯅ ꯐꯛꯀ ꯂꯣꯏ ꯍꯨꯒꯠꯄ ꯁꯣꯏꯗ꯭ꯔꯤ ꯑꯁ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯁꯩꯇ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯥꯏ ꯗꯤꯌꯔ ꯁꯨꯄ꯭ꯔꯤꯇꯤ ꯋꯦꯜꯀꯝ 20 ꯂꯥꯏꯛ ꯁꯨꯁ ꯊꯦꯡꯀ꯭ꯌꯨ 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 ꯗꯤꯌꯔ ꯅꯪ ꯉꯁꯤ ꯊꯥꯗ꯭ꯔꯕꯣ ꯍꯥ ꯆꯥꯔꯣ ꯆꯥꯔꯣ ꯐꯝꯃꯒ ꯆꯥꯔꯣ ꯍꯜꯂꯣ ꯁꯨꯄ꯭ꯔꯤꯇꯤ ꯋꯦꯜꯀꯝ 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 ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯅꯪꯕꯨ ꯅꯪꯒꯤ ꯗꯨꯀꯥꯟ ꯍꯥꯡꯗ꯭ꯔꯕꯣ ꯉꯁꯤ ꯈꯪꯗ꯭ꯔꯦ ꯇꯧꯅꯩꯁꯦ ꯃꯥꯏ ꯃꯥꯏꯒꯤ ꯗꯨꯀꯥꯟ ꯍꯥꯡꯅꯔꯦ ꯑꯉꯝ ꯑꯉꯝꯕ ꯑꯂꯛ ꯑꯂꯛꯄ ꯐꯣꯔꯦꯟꯗꯩ ꯂꯥꯛꯄ꯭ꯔꯥ ꯊꯥꯏꯂꯦꯟꯗꯩ ꯂꯥꯛꯄ꯭ꯔꯥ ꯄꯦꯁꯦꯟꯖꯔ ꯂꯥꯛꯑꯗꯤꯅ ꯍꯩꯕꯝ ꯏꯆꯦꯅꯨ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏ ꯀꯣꯏꯕ ꯆꯠꯂꯨꯀꯣ ꯍꯩꯕꯝ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯑꯩ ꯀꯔꯤꯝ ꯇꯧꯗꯦꯀꯣ ꯍꯥꯏ ꯗꯤꯀꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯨꯔꯥꯟꯅ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯐꯣꯔꯦꯟ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯅꯣꯏ ꯐꯣꯔꯦꯟꯒ ꯊꯥꯏꯂꯦꯟꯒꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯃꯤꯇꯤꯡꯁꯦ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯒ ꯀꯥꯅꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯇꯦꯅꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯗꯤꯀꯦ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯄꯥꯅꯤ ꯃꯗꯣ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯅꯤ ꯃꯥ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯂꯤꯔꯝꯃꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯅꯪ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯁꯨꯄ꯭ꯔꯤꯇꯤꯅ 5:30ꯗ ꯊꯥꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯗꯤꯌꯥꯔ 5:30ꯗ ꯊꯥꯔꯣ ꯇꯥꯏꯃꯤꯡꯒ ꯐꯤꯛꯁ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯌꯥꯝ ꯁꯨꯅꯨ ꯑꯍꯩꯕꯝ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯁꯨꯗ꯭ꯔꯁꯨ ꯌꯥꯗꯦ ꯌꯥꯝ ꯁꯨꯔꯁꯨ ꯌꯥꯗꯦ ꯆꯦꯅꯨꯅ ꯈꯪꯗꯦꯀꯣ ꯍꯥꯏ ꯈꯪꯀꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯁꯨꯄ꯭ꯔꯤꯇꯤ ꯋꯦꯜꯀꯝ ꯍꯥꯏ ꯗꯤꯀꯦꯅ ꯑꯅꯨꯔꯤ ꯑꯩ ꯀꯔꯤꯝ ꯆꯠꯇꯦ ꯂꯩꯌꯦ ꯂꯨꯝꯃꯒ ꯍꯥꯏ ꯂꯨꯝꯕ ꯌꯥꯝ ꯐꯕꯅꯤꯀꯣ ꯗꯤꯀꯦꯁꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯕ꯭ꯂꯥꯏꯅ ꯅꯨꯡ ꯂꯪꯗꯣꯏꯅꯤ ꯑꯔꯨꯝꯕ ꯃꯤ ꯊꯣꯝꯃꯣ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯩꯁꯨ ꯆꯠꯇꯦꯅꯦ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦ ꯃꯣꯏꯒꯤꯁꯦ ꯍꯥꯏ
ꯈꯪꯗꯦ ꯁꯨꯄ꯭ꯔꯤꯇꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯊꯥꯕ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯄꯪꯊꯥ ꯊꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯊꯥꯔꯒꯦ ꯑꯩꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯏ ꯑꯃꯃꯨꯛ ꯊꯥꯏ ꯑꯃꯃꯨꯛ ꯊꯥꯏ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯑꯃꯃꯝꯗ ꯊꯥꯏ ꯃꯥꯏ ꯃꯥꯏꯒꯤ ꯇꯥꯏꯝ ꯁꯦꯗꯨꯜꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯁꯪꯕ ꯃꯇꯝꯗ ꯊꯥꯔꯦ ꯂꯥꯛꯅꯤꯡꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯝꯗꯗꯤ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯈꯪꯗꯦꯗ ꯗꯤꯀꯦꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯔꯥ ꯂꯥꯛꯄꯒ ꯐꯨꯁꯤ ꯌꯥꯏ ꯏꯁ ꯐꯨꯕꯗ ꯅꯠꯇꯦ ꯄꯨꯜꯂ ꯊꯝꯗꯣꯏꯅꯤ ꯁꯨꯄ꯭ꯔꯤꯇꯤꯅ ꯆꯦꯅꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯗꯤꯌꯥꯔ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯂꯨꯝꯕꯨ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯕꯤꯈ꯭ꯔꯦ ꯗꯤꯀꯦꯅ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯩꯕꯅ ꯆꯦꯅꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯨꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯁꯨꯕ ꯉꯝꯗ꯭ꯔꯒ ꯏꯆꯥ ꯏꯁꯨꯅ ꯅꯨꯡꯁꯤꯕꯤꯔꯣꯏ ꯀꯅꯦꯛ ꯇꯧꯁꯤꯅ ꯀꯔꯤꯒꯤꯅꯣ ꯔꯤꯀꯅꯦꯛ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯀꯥꯟꯅꯦꯛ ꯀꯧ ꯂꯩꯈꯤꯖꯩꯀꯣ ꯗꯤꯀꯦꯅ ꯍꯣꯏ ꯈꯨꯖꯨ ꯊꯥꯏ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯑꯕ ꯗꯤꯀꯦ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯤꯀꯦ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨ ꯗꯤꯀꯦꯅ ꯀꯩ ꯍꯥꯏꯒꯦ ꯑꯅꯨꯔꯤ ꯍꯥꯏꯔꯒ ꯗꯤꯀꯦꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨꯏꯔꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯁꯨꯄ꯭ꯔꯤꯇꯤ ꯀꯦꯝ ꯁꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯇꯤꯅ ꯊꯥꯅꯤꯡ ꯊꯥꯔꯣ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯍꯣꯏ ꯀꯩ ꯇꯧꯗꯣꯔꯤꯒꯦꯀꯣ ꯀꯅꯥꯝꯁꯤꯒ ꯋꯥꯔꯧꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯀꯩꯅꯣꯁꯨ ꯂꯩꯅꯗꯦ ꯑꯍꯤꯡꯗ ꯊꯥꯕ ꯊꯥꯏ ꯑꯌꯨꯛꯇ ꯊꯥꯕ ꯊꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯥꯕ ꯊꯥꯏ ꯂꯥꯒꯤ ꯆꯥꯎ ꯆꯦꯅꯨꯅ ꯑꯅꯤ ꯆꯪꯂ ꯇꯥꯜꯂꯤꯕ ꯁꯦꯜꯗꯣ ꯀꯥꯏꯗ ꯊꯝꯒꯦ ꯍꯥꯏꯅꯣ ꯑꯍꯩꯕꯝ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯃꯌꯥꯟ ꯊꯣꯡꯕ ꯑꯗꯩ ꯏꯔꯣꯟꯕ ꯆꯥꯔꯦ ꯑꯣ ꯃꯦꯟ ꯊꯣꯡꯕꯒ ꯏꯔꯣꯟꯕꯒ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤ ꯁꯥꯕ꯭ꯔꯣ ꯏꯪꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯆꯥꯏꯗꯣ ꯑꯩꯈꯣꯏꯁꯦ ꯁꯥꯕꯁꯤꯅ ꯆꯥꯕꯝꯒ ꯈꯪꯉꯛꯇ꯭ꯔꯦꯗ ꯑꯗꯩ ꯗꯤꯀꯦꯅ ꯄꯨꯟꯁꯤꯜꯂꯣ ꯀꯥꯡꯊꯣꯟꯗ ꯄꯨꯟꯁꯤꯜꯂꯣ ꯀꯥꯡꯊꯣꯟꯗ ꯀꯥꯡꯊꯣꯟꯗ ꯄꯨꯟꯁꯤꯔꯣ ꯀꯥꯡꯊꯣꯟꯗ ꯄꯨꯜꯂꯣꯌꯦ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯥꯡꯊꯣꯟꯗ ꯄꯨꯜꯂꯗꯤ ꯀꯥꯏ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯗꯣꯏꯅꯤ ꯑꯁ ꯁꯠ ꯃꯊꯛꯇ ꯄꯨꯟꯗꯣꯏꯅꯤ ꯑꯗꯨꯒ ꯆꯦꯅꯨꯅ ꯂꯨꯝꯐꯨ ꯇꯧꯖꯅꯨ ꯈꯨꯖꯥꯝ ꯍꯩꯖꯤꯟꯒꯅꯤ ꯌꯥꯏ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯍꯧꯔꯦ ꯑꯗꯨꯗꯤ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯏ ꯑꯗꯨꯒ ꯁꯤ ꯑꯦꯁ ꯃꯅꯤꯊꯣꯏꯕ ꯁꯤꯡꯍꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯅꯤꯊꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯃꯅꯤꯊꯣꯏꯕꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯁꯤ ꯑꯦꯁ ꯃꯅꯤꯊꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯃꯈꯛ ꯂꯩꯕꯅꯤ ꯌꯥꯝ ꯃꯥꯜꯂꯦ ꯇꯥꯏꯇꯜꯁꯤꯒ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯂꯥꯛꯄꯤꯕꯒꯤ ꯃꯅꯤꯊꯣꯏꯕꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯗꯒꯤ ꯂꯥꯏꯚ ꯌꯥꯎꯕꯤꯔꯛꯏꯅꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯚ꯭ꯌꯨ ꯂꯥꯛꯆꯅꯤꯀꯣ ꯂꯥꯛꯅꯤꯡ ꯂꯥꯛꯆꯅꯤ ꯑꯗꯨꯁꯨ ꯄ꯭ꯔꯤꯇꯤ ꯚ꯭ꯌꯨꯗꯤꯅꯦ ꯑꯦꯜ ꯕꯤ ꯊꯥꯔꯤꯉꯩ ꯚ꯭ꯌꯨ ꯂꯥꯛꯑꯣꯏ ꯈꯪꯕ꯭ꯔꯥ ꯚ꯭ꯌꯨꯗꯤ ꯑꯦꯜ ꯕꯤ ꯊꯥꯔꯤꯉꯩ ꯂꯥꯛꯈꯤꯔꯣꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯅꯣ ꯑꯗꯨ ꯌꯥꯗꯦ ꯑꯅꯨꯗꯤ ꯑꯩ ꯆꯣꯠꯂꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯑꯩ ꯐꯤꯔꯣꯜ ꯁꯨꯕꯤꯅꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯀꯣ ꯑꯩ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯒꯕꯨ ꯅꯪ ꯐꯤꯔꯣꯜꯒꯤ ꯈꯜꯂꯤꯕꯣ ꯅꯪ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯒꯕꯨ ꯅꯪ ꯈꯨꯖꯥꯝ ꯆꯥꯗꯣꯏꯅꯤ ꯕꯦꯔꯥꯅꯤ ꯑꯍꯩꯕ ꯆꯦꯅꯨ ꯑꯅꯤ ꯆꯪꯅ ꯁꯨꯔꯁꯨ ꯁꯦꯡꯒꯥꯎ ꯇꯣꯡꯉꯥꯜꯂꯤ ꯑꯩ ꯅꯨꯄꯤ ꯃꯔꯜ ꯆꯥꯖꯗꯦꯀꯣ ꯍꯥꯏ ꯌꯥꯝ ꯇꯧꯅꯅꯨꯀꯣ ꯃꯔꯜ ꯆꯥꯖꯗꯦ ꯀꯥꯏꯅ ꯑꯩ ꯑꯍꯩꯕꯝ ꯈꯪꯉꯦ ꯑꯩ ꯑꯍꯩꯕꯝꯁꯦ ꯀꯅꯥꯅꯣ ꯈꯪꯉꯦ ꯑꯍꯩꯕꯝ ꯍꯌꯦꯡ ꯑꯩ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯅꯤꯊꯣꯏ ꯋꯦꯜꯀꯝ ꯍꯥꯏꯌꯦ ꯃꯅꯤꯊꯣꯏꯕ ꯂꯩꯔꯤꯕꯣ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯋꯦꯗꯔꯗꯤ ꯋꯥꯎꯅꯤꯁꯨ ꯑꯁ ꯁꯨꯄ꯭ꯔꯤꯇꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯁꯤꯒ ꯌꯥꯝ ꯁꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯗꯤꯀꯦꯅ ꯍꯥꯏꯕ ꯔꯨꯞ ꯇꯣꯞꯇ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯊꯝꯒꯦ ꯍꯥꯏꯔꯣ ꯆꯦꯡꯀꯨꯞ ꯈꯔ ꯊꯥꯕꯗꯣ ꯑꯩꯒꯤꯗꯣ ꯑꯩꯗꯣ ꯄꯨꯜꯂ ꯊꯝꯗꯣꯏꯅꯦ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯥꯎꯔꯦ ꯗꯤꯀꯦ ꯕ꯭ꯔꯣ ꯍꯥꯏ ꯗꯤꯀꯦꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯅꯨꯅ ꯀꯩꯅꯣꯗ ꯑꯍꯩꯕꯝ ꯁꯦꯡꯒꯥꯎ ꯇꯣꯡꯉꯥꯜꯂꯁꯨ ꯌꯨꯝꯗꯤ ꯄꯨꯜꯂꯤꯗꯨꯗꯤ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯁꯔꯗꯥꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ ꯁꯔꯗꯥ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯃꯁꯥꯂꯥꯗ ꯍꯥꯏꯕꯗ ꯍꯥꯏꯔꯛꯑꯣꯔꯥ ꯅꯪꯅ ꯗꯥꯒꯨꯂꯤꯗ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯗꯥꯒꯨꯂꯤꯕꯨ ꯅꯪꯉꯣꯟꯗ ꯁꯞ ꯇꯧꯔꯝꯃꯕꯅꯤ ꯃꯥꯊꯣꯏꯗꯒꯤꯀꯣ ꯅꯪꯅ ꯆꯦꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯑꯦꯁ ꯃꯅꯤꯊꯣꯏꯕꯅ ꯕꯤꯀꯦ ꯋꯥꯟ ꯑꯩꯌꯥꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯗꯥ ꯃꯅꯤꯊꯣꯏꯕꯅꯤꯅꯦ ꯗꯥ ꯃꯅꯤꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯌꯥ ꯌꯥꯝ ꯊꯥꯖꯗꯦ ꯗꯥ ꯃꯅꯤꯊꯣꯏꯕ ꯁꯞ ꯇꯧꯔꯝꯃꯨꯀꯣ ꯅꯆꯟꯒꯤꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯅ ꯆꯪꯉꯛꯏꯕ
thank you lakpibagi thank you sabsu tawbiramo nungairibo haji kaida leirige aduga chenu na hai dike na chanupi do sollo hai aduga supriti na radhe radhe kuramjari ai fare hai aduga sadana mani thoiba radhe 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 hai sarada na aloi bini ko chenu na sarda ki joy hai aduga dike na anuri icha nupi ga leijate hai adoi chen hi o dike hai no kare supriti hi guys this is Supriti please join my channel yar si ordi oi Supriti ai na ngara nga pung drama thoi gi duga ai se ola mon me karam tum na dre bo koi thai am nung dang da lost to lai ne lost to ngon da 23 minute mung ma tom to wari sana le rami ma na hai nang jam phai ai ai se nang gi relative lai ai na mani na hai bo ko my name is Supriti the jam phai jam a great person ni guy na hai mi khabar nang gi jam tarif ko taro mi ne lost to dike na hai anuri adumai to ko hai duga sadana anuji kesi ho ai asada jare aduga Supriti na sada sister khramjari hai sadan hello mayam khramjari sada buson to khram ho ge adai cs main thobena jesi krishna hai da main thoba kai de lege hanji da main thoba kuire he udaba ko ninchang ai mit ta gore hanai matam do aduga chenu na Supriti yare hai aduga sardana Supriti thank you hai chenu na boria sardaji anu Supriti na jai shri ram ai tauro sardana anu बहुत सुंदर है aduga dike na kusumi tai tho lage kema jom keno keno che jom jaba tauge hai tho lage jom jaba tauge ko iru thoge hai ro hoi dike nang thabak te halai mare ko hoi tauro damai thoibana sab taurabani ai West Bengal la laiye hojiki okay thank you damai thoiba nungai ribo family thambro angang singdi yam nungai ko damai thoiba laga khangau dana unaba se jam harau ribo haidinga le tana harau yai sini damai thoiba video su jengau ko video jengde koi update khangnawa aduga chenu damai thoiba je khona pitru pi ngai de khangna ko yambani aduga dike aseng badu hai ri ko hai chenu na Supriti na khadang kan mani los hoi ai di magi message mayam skip tawre ado skip tawre de kaisum di ma akai mangangam de ado ma du ngang na di leiram me ko ado ai na ba los to lak ban nang su la di phani ai na hai ko ai du mang ma to do ai nang su la di phani ma na mis ai su khali ni ka Supriti भी आ जाए kai tawrami ko chenu na sardaji dhanyawad hai nahan gi Supriti danti pak to juga Supriti na mani thoiba bro aingoda sab tawbiramo hai Supriti mani thoiba se ekhoi gi dada sing ni aduga chenu na dike chen gi nu ko hai dike iru thoge hai male aduga dike kai dike cartoon manung changare aduga Supriti na minau lakte sab khonge tawani foreign chatta bidai minau lakte ai noi foreign gi wari ta haudre aduga haibam ni chenu ha menga ngai le ngai daga ke no hai do chap chira mai mango pubiro daga anda chenu ha menga ngai le mani ai nu chenu na mani thoi ai di khang de ko hai mani thoi ba ai di khang de ko hai aduga Supriti na aingon de hen bani khadang di hai tibi o ma chamang oda thế là chị tao sẽ angang je hainau chaman na hainau su sa ninga tre hainau season loi dri thon dike na ngum box manong dei jengre chenu na hameng puragle haibam hai do Supriti na o dada mani tomba hai da mai thoi ba lai ri bo da mai thoi bu du bu sab to ba hai gadra khang di ne sigai changaga
ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯣ ꯗꯗꯥ ꯃꯟꯇꯣꯝꯕ ꯍꯥꯏꯗꯣ ꯑꯍꯩꯕꯝꯅ ꯏꯆꯦꯅꯨ ꯍꯥꯃꯦꯡ ꯀꯌꯥ ꯂꯩꯒꯦ ꯍꯥꯏ ꯏꯆꯦꯅꯨꯅ 5ꯈꯛ ꯍꯥꯏ ꯗꯥ ꯃꯟꯊꯣꯏꯕ ꯂꯩꯔꯤꯕꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯥꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒꯩꯁꯦ ꯂꯥꯏꯚ ꯊꯥꯅꯩꯁꯦ ꯌꯨꯇꯨꯕ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯍꯥꯡꯕ ꯑꯅꯧ ꯑꯅꯧꯕꯁꯤꯡꯅꯦꯕ ꯑꯗꯨ ꯁꯤꯒꯩꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯅꯧꯕ ꯃꯤ ꯆꯪꯉꯛꯑꯒꯗꯤ ꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯁꯞ ꯇꯧꯅꯩꯕ ꯖꯣꯏꯟ ꯇꯧꯕꯤꯕꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯗꯤꯀꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯔꯗꯥ ꯗꯤꯀꯦꯅ ꯌꯦꯡꯉꯦ ꯗꯤꯀꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥꯔꯧꯔꯕꯣ ꯑꯩꯉꯣꯟꯗ ꯁꯨꯄ꯭ꯔꯤꯇꯤꯅ ꯍꯩꯇꯕꯗꯣ ꯈꯔ ꯇꯥꯛꯄꯤꯌꯨꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯉꯥꯏꯈꯣ ꯗꯥ ꯃꯟꯊꯣꯏꯕꯤꯗ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯃꯤꯅꯦ ꯈꯪꯗꯦ ꯗ꯭ꯌꯨꯇꯤꯗ ꯂꯩꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯊꯥꯖꯗꯦ ꯃꯥ ꯆꯪꯉꯩꯗꯣ ꯑꯍꯥꯟꯕꯅꯤ ꯑꯣ ꯗꯥ ꯃꯟꯊꯣꯏꯕ ꯂꯩꯌꯦ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯗꯕꯤꯗ ꯗꯥ ꯃꯟꯊꯣꯏꯕ ꯑꯩꯅꯦ ꯑꯝꯇ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯒꯩꯁꯦ ꯃꯌꯥꯝꯒꯤ ꯕ꯭ꯂꯨ ꯂꯩꯅꯩꯁꯦꯀꯣ ꯃꯌꯥꯝꯒꯤ ꯕ꯭ꯂꯨ ꯂꯩꯅꯩ ꯁꯨꯃꯥꯏꯅ ꯑꯩ ꯅꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯍꯥꯞꯄꯛꯀꯦꯕ ꯁꯤꯁꯦ ꯃꯣꯗꯦꯔꯦꯇꯔ ꯄꯤꯕꯩꯅꯦꯕꯀꯣ ꯑꯩ ꯅꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯍꯥꯞꯄꯛꯀꯦꯕ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛꯅꯦ ꯅꯪ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯑꯃꯗ ꯁꯠ ꯇꯥꯏꯞ ꯇꯧꯗ ꯕ꯭ꯂꯨ ꯂꯥꯛꯑꯅꯦꯕꯀꯣ ꯑꯁꯤ ꯕ꯭ꯂꯨꯁꯦ ꯂꯥꯛꯑꯗꯤꯅꯦ ꯗꯥ ꯃꯟꯊꯣꯏꯕ ꯅꯠꯇꯦ ꯁꯥ ꯆꯦꯅꯦꯜꯗ ꯆꯪꯉꯁꯨꯅꯦ ꯃꯤꯅ ꯀꯛꯊꯠꯄ ꯉꯝꯃꯣꯏꯕ ꯑꯗꯣ ꯅꯪꯅꯅꯦ ꯗꯥ ꯃꯟꯊꯣꯏꯕꯅ ꯍꯧꯖꯤꯛꯁꯦ ꯁꯨꯄ꯭ꯔꯤꯇꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯀꯣ ꯁꯤꯒꯩꯁꯤꯒ ꯂꯩꯁꯦ ꯁꯨꯄ꯭ꯔꯤꯇꯤꯒ ꯗꯤꯀꯦꯒ ꯑꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯤꯡ ꯑꯁꯤꯗꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯗꯨꯒ ꯁꯔꯗꯥꯁꯦ ꯑꯁꯤꯒ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯁꯦ ꯅꯪꯅꯅꯦ ꯁꯨꯄ꯭ꯔꯤꯇꯤ ꯅꯪ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯔꯣ ꯁꯨꯄ꯭ꯔꯤꯇꯤ ꯈꯪꯗꯦ ꯗꯤꯀꯦ ꯈꯪꯗꯦ ꯁꯔꯗꯥꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯑꯁꯤꯒꯩꯁꯤꯒꯅꯦ ꯇꯁ ꯇꯧꯗꯣꯏꯕ ꯇꯁ ꯇꯧꯕꯗꯅꯦ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯂꯥꯏꯟ ꯊꯣꯛꯂꯛꯀꯅꯦꯕ ꯒꯣ ꯇꯨ ꯆꯦꯅꯦꯜꯗꯣ ꯆꯪꯉꯒ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯣ ꯁꯞ ꯇꯧꯔꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯃꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯃꯣꯏꯗ ꯁꯞ ꯑꯃ ꯍꯦꯟꯒꯠꯂꯅꯤ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯑꯣꯏꯗꯤ ꯗꯥ ꯃꯟꯊꯣꯏꯕ ꯅꯪ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯛꯎꯅꯦ ꯅꯪꯉꯣꯟꯗ ꯅꯪ ꯃꯣꯗꯦꯔꯦꯇꯔ ꯍꯥꯞꯄꯕꯅꯤ ꯍꯧꯖꯤꯛ ꯆꯦꯅꯨꯅ ꯐꯣꯟ ꯂꯥꯛꯏ ꯑꯩ ꯊꯣꯛꯂꯦ ꯃꯌꯥꯝ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯦꯅꯨ ꯑꯗꯨꯗꯤ ꯀꯦꯅ ꯑꯅꯨꯔꯤ ꯕꯥꯏ ꯍꯥꯏ ꯆꯦꯅꯨꯅ ꯍꯣꯁ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒ ꯆꯦꯅꯨ ꯕꯣꯔꯣ ꯗꯤꯀꯦ ꯕꯥꯏ ꯍꯥꯏ ꯑꯗꯣ ꯗꯥ ꯃꯟꯊꯣꯏꯕꯅ ꯆꯦꯅꯦꯜ ꯊꯥꯔꯛꯑꯣ ꯂꯣꯏꯅꯃꯛ ꯁꯞ ꯇꯧꯒꯦ ꯗꯥ ꯃꯟꯊꯣꯏꯕ ꯍꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯃꯣꯏ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯑꯍꯩꯕꯝ ꯕꯥꯏ ꯍꯥꯏ ꯁꯔꯗꯥꯅ ꯑꯍꯩꯕꯝꯒꯤ ꯑꯍꯩ ꯑꯄꯥ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯔꯒꯗꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯗꯤꯀꯦꯅ ꯇꯨꯝꯃꯨꯈꯤꯒꯦ ꯑꯩ ꯌꯥꯏ ꯑꯁ ꯗꯤꯀꯦ ꯂꯣꯏꯔꯦ ꯉꯁꯤ ꯋꯥꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯗꯤꯀꯦ ꯄꯣꯊꯥꯔꯣ ꯗꯤꯀꯦ ꯅꯪ ꯊꯥꯔꯛꯑꯣꯏꯗ꯭ꯔꯣ ꯊꯥꯔꯛꯑꯣ ꯅꯪꯒꯤ ꯃꯇꯝꯗꯣ ꯉꯔꯥꯡꯒꯤ ꯃꯇꯝꯗꯣ ꯊꯥꯔꯛꯑꯣ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯉꯔꯥꯡꯗꯣ ꯑꯩꯗꯣ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯗꯨꯅ ꯋꯥꯈꯜꯁꯨ ꯈꯔ ꯆꯔꯥꯡꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯥꯎꯁ ꯑꯣꯅꯔꯗꯣ ꯑꯩꯈꯣই ꯃꯥꯂꯤꯛꯇꯣ ꯆꯠꯈ꯭ꯔꯒ ꯃꯇꯝꯗꯣ ꯈꯔ ꯆꯦꯟꯖ ꯑꯣꯏꯕꯩ ꯃꯥꯁꯦ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯒꯤ ꯈꯔ ꯉꯔꯥꯡꯗꯣ ꯆꯔꯥꯡꯅꯕꯅꯤ ꯋꯥꯈꯜꯁꯨ ꯑꯗꯨꯒꯤꯅꯤ ꯑꯍꯩꯕꯝꯅ ꯏꯆꯦ ꯅꯨꯡ ꯕꯥꯏ ꯕꯥꯏ ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯔꯤ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯥꯐꯇꯔ 10 ꯃꯤꯅꯤꯠꯁꯇꯗꯤ ꯕꯥꯏ ꯑꯣꯏꯅꯔꯁꯤꯀꯣ 10 ꯃꯤꯅꯤꯠꯁꯐꯥꯎ ꯂꯩꯕꯤꯔꯣ ꯁꯨꯄ꯭ꯔꯤꯇꯤꯅ ꯗꯥ ꯃꯅꯤꯊꯣꯏꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯗꯥ ꯃꯅꯤꯊꯣꯏꯕ ꯂꯩꯔꯝꯒꯅꯤꯀꯣ ꯃꯥ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯒ ꯗꯤꯌꯥꯔ ꯅꯪ ꯀꯌꯥ ꯁꯨꯔꯒꯦ ꯍꯩꯕꯝꯅ ꯁꯔꯗꯥ ꯍꯥꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯤꯡ ꯁꯤꯟꯕ ꯈꯛꯇꯅꯤ ꯍꯥꯏꯌꯦ ꯁꯔꯗꯥꯗ ꯍꯥꯟꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯀꯣ ꯀꯩꯅꯣꯅ ꯑꯍꯩꯕꯝꯅ ꯁꯔꯗꯥꯅ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯅꯤ ꯏꯆꯦ ꯏꯃꯣꯏꯅꯨꯒꯤꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯦꯜꯕꯤꯗ ꯏꯁꯩꯒ ꯌꯥꯝ ꯍꯩꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯁꯔꯗꯥ ꯁꯔꯗꯥꯅ ꯑꯍꯩ ꯑꯄꯥ ꯍꯨ ꯑꯥꯔ ꯌꯨ ꯑꯗꯨꯒ ꯗꯤꯀꯦꯟ ꯍꯥꯏꯕ ꯍꯣꯔꯟꯁꯦ ꯊꯥꯔꯣꯏ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯌꯥꯝ ꯍꯩ ꯍꯅꯨꯕꯤ ꯊꯩꯁꯦ ꯀꯩ ꯍꯥꯏꯅꯦ ꯍꯣꯔꯦꯟꯁꯦ ꯊꯔꯣꯏꯗ ꯑꯩ ꯀꯩ ꯍꯥꯏꯔꯨꯗꯤꯒꯦ ꯅꯪꯁꯦ ꯑꯩ ꯄꯥ ꯉꯝꯗ꯭ꯔꯦꯅꯦ ꯃꯤꯅꯤꯡ ꯂꯧ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯌꯥꯝ ꯍꯥꯏ ꯌꯥꯝ ꯍꯥꯏ ꯑꯣ ꯑꯩ ꯁꯛ ꯌꯦꯡꯒꯦ ꯌꯥꯝ ꯍꯥꯏ ꯍꯅꯨꯕꯤꯁꯤꯡꯁꯦ ꯄꯦꯜꯂꯦ ꯊꯥꯎꯋꯣ ꯍꯅꯨꯕ ꯆꯩꯁꯨ ꯄꯥꯏꯔꯒ ꯊꯥꯎ ꯁꯨꯄ꯭ꯔꯤꯇꯤꯅ ꯁꯨꯁ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏ ꯗꯤꯌꯥꯔ ꯄꯨꯡ ꯀꯌꯥ ꯊꯥꯔꯤ ꯑꯣ ꯌꯧꯔꯛꯑꯦ ꯗꯤꯌꯥꯔꯅ ꯍꯧꯒꯠꯂꯨꯔꯣꯀꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯃꯅꯤꯊꯣꯏꯕꯗꯣ ꯑꯣ ꯗꯥ ꯃꯅꯤꯊꯣꯏꯕꯔꯣ ꯍꯣꯏ ꯑꯩꯗꯤ ꯈꯪꯉꯝꯃꯣꯏꯅ ꯇꯧꯕꯅꯤꯅꯦ
ꯑꯗꯨꯒ ꯐꯔꯦ ꯈꯪꯉꯗꯤꯗꯣ ꯊꯥꯖꯅ ꯆꯦ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯊꯥꯖ ꯋꯦꯜꯀꯝ ꯑꯗꯨꯒ ꯊꯥꯖꯒꯤꯗꯤ ꯊꯥꯗ꯭ꯔꯕꯣ ꯑꯍꯩꯕꯝ ꯑꯥꯏ ꯑꯦꯝ ꯅꯣꯡꯁꯥꯕ ꯍꯥꯏ ꯑꯣ ꯅꯣꯡꯁꯥꯕꯅꯤ ꯌꯥꯏ ꯑꯍꯩꯕꯝꯁꯦ ꯊꯦꯡꯛ ꯌꯨ ꯑꯍꯩꯕꯝ ꯁꯥꯐꯣꯡꯉꯛꯄꯒꯤ ꯗꯥꯃꯩꯊꯣꯏꯕꯅ ꯁꯔꯗꯥ ꯁꯨꯄ꯭ꯔꯤꯇꯤ ꯍꯥꯟꯅꯅ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯗꯤꯌꯥꯔ ꯅꯪ ꯆꯠꯂꯕꯣ ꯗꯥꯃꯩꯊꯣꯏꯕꯅ ꯅꯉꯣꯟꯗ ꯁꯞ ꯇꯧꯔꯒ ꯂꯩ ꯍꯥꯏꯌꯦ ꯁꯔꯗꯥꯗꯁꯨ ꯁꯞ ꯇꯧꯔꯦ ꯍꯥꯏ ꯗꯥꯃꯩꯊꯣꯏꯕ ꯁꯔꯗꯥꯅ ꯅꯪ ꯏꯁꯩ ꯌꯥꯝ ꯍꯩ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯊꯥꯖ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯗꯥꯃꯩꯊꯣꯏꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯊꯥꯖꯅ ꯑꯩ ꯒꯥꯔꯤꯗ ꯍꯜꯂꯛꯏ ꯇꯥꯗꯦꯀꯣ ꯂꯥꯏꯛ ꯄꯤꯕ ꯆꯪꯂꯛꯏꯅꯤ ꯍꯣꯏ ꯍꯣꯏ ꯊꯥꯖ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯊꯥꯖꯅ ꯗꯤꯀꯦ ꯍꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯊꯥꯖ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯤ ꯑꯩ ꯅꯪꯒ ꯍꯥꯏ ꯗꯤꯀꯦꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏ ꯗꯤꯀꯦꯅ ꯊꯥꯔꯣꯏ ꯍꯟꯕꯤ ꯑꯩ ꯍꯥꯏ ꯊꯥꯎꯋꯣ ꯊꯥꯎꯋꯣ ꯍꯥꯏꯗꯤ ꯏꯀꯥꯏꯅ ꯂꯩꯔꯤꯉꯩꯗ ꯍꯌꯦꯡ ꯑꯃꯨꯛ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯏꯀꯥꯏ ꯈꯪꯗꯉꯩ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯊꯥꯔꯛꯀꯅꯨ ꯍꯧꯖꯤꯛ ꯊꯥꯎꯋꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯆꯦꯅꯦꯜꯗꯣ ꯄꯥꯏꯅꯦꯅ ꯄꯥꯏꯔꯗꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯑꯣꯀꯦ ꯕꯥꯏ ꯁꯨꯁ ꯂꯣꯏꯔꯒ ꯂꯥꯛꯎꯀꯣ ꯑꯩꯒꯤꯗ ꯊꯥꯖ ꯂꯥꯛꯎꯀꯣ ꯃꯌꯥꯝ ꯁꯨꯄ꯭ꯔꯤꯇꯤꯒꯤ 5:30ꯗ ꯍꯧꯔꯅꯤ ꯁꯨꯄ꯭ꯔꯤꯇꯤꯒꯤꯗꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯁꯨꯄ꯭ꯔꯤꯇꯤ ꯅꯉꯣꯟꯗ ꯗꯥꯃꯩꯊꯣꯏꯕꯅ ꯁꯞ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯅꯪ ꯑꯝꯇ ꯆꯦꯛ ꯇꯧ ꯊꯥꯖꯅ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯥꯏ ꯊꯥꯖ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯥꯏꯔꯣ ꯅꯣꯏ ꯌꯥꯅꯔꯗꯤ ꯄꯤꯅꯧꯑꯣ ꯑꯩꯗꯤ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯗꯤꯀꯦꯅ ꯕ꯭ꯔꯣ ꯃꯅꯤꯇꯣꯝꯕ ꯑꯩꯁꯨ ꯁꯞ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯗꯥꯃꯩꯊꯣꯏꯕ ꯗꯤꯀꯦ ꯍꯥꯏꯅ ꯂꯩꯕꯁꯤꯒꯁꯨ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯌꯥꯔꯗꯤ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯇꯤꯅ ꯊꯦꯡꯛ ꯌꯨ ꯗꯥꯃꯩꯊꯣꯏꯕ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯁꯤꯗ ꯄꯤꯅꯨ ꯊꯥꯖ ꯍꯥꯏ ꯑꯦꯜꯕꯤꯗ ꯄꯤꯅꯨ ꯍꯥꯏꯕ ꯅꯣꯏ IG ꯐꯦꯁꯕꯨꯛ ꯄꯥꯏꯅꯕ꯭ꯔꯣ ꯊꯥꯖꯅ ꯍꯣꯏ ꯂꯥꯛꯀꯦ ꯌꯨꯝ ꯌꯧꯔꯒ ꯍꯥꯏ ꯍꯣꯏ ꯊꯥꯖ ꯑꯩ ꯁꯣꯝꯗ ꯃꯊꯛ ꯀꯥꯒꯦ ꯑꯉꯥꯡ ꯃꯊꯛ ꯀꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯥꯖꯅ ꯍꯣꯏ ꯍꯥꯏ ꯃꯥꯁꯅꯥ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤ ꯈꯪꯉꯤꯅꯣꯅꯦ ꯀꯩꯗꯧꯔꯦ ꯃꯆꯥ ꯅꯪꯅ ꯃꯤ ꯁꯠꯇꯦ ꯋꯥꯏ ꯁꯤꯠꯄꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯣ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯑꯁꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯣꯏꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯣꯏꯔꯣ ꯈꯜꯂꯛꯑꯕꯅꯤ ꯗꯤꯀꯦꯅ ꯑꯩ IG ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯗꯤꯀꯦ IGꯗ ꯐꯣꯂꯣ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯊꯥꯖꯅ ꯐꯦꯁꯕꯨꯛꯇ ꯃꯆꯥꯅꯨ ꯆꯅꯨ ꯍꯥꯏꯅ ꯂꯩꯕꯅꯤ ꯗꯤꯀꯦ ꯑꯗꯨꯒ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯣ ꯊꯥꯖꯅ ꯑꯉꯥꯡ ꯑꯅꯤ ꯄꯤꯛꯆꯔ ꯂꯩꯕꯅꯤ ꯃꯆꯥꯅꯨ ꯆꯅꯨ ꯍꯥꯏꯅ ꯂꯩ ꯍꯥꯏ ꯗꯤꯀꯦ ꯏꯁꯀ꯭ꯔꯤꯟꯁꯣꯠ ꯇꯧꯍꯧꯔꯣ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯃꯃꯥ ꯂꯩ ꯍꯦꯔꯣ ꯅꯪ ꯀꯔꯤꯒꯤ ꯊꯣꯛꯏꯅꯣ ꯅꯨꯡꯁꯤꯠꯅ ꯍꯥꯏꯕꯁꯤꯒ ꯃꯆꯥ ꯃꯥꯁꯅꯥ ꯊꯝꯃꯣ ꯇꯧꯔꯤꯗꯣ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯣ ꯑꯗꯨꯒ ꯅꯁꯥꯗꯣ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯑꯃꯨꯛꯀ ꯆꯠꯄ ꯃꯇꯝ ꯌꯧꯔꯅꯤ ꯑꯁ ꯑꯩ ꯁꯥꯕꯅ ꯂꯣꯏ ꯃꯊꯛ ꯆꯠꯄꯅ ꯀꯥꯔꯦ ꯗꯤꯀꯦꯅ IG ꯗꯤꯀꯤ ꯊꯣꯛꯁ ꯍꯥꯏꯅ ꯂꯩꯕꯅꯦ ꯁꯤꯗ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯁꯔꯗꯥꯅ ꯗꯤꯀꯦ ꯑꯩꯅ ꯁꯞ ꯇꯧꯔꯝꯗꯦꯅꯦ ꯅꯪꯒꯤ ꯍꯥꯏ ꯗꯤꯀꯦꯅ ꯑꯁꯤꯒꯤꯗꯤ ꯌꯥꯝ ꯋꯥꯀꯠꯄꯅꯤꯀꯣ ꯑꯀꯣꯝꯕꯗ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯗꯦꯅ ꯀ꯭ꯔꯤꯁ ꯂꯥꯛꯑꯦ ꯇꯣꯝꯆꯥ ꯁꯨꯁꯃꯤ ꯑꯩ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯋꯥꯔꯦ ꯍꯥꯏ ꯀ꯭ꯔꯤꯁ ꯄꯣꯊꯥꯎꯀꯣ ꯋꯥꯔꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯌꯥꯝ ꯉꯟꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯏ ꯑꯩ ꯏꯔꯨ ꯂꯨꯖꯕ ꯌꯥꯗꯦ ꯌꯥꯗꯦ ꯗꯤꯀꯦꯅ ꯁꯔꯗꯥ ꯁꯤꯗꯩ ꯁꯞ ꯇꯧꯕꯅꯦ ꯅꯪꯒꯤ ꯍꯥꯏ ꯁꯔꯗꯥ ꯍꯟꯕꯤꯔꯣ ꯗꯤꯀꯦꯗ ꯁꯞ ꯍꯟꯗ꯭ꯔꯗꯤ ꯗꯤꯀꯦꯅ ꯊꯥꯖ ꯑꯩ ꯊꯥꯔꯛꯀꯦ ꯍꯥꯏ ꯊꯥꯖꯅ ꯍꯣꯏ ꯊꯥꯔꯛꯑꯣ ꯍꯥꯏ ꯗꯤꯀꯦꯅ ꯃꯌꯥꯝ ꯊꯣꯛꯑꯦ ꯀꯔꯝꯕ ꯐꯣꯇꯣ ꯍꯥꯞꯀꯦ ꯌꯥꯏ ꯑꯉꯥꯡ ꯑꯅꯤꯒꯤ ꯐꯣꯇꯣ ꯍꯥꯞꯄ ꯌꯥꯏ ꯃꯆꯥꯅꯨ ꯆꯅꯨ ꯍꯥꯏꯅ ꯂꯩ ꯌꯥꯏ ꯇꯤꯀꯦꯠ ꯃꯤ ꯌꯨꯝ ꯁꯥ ꯂꯣꯏꯈꯤꯗꯣꯔꯦ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯍꯞꯇꯥ ꯑꯃ ꯐꯥꯗꯦ ꯃꯣꯏ ꯌꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤꯇꯅꯤ ꯃꯁꯅꯥ ꯃꯆꯥꯇꯣꯟ ꯁꯤ ꯂꯥꯎ ꯃꯈꯣꯡꯗꯣ ꯁꯥꯡꯉꯤ ꯁꯤ ꯂꯥꯎ ꯍꯦꯛꯀꯅꯨ ꯑꯟꯇꯤꯅ ꯉꯥꯡꯉꯛꯑꯅꯤ ꯍꯦꯛꯀꯅꯨ ꯗꯤꯀꯦꯟ ꯑꯉꯥꯡ ꯑꯅꯤꯒ ꯎꯗꯦ ꯑꯉꯥꯡ ꯑꯅꯤꯒ ꯎꯗꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯖ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗ꯭ꯔꯣ ꯗꯤꯀꯦꯒꯤꯗꯨꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯔꯒ ꯆꯪꯉꯣ
ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯁꯠꯁꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯦ ꯁꯗꯥꯅ ꯍꯥꯏ ꯃꯆꯥ ꯆꯅꯨ ꯍꯥꯏꯅ ꯌꯦꯡꯉꯨ ꯍꯥꯏꯕꯀꯣ ꯁꯗꯥꯅ ꯑꯩꯁꯨ ꯖꯄꯥꯟꯗ ꯌꯨꯝ ꯁꯥꯔꯤ ꯍꯧꯖꯤꯛ ꯀꯥꯟꯅꯩ ꯁꯗꯥ ꯁꯥꯔꯣ ꯁꯥꯔꯣ ꯃꯣꯏ ꯖꯄꯥꯟꯗ ꯑꯣꯏꯁꯨ ꯀꯣꯏꯔꯛꯀꯦꯀꯣ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯗꯣꯝꯆꯥ ꯁꯨꯁꯃꯤ ꯑꯥꯏꯖꯤꯗ ꯐꯣꯂꯣ ꯄꯤꯈꯤꯕꯗꯨ ꯌꯧꯔꯛꯄ꯭ꯔꯣ ꯑꯧ ꯀ꯭ꯔꯤꯁ ꯌꯧꯔꯛꯑꯦ ꯑꯩꯅ ꯎꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯥꯏꯖꯤꯗꯣ ꯌꯥꯝ ꯆꯪꯉꯝꯗꯕꯅꯦ ꯍꯥꯏꯗꯤ ꯎꯗꯤ ꯎꯔꯝꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃ ꯊꯣꯛꯂꯛꯑꯦ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯔꯣ ꯀ꯭ꯔꯤꯁ ꯑꯗꯨꯒ ꯗꯤꯀꯦꯅ ꯍꯥꯏꯌꯦ ꯊꯥꯖ ꯐꯪꯗꯦ ꯑꯁ ꯇꯣ ꯌꯥꯔꯣꯏꯅ ꯐꯖꯅ ꯊꯤꯋꯣ ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ ꯁꯨꯄ꯭ꯔꯤꯇꯤ ꯍꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯥꯃꯩꯊꯣꯏꯕꯅ ꯍꯋꯥꯏ ꯊꯣꯡꯕ ꯗꯍꯤ ꯑꯥꯂꯨ ꯚꯤꯟꯗꯤ ꯀꯥꯡꯍꯧ ꯇꯟ ꯍꯥꯏ ꯑꯗꯥꯃꯩꯊꯣꯏꯕ ꯌꯥꯝ ꯍꯥꯎꯅꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯊꯣꯛꯇꯣꯏꯕ ꯑꯗꯥꯃꯩꯊꯣꯏꯕ ꯀꯣꯜꯀꯇꯥꯗ ꯃꯤ ꯌꯥꯝ ꯂꯩꯅꯩꯀꯣ ꯑꯩꯅ ꯈꯪꯕ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯗꯨꯒ ꯊꯥꯖꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯔꯦ ꯍꯥꯏ ꯑꯣ ꯊꯥꯖꯅ ꯍꯥꯏꯕꯗ ꯁꯣꯏꯔꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯑꯩ ꯑꯥꯏꯗꯤꯗꯨꯗ ꯐꯣꯂꯣ ꯇꯧꯁꯤꯜꯂꯛꯑꯣ ꯍꯥꯏ ꯊꯥꯖ ꯗꯤꯀꯦꯒꯤ ꯑꯥꯏꯗꯤꯗꯣ ꯐꯣꯂꯣ ꯇꯧꯁꯤꯜꯂꯣ ꯁꯗꯥꯅ ꯏꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁ ꯅꯨꯡꯁꯤꯕ ꯍꯥꯏ ꯃꯁꯥꯅ ꯑꯉꯥꯡꯗ ꯌꯦꯡꯉꯨ ꯊꯣꯡꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯗꯤꯀꯦꯅ ꯈꯨꯠꯁꯨꯃꯤꯇꯥ ꯅꯪꯁꯨ ꯐꯣꯂꯣ ꯇꯧꯁꯤꯜꯂꯣ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯔꯣꯏ ꯅꯪꯅ ꯐꯣꯂꯣ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯁꯥꯔ ꯂꯥꯏꯚ ꯂꯥꯛꯑꯦ ꯑꯣ ꯏꯃꯥ ꯕꯤꯜꯗꯤꯡꯅꯤꯅꯦ ꯍꯥꯏ ꯍꯣꯏ ꯑꯣꯖꯥ ꯕꯤꯜꯗꯤꯡꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯜꯗꯤꯡꯅꯦ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯕꯤꯜꯗꯤꯡꯒꯁꯦ ꯂꯩꯖꯗꯦꯀꯣ ꯑꯗꯣ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯑꯥꯏꯖꯤꯗꯗꯤ ꯑꯩ ꯅꯩꯕꯅꯤꯅꯦ ꯋꯥꯏꯇꯤꯗꯗꯤ ꯌꯥꯗꯕꯩꯅꯤ ꯑꯩ ꯑꯉꯥꯡꯁꯤꯁꯨ ꯑꯉꯥꯡꯁꯤꯁꯨ ꯈꯥꯏꯔꯛꯏꯅꯦ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯒ ꯊꯥꯖꯅ ꯑꯩꯗꯣ ꯈꯪꯗꯕ ꯃꯤ ꯑꯣꯏꯗꯤ ꯏꯟꯁꯇꯥꯗꯩ ꯐꯣꯂꯣ ꯑꯝꯇ ꯇꯧꯗꯦ ꯃꯤꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯖꯔꯛꯄꯀꯣ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯒ ꯊꯥꯖꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯊꯥꯖ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗ꯭ꯔꯣꯕꯅꯤꯀꯣ ꯑꯗꯩꯗꯤ ꯑꯣꯖꯥꯅ ꯍꯥꯏꯌꯦ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒ ꯂꯩꯅꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯉꯁꯤꯗꯤ ꯃꯤ ꯀꯦꯛ ꯁꯥꯕ ꯏꯃꯨꯡꯒꯤ ꯕꯤꯜꯗꯤꯡꯅꯤꯁꯦ ꯅꯨꯃꯤꯠ ꯍꯞꯇꯥꯒ ꯐꯥꯗ꯭ꯔꯤꯕ ꯈꯪꯗꯦꯗ ꯆꯪꯍꯟꯒꯅꯨ ꯑꯉꯥꯡꯗꯣ ꯏꯁꯤꯡꯗ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯍꯥꯎ ꯃꯣꯝ ꯁꯔꯗꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯗꯥꯃꯩꯊꯣꯏꯅ ꯗꯤꯀꯦꯁꯨ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯗꯤꯀꯦ ꯗꯥꯃꯩꯊꯣꯏꯕꯅ ꯅꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯗꯥꯃꯩꯊꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯅꯤ ꯗꯤꯀꯦ ꯑꯗꯨꯒ ꯁꯔꯗꯥꯅ ꯗꯤꯀꯦ ꯁꯞ ꯗꯟ ꯍꯥꯏ ꯁꯔꯗꯥꯅꯁꯨ ꯒꯤꯞ ꯑꯃ ꯄꯤꯔꯦ ꯑꯁ ꯗꯤꯀꯦꯗꯤ ꯒꯤꯞ ꯌꯥꯝꯃꯦꯍꯦ ꯗꯤꯀꯦ ꯅꯪ ꯒꯥꯔꯤꯗꯣ ꯆꯟꯕ꯭ꯔꯣ ꯒꯤꯞ ꯌꯥꯝꯃꯦꯍꯦ ꯗꯤꯀꯦꯅ ꯈꯨꯠꯁꯨꯃꯤꯇꯥ ꯑꯥꯏꯖꯤ ꯀꯃꯥꯏ ꯂꯩꯒꯦ ꯁꯦꯝ ꯃꯆꯥ ꯁꯤ ꯍꯥꯟꯅ ꯑꯝꯇ ꯅꯅꯥꯎ ꯆꯣꯠꯂꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯀꯥꯔꯟ ꯇꯧꯏ ꯑꯩꯉꯣꯟꯗ ꯗꯤꯀꯦ ꯑꯩꯒꯤ ꯑꯥꯏꯗꯤꯗꯣ ꯑꯩ ꯃꯃꯤꯡꯁꯤꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯩ ꯌꯨꯇꯨꯕꯀꯤ ꯁꯨꯃꯥꯏꯅ ꯏꯟꯁꯇꯥꯗꯁꯨ ꯑꯩ ꯃꯃꯤꯡꯁꯤꯗ ꯐꯥꯎꯍꯜꯂꯒꯦꯅ ꯑꯩꯅ ꯂꯣꯏꯅ ꯑꯩꯒꯤ ꯃꯃꯤꯡꯁꯤꯒ ꯊꯝꯕꯅꯦ ꯑꯗꯨꯒ ꯗꯤꯀꯦꯅ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯃꯆꯥ ꯐꯠꯇꯦ ꯄꯨꯊꯣꯔꯛꯑꯣ ꯇ꯭ꯔꯤꯁꯨꯜꯅꯤ ꯃꯥ ꯄꯥꯏꯗꯣ ꯑꯗꯨꯒ ꯁꯔꯗꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯁꯔꯗꯥ ꯀꯅꯥꯗꯅꯣ ꯑꯩꯗꯤ ꯀꯩꯅꯣ ꯆꯥꯏ ꯁꯔꯗꯥ ꯄꯅꯤꯔ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯁꯥꯅ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤꯀꯣ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯕꯤꯔꯛꯀꯦ ꯉꯁꯤꯗꯤ ꯀ꯭ꯔꯤꯁꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯥꯏꯖꯤ ꯑꯦꯀꯥꯎꯟ ꯅꯩꯕ ꯅꯣꯡ ꯍꯥꯏꯔꯒ ꯍꯥꯡꯕꯅꯤ ꯐꯣꯂꯣ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯀꯦꯅ ꯏꯕꯨꯡ ꯃꯅꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯗꯥꯃꯩꯊꯣꯏꯕꯗ ꯗꯤꯀꯦꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯍꯥꯏ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯀꯃꯥꯏꯅ ꯁꯛꯇꯣꯔꯤ ꯆꯤꯆꯦꯒꯤꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯊꯝꯗꯦꯀꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯐꯣꯂꯣ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯗꯤꯀꯦ ꯀꯅꯥꯗꯅꯣ ꯀ꯭ꯔꯤꯁ ꯇꯔꯣ ꯑꯩꯉꯣꯟꯗꯔꯣ ꯁꯔꯗꯥꯅ ꯁꯛꯇꯣꯛꯑꯣ ꯀ꯭ꯔꯤꯁ ꯍꯥꯏ ꯁꯛꯑꯣ ꯀ꯭ꯔꯤꯁ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯅ ꯁꯛꯑꯣ ꯑꯗꯨꯒ ꯗꯥꯃꯩꯊꯣꯏꯕ ꯀꯣꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯍꯧꯀꯣ ꯗꯥꯃꯩꯊꯣꯏꯕ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤꯌꯦ ꯀꯨꯏꯔꯔꯣꯏ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯣꯝ ꯁꯔꯗꯥ ꯁꯛꯂꯤꯒꯦ ꯍꯥꯏ ꯁꯛꯈꯤꯒꯦ ꯍꯥꯏ ꯂꯣꯏꯅ ꯍꯩꯔꯕꯣ
ꯑꯁꯤꯒꯁꯤ ꯑꯩꯈꯣꯏ ꯌꯦꯅꯝ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦꯁꯦ ꯌꯦꯅꯝ ꯄꯥꯝꯕꯤ ꯉꯇꯪ ꯍꯧꯕꯅꯦ ꯌꯦꯡꯗꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯌꯦꯅꯝ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯅꯝ ꯍꯥꯏ ꯀꯁꯥꯔꯗ ꯌꯦꯅꯝ ꯌꯦꯅꯝ ꯁꯤꯅ ꯆꯦꯡꯒ꯭ꯔꯨꯞꯇꯨꯅꯦ ꯃꯣꯏ ꯆꯦꯡꯒ꯭ꯔꯨꯞꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤꯗ ꯌꯦꯡꯍꯟ ꯌꯦꯡꯍꯟꯅ ꯃꯣꯏ ꯆꯦꯡꯒ꯭ꯔꯨꯞ ꯍꯩꯅꯥꯗꯣ ꯁꯤꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤ ꯂꯥꯛꯑꯦ ꯃꯥꯁꯅꯥꯁꯤꯒ ꯍꯩꯔꯨ ꯂꯥꯛꯑꯣ ꯑꯗꯣ ꯗꯤꯀꯦꯅ ꯈꯨꯁꯨꯃꯤꯇꯥ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏ ꯑꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯀ꯭ꯔꯤꯁꯅ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯨ ꯇꯥꯕ꯭ꯔꯣ ꯍꯥꯏ ꯇꯥꯏ ꯇꯥꯏ ꯇꯥꯍꯜꯂꯣ ꯑꯒꯥꯎ ꯃꯥꯁꯅꯥ ꯑꯗꯨꯒꯩꯗꯣ ꯍꯩꯔꯨꯗꯣ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯅꯅꯥꯎꯅ ꯂꯦꯞꯄꯤꯗꯣ ꯍꯥꯏꯌꯨꯗꯣ ꯒ꯭ꯔꯤꯟ ꯀꯂꯔꯗꯣ ꯑꯥ ꯍꯥꯏꯌꯣ ꯁꯤꯔꯝꯃꯦꯗꯣ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯉꯦꯅ ꯂꯩꯔꯒ ꯀ꯭ꯔꯤꯁꯅ ꯑꯗꯨꯗꯤ ꯀꯩ ꯏꯁꯩ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯏꯁꯩ ꯀꯨꯁꯨꯃꯤꯇꯥ ꯑꯩꯅ ꯇꯨꯝꯕꯗꯨꯗꯤ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯔꯗꯤ ꯑꯩ ꯌꯥꯔꯣꯏ ꯀꯩꯗꯧꯔꯒꯦꯅꯦ ꯀꯩꯅꯣꯅꯦ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯅꯪ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣꯕ ꯁꯥꯎꯒꯅꯣ ꯑꯥꯗ ꯏꯁꯤꯡ ꯍꯩꯔꯣꯏ ꯃꯥꯁꯅꯥ ꯏꯁꯤꯡ ꯍꯩꯔꯣꯏ ꯁꯥꯎꯔꯤ ꯌꯦꯡꯉꯨ ꯇꯨ 5 songs ꯁꯛꯄꯅꯤꯀꯣ ꯍꯥꯏ ꯑꯣ ꯗꯤꯀꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯋꯥꯔꯕꯅꯤ ꯅꯣꯏꯅ ꯑꯗꯨꯝ ꯀꯣꯃꯦꯟ ꯏꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯅꯤ ꯃꯤ ꯋꯥꯔꯦ ꯐꯔꯦ ꯀꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯀ꯭ꯔꯤꯁ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ 20 ꯂꯥꯏꯛ ꯍꯣꯏ 21 ꯁꯨꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ ꯗꯤꯀꯦꯅ ꯑꯇꯣꯞꯄꯗꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯁꯨꯄ꯭ꯔꯤꯇꯤꯒꯤ ꯍꯧꯔꯦ ꯑꯍꯩꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯗꯨꯝ ꯆꯥꯏ ꯊꯕꯛ ꯇꯧ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯕꯛ ꯇꯧꯅꯔꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀ ꯆꯥꯊꯣꯛꯅꯔꯣ ꯑꯍꯩꯕꯝ ꯄꯩꯁꯥ ꯇꯥꯟꯕ ꯂꯦꯞꯄꯣ ꯈꯔ ꯄꯩꯁꯥꯗꯣ ꯖꯦꯜꯂꯨꯆꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯕꯅꯤ ꯃꯥꯏꯟꯗꯣ ꯑꯗꯨꯒ ꯗꯤꯀꯦꯅ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯥꯏ ꯍꯣꯏ ꯅꯪ ꯋꯥꯔꯦ ꯍꯥꯏꯗꯤ ꯄꯣꯊꯥꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯅꯤ ꯃꯤꯅꯤꯠ 10 ꯃꯨꯛ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯆꯪꯉꯛꯄꯁꯨ ꯌꯥꯏ ꯉꯥꯏꯍꯥꯛ ꯆꯪꯉꯛꯀꯅꯤ ꯍꯥꯏꯔꯒ ꯆꯪꯉꯛꯑꯣ ꯗꯤꯀꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯀꯛꯊꯠꯂꯒꯦ ꯒꯣ